ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯚꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯥꯀꯣꯛ ꯂꯥꯏ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯥꯀꯣꯛ ꯂꯥꯏ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯀꯅꯥꯁꯨ ꯇꯥꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯆꯨ ꯃꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯂꯤ꯫ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯆꯨꯝ ꯐꯤꯔꯥꯟ ꯆꯥꯕꯤ ꯅꯨꯄꯤꯅꯤ꯫ ꯂꯥꯏꯕꯨꯡ ꯀꯌꯥ ꯆꯠꯇꯨꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯀꯠꯇꯨꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜꯁꯨ ꯇꯧꯔꯕꯤꯅꯤ꯫ ꯂꯥꯏꯐꯝ ꯈꯨꯗꯤꯡꯗ ꯅꯨꯔꯥꯕꯤ ꯁꯥꯕꯒꯤ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯟꯗꯥꯂꯩꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯕꯨ ꯐꯅ ꯀꯩꯁꯨ ꯉꯥꯡꯅꯗꯦ꯫ ꯃꯌꯥꯝꯅ ꯃꯥꯕꯨ ꯐꯠꯇꯕ ꯂꯥꯏ ꯁꯥꯟꯅꯕ ꯑꯃꯗꯤ ꯂꯩꯃꯥꯡꯒ ꯄꯨꯟꯕ ꯑꯃꯥꯏꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯤꯝꯐꯨ ꯉꯥꯡꯅꯕꯇ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯃꯉꯣꯟꯗ ꯂꯥꯏ ꯌꯦꯡꯕ ꯂꯥꯛꯇꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇꯗꯤ ꯃꯍꯥꯛꯄꯨ ꯍꯦꯛꯇꯃꯛ ꯊꯤꯔꯛꯏ꯫ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯁꯨ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯧꯅꯤꯡꯗ꯭ꯔꯕꯁꯨ ꯇꯧꯅꯤꯡꯗꯅ ꯑꯗꯨꯃꯛ ꯇꯧꯕꯗ ꯃꯇꯥꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕ ꯑꯃꯗꯤ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯤꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯦꯟ ꯌꯥꯝꯅ ꯐꯪꯕꯅꯤꯅ ꯊꯕꯛ ꯑꯗꯣ ꯃꯍꯥꯛꯅ ꯇꯧꯅꯤꯡꯗ꯭ꯔꯕꯁꯨ ꯇꯧꯕ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯐꯠꯇꯕ ꯑꯃꯥꯏꯕꯤꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯕꯤꯗ꯭ꯔꯕꯅꯤna ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯃꯔꯝꯗꯗꯤ ꯀꯅꯥꯁꯨ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯃꯤꯒꯤ ꯐꯠꯇꯅꯕ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯀꯌꯥ ꯇꯧꯗꯨꯅ ꯃꯤꯒꯤ ꯑꯋꯥꯕ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯃꯉꯣꯟꯗ ꯃꯤꯅ ꯅꯦꯛꯄꯅꯤꯅ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯐꯪꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯍꯦꯝꯕ ꯅꯣꯡ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯗ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯃꯍꯥꯛꯄꯨꯁꯨ ꯀꯔꯤ ꯇꯧꯔꯤ, ꯀꯔꯤ ꯂꯤꯆꯠ ꯆꯠꯂꯤ ꯍꯥꯏꯕꯁꯦ ꯀꯔꯤꯃꯠꯇ ꯌꯦꯡꯁꯤꯟꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅꯁꯨ ꯃꯅꯤꯡꯇꯝꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯥꯌꯣꯟꯁꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯃꯤ ꯑꯃꯗ ꯑꯋꯥꯕ ꯄꯤꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯕꯗꯒꯤ ꯃꯍꯥꯛ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯃꯕꯨ ꯀꯧꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯥꯏ ꯑꯃ ꯀꯧꯊꯣꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯂꯥꯛꯂꯤꯕꯗꯨꯗꯤ ꯐꯠꯇ꯭ꯔꯕ ꯁꯣꯔꯦꯟꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁꯟꯁꯥ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯃꯁꯤꯗꯒꯤ ꯀꯨꯟꯗꯥꯂꯩꯗꯣ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯤ꯫ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯃꯍꯥꯛꯅ ꯄꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯉꯥꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯝꯄꯥꯛꯇ ꯀꯥꯈꯠꯂꯛꯂꯒ ꯅꯤꯡꯉꯥꯏꯗꯅ ꯐꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩꯅ ꯑꯉꯥꯡ ꯑꯗꯨꯗ ꯅꯥꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯥꯎ ꯄꯤꯛꯂꯤꯕ ꯅꯋꯥꯑꯣ, ꯉꯁꯤ ꯀꯔꯧꯅꯧ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯀꯧꯕꯗꯤ ꯑꯇꯩ ꯁꯤꯟꯊꯥꯒꯤ ꯅꯠꯇꯦꯗꯣ꯫ ꯃꯍꯧꯁꯥꯒꯨꯝ ꯅꯪꯉꯣꯟꯗ ꯑꯩꯅ ꯁꯤꯟꯊꯥ ꯑꯃ ꯄꯤꯒꯦꯗꯣ꯫ ꯑꯩꯅ ꯂꯩꯔꯤꯕ ꯂꯝꯂꯦꯟ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯥꯔꯣ ꯀꯧꯕꯤ ꯈꯨꯃꯟ ꯁꯂꯥꯏꯗ ꯑꯣꯡꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯤꯌꯨꯝꯅꯨꯡꯗ ꯃꯤꯇꯝꯂꯤꯕ ꯑꯉꯥꯡ ꯅꯋꯥꯗꯣ ꯅꯍꯥꯛꯅ ꯃꯥꯡꯍꯜꯂꯨꯒꯗꯕꯅꯤ꯫ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯕꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯇꯟꯅ ꯑꯃꯨꯛ ꯍꯜꯋꯥꯏꯔꯛꯀꯗꯕꯅꯤ꯫ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯆꯠꯂꯨ ꯆꯠꯂꯨ, ꯅꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯗꯧꯔꯤꯕꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯝꯄꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯐꯠꯇ꯭ꯔꯕ ꯁꯣꯔꯦꯜ ꯑꯗꯣ ꯃꯐꯝ ꯃꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯣꯔꯦꯜ ꯑꯗꯣ ꯊꯥꯔꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯔꯣꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯊꯥꯈꯤꯕ ꯐꯠꯇ꯭ꯔꯕ ꯂꯩꯃꯥꯡ ꯑꯣꯏꯈ꯭ꯔꯕ ꯁꯣꯔꯦꯜ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯥꯎꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯥꯔꯣꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯃꯤꯇꯝꯂꯤꯕ ꯇꯥꯏꯕꯪ ꯐꯥꯎꯔꯛꯀꯗꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯋꯥꯏ ꯁꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯐꯠꯇ꯭ꯔꯕ ꯁꯣꯔꯦꯜ ꯑꯗꯣ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯐꯠꯇ꯭ꯔꯕ ꯁꯣꯔꯦꯜ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫
ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯐꯠꯇ꯭ꯔꯕ ꯁꯣꯔꯦꯟ ꯑꯗꯣ ꯃꯍꯟꯐꯝꯗ ꯍꯟꯈꯤꯅꯅꯕ ꯃꯍꯥꯛꯀꯤ ꯆꯥꯛꯊꯥꯛ ꯄꯤꯔꯤ꯫ ꯃꯁꯤꯗꯒꯤ ꯐꯠꯇ꯭ꯔꯕ ꯁꯣꯔꯦꯟ ꯑꯗꯨꯁꯨ ꯃꯍꯟꯐꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯗꯣ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯔꯖꯅꯤ ꯙꯅꯟꯖꯣꯏꯗ ꯆꯦꯟꯈ꯭ꯔꯦ, ꯔꯖꯅꯤ ꯙꯅꯟꯖꯣꯏꯗ ꯆꯦꯟꯈ꯭ꯔꯦ, ꯑꯃꯨꯛ ꯍꯟꯖꯜꯂ ꯑꯃꯨꯛ ꯈꯥꯏꯅ, ꯑꯃꯨꯛ ꯍꯟꯖꯜꯂ ꯑꯃꯨꯛ ꯈꯥꯏꯅ, ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦ, ꯔꯖꯅꯤ ꯙꯅꯟꯖꯣꯏꯗ ꯆꯦꯟꯈ꯭ꯔꯦ, ꯁꯈꯤ ꯍꯣꯏꯔꯤꯁꯨ ꯈꯪꯗꯕ ꯖꯥꯠꯅꯤ, ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯦꯟꯈ꯭ꯔꯦ꯫ ꯄꯣꯏꯔꯩ ꯀꯩꯁꯨꯝꯅꯦ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯁꯥꯏꯀꯜ ꯃꯃꯥꯡꯗ ꯆꯣꯡꯁꯤꯜꯂꯛꯏꯁꯤꯕꯨ ꯁꯤꯔꯒꯦ ꯍꯥꯏꯔꯣ? ꯅꯪ ꯁꯤꯕ ꯑꯔꯥꯏꯕꯅꯤꯅꯦ, ꯁꯥꯏꯀꯜꯁꯤ ꯇꯝꯅꯔꯗꯤ ꯀꯅꯥ ꯂꯩꯕꯤꯅꯤ? ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯗꯨꯅ? ꯍꯥ, ꯁꯤꯀꯥꯈꯠꯂꯣ ꯐꯝꯁꯤ ꯂꯥꯛꯑꯣ꯫ ꯍꯦꯔꯥ, ꯊꯣꯡꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯔꯦꯡ ꯁꯥꯅ ꯐꯝꯂ ꯀꯩꯗꯧꯁꯤ ꯍꯥꯏꯅꯣ? ꯅꯠꯇꯦꯅꯦ ꯅꯣꯏꯅ ꯊꯣꯡꯁꯤꯗ ꯁꯦꯝꯕ꯭ꯔꯥꯡꯗꯧꯅ ꯄꯔꯦꯡ ꯁꯥꯅ ꯇꯣꯡꯂꯝꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯔꯣꯁꯅꯤ ꯍꯣꯏ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯄ ꯃꯇꯝ ꯑꯣꯏꯔꯦꯅ ꯇꯣꯡꯉꯤ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤ, ꯂꯥꯛꯑꯣꯏ꯫ ꯅꯪ ꯂꯥꯛꯄꯗꯨꯗ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦꯗꯅ ꯑꯩꯈꯣꯏ ꯁꯤꯗ ꯉꯥꯏꯔꯝꯃꯤꯅꯦ꯫ ꯊꯣꯡꯁꯤꯗ ꯉꯥꯏꯔꯝꯂꯤꯕꯅꯤꯅꯦ꯫ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯔꯛꯑꯣ, ꯑꯩ ꯑꯩꯈꯣꯏ ꯕꯥꯒꯤ ꯄꯥꯈꯣꯜ ꯂꯥꯛꯏꯅꯦ, ꯊꯦꯡꯉꯕꯗꯤꯕ ꯏꯁꯧ ꯂꯥꯡꯒꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏꯕꯅ ꯍꯟꯗꯛꯀꯤ ꯅ꯭ꯌꯨ ꯌꯔ ꯕꯔꯕꯥꯏꯁꯤ ꯀꯩꯗꯧꯁꯤ ꯍꯥꯏꯅꯣ? ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯋꯥ ꯇꯥꯟꯅꯔꯝꯃꯤꯅꯤ꯫ ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ, ꯍꯨꯏꯔ ꯍꯧꯗꯣꯡꯂ ꯑꯃ ꯀꯥꯏꯔꯒ ꯆꯥꯔꯒ ꯂꯣꯏꯔꯦ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯥꯎꯆꯥꯅ ꯇꯥꯅꯤꯡꯗꯦꯀꯣ ꯄꯣꯏꯔꯩ, ꯁꯥꯏꯀꯜꯅꯦ ꯄꯨꯂꯞ ꯏꯟꯊꯈꯤꯗꯅꯕ꯫ ꯁꯣꯔꯥꯛ ꯂꯣꯏꯅꯤꯍꯦ꯫ ꯑꯗꯨ ꯅꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯦꯅꯦ, ꯅꯣꯏꯅꯕꯨ ꯀꯔꯤ ꯍꯥꯏꯅꯔꯤꯒꯦ? ꯑꯁ, ꯄꯩꯁꯥꯁꯨ ꯄꯥꯏꯅꯗꯦ, ꯑꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦꯗꯅ ꯅꯪꯒ ꯇꯥꯟꯅꯔꯤꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏꯕꯅ ꯉꯥꯅꯨ ꯑꯣꯏꯅ ꯇꯧꯁꯦ, ꯉꯥꯅꯨꯗꯤ ꯌꯥꯝꯅ ꯍꯥꯎꯕꯅꯤ, ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯄꯅꯤꯅꯕꯀꯣ ꯃꯩ ꯇꯥꯗꯣꯏꯖꯥꯠꯅꯤꯍꯦ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯕꯤꯅꯣꯏꯅ ꯆꯍꯤ ꯍꯧꯕꯗ ꯉꯥꯅꯨ ꯆꯥꯕꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯗ, ꯗꯥꯎꯒ ꯑꯃꯨꯛ ꯌꯥꯗꯗꯅꯅꯦ꯫ ꯍꯦꯔꯥ, ꯉꯥꯅꯨ ꯆꯥꯔꯒ ꯗꯥꯎ ꯌꯥꯗꯦ ꯀꯥꯏꯅ, ꯉꯥꯅꯨ ꯆꯥꯗꯕ ꯅꯪ ꯅꯣꯡꯃꯗ ꯂꯨꯄꯥ ꯀꯌꯥ ꯈꯨꯟꯒꯦ? ꯀꯩ ꯀꯥꯟꯗꯕꯗ꯫ ꯍꯣꯏꯁꯦ ꯐꯔꯦꯁꯦ, ꯑꯗꯨ ꯄꯣꯏꯔꯩ, ꯅꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯍꯣꯏꯒꯤ ꯉꯥꯅꯨ ꯂꯣꯏ ꯍꯥꯏꯗꯥꯏꯅꯦ, ꯑꯗꯨ ꯑꯃ ꯁꯠꯂꯨꯁꯤꯗꯅ꯫ ꯇꯧꯔꯨꯅꯨꯀꯣ ꯑꯗꯨ ꯑꯃꯥꯏꯕꯤꯗꯣ, ꯋꯥꯁꯦꯝ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯌꯥꯝ ꯍꯩ ꯍꯥꯏꯕꯅꯤ, ꯑꯔꯦꯝꯕꯗꯅꯦ ꯉꯥꯎꯔꯒ ꯆꯠꯆꯅꯤ꯫ ꯍꯦꯔꯥ, ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯩꯔꯨꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯅꯪꯗꯤ ꯚꯥꯞ ꯐꯈ꯭ꯔ ꯄꯣꯠꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯉꯥꯅꯨꯁꯤꯕꯨ ꯀꯦꯖꯤꯗ ꯀꯌꯥ ꯄꯤꯔꯤꯒꯦ? 250 ꯍꯥꯏꯕ꯭ꯔꯥ, 150 ꯍꯥꯏꯕ꯭ꯔꯥ, 50 ꯑꯃꯗꯤ ꯄꯟꯕꯅꯤ꯫ ꯑꯗꯣ ꯄꯣꯏꯔꯩ, ꯀꯩꯅꯣ ꯅꯪ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ? ꯅꯣꯏꯒꯤ ꯏꯃꯥ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯍꯣꯏꯒꯤ ꯉꯥꯅꯨꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕ꯭ꯔꯣ? ꯂꯩꯔꯤꯕꯅꯦ, ꯏꯃꯥ ꯑꯃꯥꯏꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯃꯤ ꯇꯔꯥ ꯌꯣꯟꯊꯣꯛꯀꯦꯗꯅ ꯍꯥꯏꯕꯅꯤ, ꯃꯈꯣꯏꯒꯤꯗꯨꯗꯒꯤ ꯂꯧꯕ ꯌꯥꯅꯤ꯫ ꯑꯩꯒ ꯃꯔꯨꯞꯅꯤ, ꯑꯩꯈꯣꯏꯅ ꯆꯥꯒꯗꯕꯅꯦ ꯍꯥꯏꯔꯒꯗꯤ ꯃꯃꯜꯁꯨ ꯈꯔ ꯇꯥꯔꯛꯄ ꯌꯥꯏ꯫ ꯀꯌꯥꯕꯨ ꯄꯤꯔꯨꯅꯦꯒꯦꯗ, ꯄꯤꯕꯗ ꯂꯨꯄꯥ 100-150 ꯑꯗꯨ ꯃꯉꯥꯅ ꯌꯥꯅꯤ꯫ 150 ꯄꯤꯕꯗꯨ 150 ꯂꯧꯗꯣꯔꯤꯕ? ꯌꯥꯔꯛꯑꯅꯤ꯫ ꯌꯥꯔꯗꯤ ꯀꯩꯅꯣ, ꯁꯦꯀꯦꯟ ꯍꯦꯟꯗꯨꯕꯨ, ꯉꯥꯅꯨꯗꯕꯨ ꯁꯦꯀꯦꯟ ꯍꯦꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ? ꯂꯩꯕꯅꯦ, ꯕꯤꯅꯣꯏꯗꯤ ꯌꯥꯝ ꯈꯪꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯅꯣꯛꯏ꯫ ꯃꯁꯤꯗꯒꯤ ꯄꯣꯏꯔꯩꯅ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯔꯣ, ꯂꯨꯄꯥ ꯀꯌꯥ ꯈꯥꯏꯅꯗꯣꯏꯅꯣ? 500 ꯈꯥꯏꯅꯔꯁꯤ ꯀꯩꯅꯣ, ꯑꯩꯈꯣই ꯇꯔꯨꯛꯀꯤ ꯂꯨꯄꯥ 2,000-2,300 ꯑꯗꯨꯝ ꯁꯤꯟꯕ ꯑꯗꯨꯝ ꯌꯥꯅꯤ꯫ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯄꯨꯜꯂꯁꯤ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯄꯥꯈꯣꯜ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩꯗꯣ ꯑꯃꯨꯛꯁꯨ ꯏꯁꯩ ꯉꯪꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕ, ꯕꯤꯅꯣꯏ, ꯅꯥꯎꯆꯥ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯄꯨꯔꯣꯏꯕ ꯍꯦꯝꯕꯗꯣ ꯌꯨ ꯉꯥꯎꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯦꯝꯕꯅ ꯌꯨ ꯉꯥꯎꯁꯤꯜꯂꯒ ꯂꯥꯎꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩꯗꯣ ꯏꯃꯨꯡꯗꯒꯤ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯀꯨꯟꯗꯥꯂꯩ ꯎꯕꯗ ꯋꯥ ꯀꯌꯥ ꯑꯃ ꯆꯕꯦꯡ ꯉꯥꯡꯂꯤ꯫ ꯃꯗꯨꯗ ꯀꯨꯟꯗꯥꯂꯩꯅ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯏꯃꯨꯡꯗ ꯆꯤꯡꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯀꯣꯏꯆꯤꯡ ꯆꯤꯡꯒꯅꯨꯅꯦ, ꯑꯩꯕꯨ ꯏꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯐꯥꯕꯗꯧꯅ, ꯊꯥꯗꯣꯛꯎꯅꯦ, ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯅ ꯄꯥꯈꯥꯟ ꯇꯧꯔꯤꯕ ꯅꯣꯡꯃꯗ ꯄꯨꯡ 25 ꯌꯨ ꯊꯛꯄ ꯉꯝꯕ ꯃꯤꯗꯣ ꯑꯩꯅꯤꯅꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯣꯡꯃꯗ ꯄꯨꯡ 24ꯅ ꯁꯥꯔꯒ
ꯀꯝꯗꯧꯅ ꯄꯨꯡ 15 ꯌꯨ ꯉꯥꯎꯒꯗꯧꯔꯤꯕꯅꯣ ꯍꯩ ꯑꯗꯨꯕꯨ ꯈꯪꯗꯕ ꯃꯥꯏꯕꯤꯅꯤꯅꯤ ꯁꯤꯕꯣ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯑꯩꯅ ꯌꯨ ꯉꯥꯎꯔꯒ ꯇꯨꯝꯕꯗ ꯃꯪꯗ ꯄꯨꯡ ꯑꯃ ꯆꯨꯞꯅ ꯌꯨ ꯉꯥꯎꯔꯝꯃꯤ ꯑꯗꯨꯒꯤ ꯄꯨꯡꯗꯨꯒ ꯄꯥꯁꯜꯂꯒꯅꯤꯅꯦ ꯑꯩꯅ ꯄꯨꯡ 15 ꯍꯥꯏꯔꯤꯁꯦ ꯅꯪ ꯈꯪꯗꯤ ꯈꯪꯗꯅ ꯑꯁ ꯌꯥꯔꯁꯤ ꯏꯃꯨꯡ ꯆꯪꯂꯛꯑꯣ ꯃꯌꯥꯝ ꯃꯃꯥꯡꯗꯅꯦ ꯌꯥꯝ ꯏꯀꯥꯏꯖꯩ ꯀꯔꯤ ꯑꯩꯅ ꯌꯨ ꯉꯥꯎꯔꯒ ꯅꯪꯉꯣꯟꯗ ꯀꯔꯤꯒꯤ ꯏꯀꯥꯏꯕ ꯅꯋꯥ ꯂꯧꯗꯦ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯍꯦꯟꯕꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯍꯦꯝꯕꯕꯨ ꯆꯥꯛꯈꯨꯝꯗ ꯄꯨꯔꯛꯇꯨꯅ ꯆꯥꯛ ꯄꯤꯖꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯂꯩꯕꯤꯗꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯀꯨꯟꯗꯥꯂꯩꯅ ꯁꯦ ꯆꯥꯛꯁꯤ ꯐꯖꯅ ꯆꯥꯔꯝꯃꯨ ꯑꯩ ꯃꯄꯥꯟꯗ ꯃꯤ ꯀꯧꯔꯤꯕꯁꯦ ꯑꯃꯨꯛꯀ ꯊꯣꯛꯂꯛꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯗꯥꯂꯩ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯆꯠꯂꯨ ꯑꯐ ꯅꯨꯡꯉꯥꯏꯒꯤꯗꯤ ꯑꯣꯏꯔꯝꯃꯣꯏ ꯅꯪꯅꯦ ꯑꯩꯒ ꯂꯩꯃꯤꯟꯅꯕꯒꯤ ꯐꯕꯅꯤꯍꯩ ꯈꯔ ꯁꯥꯊꯤꯕ ꯃꯤꯉꯣꯟꯗꯒ ꯑꯣꯏꯔꯗꯤꯅꯦ ꯐꯨꯒꯥꯏꯗꯅ ꯅꯁꯥꯗꯣ ꯄꯨꯡꯇꯦꯛ ꯇꯦꯛꯂꯗꯧꯅꯤ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯁꯤꯅ ꯑꯉꯥꯡꯒꯤ ꯀꯔꯤ ꯀꯔꯥꯒ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯩ ꯍꯋꯥꯏꯅꯤꯅꯦ ꯑꯁꯨꯝꯅ ꯍꯦꯝꯕꯗꯣ ꯉꯥꯡꯗꯨꯅ ꯆꯥꯕ ꯂꯦꯞꯇꯤ ꯀꯨꯟꯗꯥꯂꯩ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯄꯥꯟ ꯌꯧꯔꯛꯄꯗꯗꯤ ꯊꯔꯣꯒꯤ ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕ ꯀꯕꯤꯇꯥꯗꯣ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩꯅ ꯍꯩꯃꯥ ꯏꯅꯦ ꯀꯥꯈꯠꯄꯤꯔꯛꯑꯣ ꯃꯥꯡꯒꯣꯜꯗ ꯍꯦꯛꯇ ꯀꯔꯤꯒꯤꯅꯣ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕꯤꯔꯤꯗꯨꯕꯣ ꯍꯩ ꯅꯪꯉꯣꯟꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯏꯅꯦ ꯀꯔꯤ ꯄꯥꯎꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏ ꯅꯪꯒꯤ ꯅꯨꯄꯥꯗꯨꯕꯨ ꯂꯩꯇꯕ꯭ꯔꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯔꯤꯌꯦ ꯉꯥꯏꯈꯣꯅꯦ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤꯕꯨ ꯃꯥꯕꯨ ꯇꯥꯕ ꯌꯥꯒꯗ꯭ꯔꯅꯦ ꯑꯁ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯏꯅꯦ ꯀꯔꯤꯝꯇ ꯈꯪꯉꯣꯏ ꯕꯣꯔꯥ ꯄꯪꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯅꯅꯦ ꯇꯧꯕ ꯊꯕꯛꯇꯣ ꯇꯦꯝꯕꯥꯜꯂꯦ ꯍꯥꯏ ꯋꯥꯅꯤ ꯍꯧꯖꯤꯛꯅ ꯏꯃꯧꯗꯣ ꯑꯣꯛ ꯈꯣꯡꯅ ꯀꯞꯐꯧꯔꯤ ꯄꯣꯠꯅꯤ ꯅꯪꯒꯤ ꯊꯕꯛꯇꯣ ꯃꯍꯩ ꯌꯥꯜꯂꯤꯅꯦ ꯁꯦ 이반이 하이너키버기 마뚱이네 리싱군 왓키버도 세세 이니 아두부 미야가 강나락라바디 언통노 파락 따크라니다고 하이 아이는 야리 가리기 강버노 가리마타 강로이 낭다마가 퐁가누 아두디 이니야 목살라게고 호이 이니 아솜나 하람라가 카피타 빠랍빠랍 아무 ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩꯅ ꯈꯟꯖꯍꯧꯏ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯐꯠꯇꯕ ꯃꯍꯩ ꯁꯣꯏꯗꯅ ꯐꯪꯒꯅꯤ 이와 ꯌꯨꯉꯧꯕꯁꯤꯒ ꯑꯩꯒꯅ ꯇꯧꯗꯣꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯍꯥꯛꯇꯤ ꯊꯕꯛ ꯃꯅꯥ ꯑꯃꯇ ꯁꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯩ ꯍꯥꯏꯔ ꯀꯔꯤꯃꯠꯇ ꯍꯩꯇꯦ ꯍꯣꯏꯗ ꯉꯝꯅꯕ ꯍꯤꯡꯕ ꯍꯥꯏꯕꯗꯨꯅꯤ ꯏꯆꯥꯁꯨ ꯌꯥꯎꯗꯕ ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤꯒꯤꯅꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯈ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯪꯗꯨꯅ ꯀꯨꯟꯗꯥꯂꯩ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯀꯅꯥꯅꯣ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯉꯔꯥꯡ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨꯗꯨꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯗꯣ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣꯗꯅ ꯍꯪꯉꯝꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ ꯉꯥꯏꯈꯣ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯅꯪꯁꯤ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯩ ꯍꯥꯏꯗꯅ ꯂꯦꯝꯐꯨ ꯉꯥꯡꯅꯩ ꯃꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ ꯑꯁ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯁꯤꯡꯗꯨꯅ ꯍꯥꯏꯔꯒ ꯃꯣꯏ ꯇꯥꯃꯣꯅ ꯊꯥꯖꯔꯤꯕꯅꯤꯅꯦ ꯑꯩ ꯊꯥꯖꯕꯒꯤ ꯋꯥ ꯉꯥꯛ ꯅꯠꯇꯦ मधुगी थबक्तो तौगनु करिगुंबा मधु तौरमलबा आई फते आइगदुको कदाई लुपा 500 पिरो फतब थबक तौइना सुंगांगिने अदुगा अने तलकप सेंदगिदि खाइबे लेप्तेबा पिरोने खक अस ngang लई हे से असुमना कुंदालैना 500 चपी अमा पिरई मसिदगी हेंबसु ngang फतब थबक तौबो यारोई आइगी नुपिना अदुगुंबा तौरमलबदी आई सामगना हाटकनी हाजुना लाउदुना अदुमक चक्ख्रै कुंदालै महाकी मपुरोइबा हेबना चक्खिबदो येंगदुना अदुमक लेहौई अदुमना तौदुना मतम अदो हौख्रै नुमिदांग वाइरमगी मतमनी मतम अदुदा पोइरै थोइबा बिनोय नाउसा अमदी मखोइगी ममानबा सिंगा पुंदुना बाय बाय नियरसी कमदौसिगे हाजुना मखोइ वा तानरी मतम अदुदा बिनोयना कमाइना तौबा हाइबबु चौवा खाइनरनी अदुगा इमा माइबी कुंदालै होइदा लै हारिबा ngánu लाबदु अमे कोक लैरुरगा थोकतना थोगा लोइरे कैनो वा अदु ताबदा पोइरैना अदुगिदि कैसु खलुनुने ममंदुसु तारनाबा हाइनरगिने अने थोकपा सिल्लगेबा अदुदा लुरिबदी
ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯃꯍꯤꯗꯨ ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯦꯔꯥ ꯑꯗꯨꯒꯤꯕꯨ ꯑꯉꯥꯡꯕꯔ ꯑꯉꯧꯕꯔ ꯅꯪꯅ ꯄꯥꯝꯕꯗꯣ ꯍꯥꯏꯔꯧꯅꯦ ꯑꯩ ꯍꯦꯛꯇ ꯄꯨꯔꯛꯀꯦꯁꯦ ꯅꯥꯎꯆꯥꯅ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏꯅꯤ ꯍꯥꯀꯨꯝꯁꯨ ꯅꯥꯎꯆꯥꯅ ꯄꯣꯔꯛꯇꯅ ꯌꯨ ꯌꯥꯝꯅ ꯊꯛꯈꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯥꯎꯆꯥꯅ ꯍꯦꯔꯥ ꯑꯗꯨꯗꯤ ꯑꯩꯅ ꯁꯤꯡꯉꯝꯕꯗꯣ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯔꯝꯗ꯭ꯔꯦꯗꯅ ꯄꯤꯔꯛꯈꯤꯗꯕꯒꯤ ꯑꯗꯨ ꯆꯣꯛꯈꯤꯕꯩ ꯋꯥꯅꯤ ꯍꯟꯗꯛꯇꯤ ꯁꯣꯏꯍꯜꯂꯔꯣꯏ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯕꯤꯅꯣꯏꯅ ꯑꯗꯨ ꯐꯔꯦꯅꯦ ꯋꯥ ꯑꯃꯇꯕꯨ ꯇꯥꯟꯅꯅꯤꯡꯉꯤꯅꯦ ꯀꯔꯤ ꯋꯥꯅꯣ ꯍꯥ ꯀꯗꯥꯏꯗ ꯑꯃꯨꯛ ꯀꯣꯏꯔꯨꯁꯤ ꯍꯥꯏꯅꯣ ꯍꯦꯔꯥ ꯀꯣꯏꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯀꯣꯏꯔꯦ ꯅꯣꯏꯒꯤ ꯏꯃꯥ ꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯨ ꯂꯥꯏ ꯁꯥꯟꯅꯩꯌꯦꯗꯅ ꯍꯥꯏ ꯅꯪꯕꯨ ꯀꯔꯤꯝꯇ ꯎꯗꯕ꯭ꯔꯃꯤ ꯍꯦꯔꯥ ꯃꯤꯅ ꯑꯍꯤꯡꯗ ꯂꯥꯏ ꯁꯥꯟꯅꯕꯗꯨꯕꯨ ꯀꯔꯝꯍꯥꯏ ꯎꯗꯣꯏꯅꯣ ꯑꯩ ꯅꯆꯤꯟ ꯊꯤꯅꯨꯅꯦ ꯃꯣꯏꯅ ꯂꯥꯏ ꯁꯥꯟꯅꯕꯁꯦ ꯃꯅꯤꯡ ꯃꯌꯥꯗ ꯁꯥꯟꯅꯩ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯂꯥꯏ ꯁꯥꯟꯅꯕꯗꯁꯨꯅꯦ ꯃꯐꯤ ꯊꯣꯡꯗꯦ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯀꯔꯤꯝꯇ ꯎꯗꯕ꯭ꯔꯃꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯅ ꯑꯦ ꯕꯤꯅꯣꯏ ꯅꯪꯗꯤ ꯃꯗꯨ ꯀꯃꯥꯏꯅ ꯈꯪꯂꯤꯕ ꯏꯁ ꯅꯪꯕꯨ ꯊꯥꯏꯅꯒ ꯁꯥꯟꯅꯔꯛꯄ꯭ꯔꯕ ꯍꯣꯏ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯒꯤ ꯏꯄꯨꯗꯣ ꯑꯃꯥꯏꯕꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕꯅꯤ ꯃꯁꯥꯃꯛ ꯑꯃꯥꯏꯕ ꯑꯣꯏꯗ꯭ꯔꯕꯁꯨꯅꯦ ꯑꯃꯥꯏꯕꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕꯅꯤ ꯂꯥꯏ ꯁꯥꯟꯅꯕꯗꯅꯦ ꯐꯤꯃꯥꯡ ꯁꯦꯠꯄ ꯌꯥꯗꯦ ꯍꯥꯏ ꯑꯗꯨꯅ ꯃꯐꯤ ꯊꯣꯛꯑꯒ ꯁꯥꯟꯅꯩ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯑꯦ ꯕꯤꯅꯣꯏ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯋꯥ ꯑꯃꯅꯤꯍꯦ ꯍꯥ ꯄꯣꯏꯔꯩ ꯅꯣꯏꯒꯤꯁꯨ ꯌꯨꯝꯊꯪꯅꯔꯤꯕꯅꯤ ꯈꯔ ꯈꯔ ꯌꯦꯡꯕꯗꯤ ꯐꯩꯅꯦ ꯍꯥ ꯑꯁ ꯀꯗꯥꯏꯗꯩꯅꯣꯗ ꯖꯤꯡꯒꯅ ꯂꯣꯏ ꯈꯥꯖꯤꯜꯂꯤꯗꯨꯕꯨ ꯑꯦꯔꯥ ꯖꯤꯡꯒꯅ ꯈꯥꯖꯤꯜꯂꯤ ꯀꯥꯏꯅ ꯂꯣꯏꯅꯃꯛ ꯁꯨꯝ ꯆꯥꯔꯕ ꯃꯍꯨꯠ ꯃꯍꯨꯠ ꯍꯣꯔꯕꯗꯨꯕꯨ ꯑꯍꯨꯕꯗꯒꯤ ꯌꯦꯡꯉꯨ ꯀꯩꯅꯣ ꯑꯩ ꯌꯦꯡꯉꯨꯅꯨ ꯂꯥꯏ ꯁꯥꯟꯅꯕꯗ ꯌꯦꯡꯕꯁꯦ ꯃꯤꯠ ꯇꯥꯡꯉꯤ ꯍꯥꯏꯕꯅꯤ ꯄꯣꯏꯔꯩꯁꯦ ꯉꯥꯎꯔꯒ ꯑꯃꯨꯛ ꯆꯠꯈꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝꯗꯣ ꯈꯤꯛ ꯈꯤꯛ ꯅꯣꯛꯏ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯂꯥꯏ ꯁꯥꯟꯅꯩ ꯀꯥꯏꯅ ꯑꯁꯨꯛ ꯂꯩꯃꯤꯟꯅꯔꯛꯄꯁꯦ ꯅꯣꯡꯃꯗ ꯂꯥꯏ ꯁꯥꯟꯅꯩ ꯍꯥꯏꯗꯅ ꯇꯥꯗꯦ ꯅꯣꯏꯅ ꯍꯥꯏꯔ ꯇꯥꯔꯤꯁꯤꯅꯤ ꯃꯤ ꯑꯁꯦ ꯈꯣꯡꯗ ꯑꯃꯥꯡꯕ ꯅꯤꯠꯄꯗꯤ ꯈꯪꯗꯦ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝꯗꯣ ꯄꯣꯏꯔꯩꯗ ꯌꯦꯡꯗꯨꯅ ꯅꯣꯛꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯅꯣꯏꯒꯤꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯥꯖꯗꯕꯒꯤ ꯋꯥꯅꯤꯅꯦ ꯇꯧꯗꯦ ꯍꯥꯏꯔꯦꯗꯅ ꯀꯔꯤꯝ ꯇꯧꯗꯕꯅꯤ ꯃꯤ ꯍꯣꯏꯅꯦ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏꯅꯦ ꯉꯍꯥꯟꯁꯨ ꯑꯃꯥꯏꯕꯤꯗꯨ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔ ꯂꯥꯛꯑꯒ ꯃꯇꯨꯡ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯒꯥꯏꯗꯅ ꯌꯥꯝꯅ ꯈꯟꯅꯈꯤ ꯍꯥꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯍꯧꯋꯤꯅꯦ ꯑꯗꯨ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯅꯠꯇ ꯃꯥꯜꯂꯦꯗ ꯍꯣꯏ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯤ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯂꯥꯏꯗꯨꯗ ꯏꯟꯁꯤꯜꯂꯒ ꯃꯧ ꯅꯍꯥꯁꯤꯡꯒꯤ ꯃꯕꯨꯛꯇ ꯅꯧꯍꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯃꯦꯠꯈꯥꯏ ꯃꯦꯠꯈꯥꯏꯗꯅ ꯍꯥꯠꯂꯦ ꯍꯥꯏꯗꯅ ꯋꯥ ꯂꯥꯎꯔꯤꯁꯤꯗꯤ ꯑꯁ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯩ ꯇꯥꯗꯦꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯏꯕꯒꯤ ꯐꯣꯟ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯣꯏꯅ ꯂꯣꯏꯔꯦꯍꯦ ꯐꯣꯟꯒꯤ ꯔꯤꯡꯇꯣꯟ ꯐꯥꯎꯗꯤꯕ ꯗꯗꯥ ꯍꯥꯏꯁꯤꯅꯤ ꯋꯥ ꯂꯣꯏꯔꯦꯕ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯥꯗꯤ ꯗꯗꯥꯗ ꯈꯔ ꯉꯥꯎꯕꯅꯤ ꯑꯗꯨꯅꯅꯤ ꯑꯗꯨ ꯐꯔꯦꯁꯦ ꯑꯔꯣꯏꯕ ꯑꯃ ꯍꯥꯏꯅꯔꯁꯤ ꯅꯤꯌꯔ ꯕꯥꯏꯗꯤ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯁꯜꯂꯛꯂꯕꯅꯤ ꯑꯗꯨꯅ ꯕꯥꯏ ꯕꯥꯏ ꯅꯤꯌꯔ ꯅꯨꯃꯤꯠꯁꯦ ꯂꯧꯕꯨꯛꯇ ꯑꯣꯏꯅ ꯇꯧꯔꯁꯤꯀꯣ ꯍꯣꯏ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯞꯄꯒ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯅꯣ ꯑꯋꯣꯏꯕ ꯕꯤꯅꯣꯏꯁꯦ ꯄꯪꯀꯞꯇ ꯀꯞꯄꯤ ꯋꯥꯅꯤ ꯑꯩꯒꯤꯁꯦ ꯀꯞꯄꯤꯅꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:10 ꯇꯥꯁꯜꯂꯛꯂꯤ ꯄꯣꯏꯔꯩꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯇꯨꯝꯍꯟꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯈꯜꯂꯤ ꯉꯁꯥꯏ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯕꯗꯨꯕꯨ ꯆꯨꯝꯕ ꯖꯥꯠꯂꯅꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯁꯤꯕꯨ ꯂꯥꯏ ꯁꯥꯟꯅꯩ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ ꯖꯥꯠꯂꯅꯤ ꯑꯩꯕꯨ ꯍꯥꯏꯐꯦꯠꯇ ꯌꯦꯡꯂꯨꯁꯤꯔꯅꯦ ꯑꯁ ꯑꯔꯤꯌꯝꯄꯥꯒꯤ ꯊꯕꯛꯅꯤꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯄꯣꯏꯔꯩꯗꯣ ꯇꯨꯝꯊꯅꯕ ꯑꯃꯨꯛ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯋꯥꯈꯜ ꯃꯑꯣꯟ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯨꯃꯛ ꯂꯩꯗꯨꯅꯗꯤ ꯀꯟꯅꯔꯔꯣꯏ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯒꯗꯤ ꯌꯦꯡꯂꯨꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯅꯤꯡ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯂꯒ ꯃꯍꯥꯛ ꯇꯞꯅ ꯊꯣꯔꯛꯂꯤ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯑꯩꯅ ꯇꯧꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯣꯠꯅ ꯌꯦꯡꯕꯗꯨ ꯇꯁꯦꯡꯅꯃꯛꯀꯤ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯕꯦꯔꯥ ꯀꯥꯅꯤꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯍꯣꯏꯗꯦꯍꯦ ꯅꯨꯄꯥ ꯃꯆꯥꯅꯕꯨ ꯍꯦꯛꯇ ꯌꯦꯡꯂꯒꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯣꯏꯔꯩꯗꯣ ꯃꯈꯣꯏꯒꯤ ꯖꯤꯡꯒ ꯑꯍꯣꯕ ꯑꯃꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗꯤ ꯈꯔ ꯉꯟꯃꯤꯟꯅꯔ ꯀꯔꯤꯅꯣ ꯀꯅꯥ ꯑꯃꯠꯇ ꯎꯗꯦ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯨ
Sumang the labor jala haiduna sumagrom the amuk latuna jingagi oho badigi jing adubu kanamata di labor uri aduga maning maya kwajan chenduna poireido yingli amata udraba du di poireina hera imanaba singnai munda phagi tobu weramganida masidabu aina thajadana ahing sida hawatlaga thawina yingli basizu aisu ngaudi haibedi yaro he chopida ko poireina na chopase asumna mathanda taxi sonjaduna imung lomda changai aduga mahaki kada changselakluga long ni hiptuna leiri matamadu da mahanu tumthaba su yadi kaiduroga mo khanduna mobile ado lokhatuna on tawduna facebook ngahak sangge haiduni jengi adumna mahana mobile ado on hek tawbuga di numidangi pung tara khara hendun leiramli matamadu da poreina matam siri yamna ngalidana ai di pung baro tiro taram lagadra aidana khallubani nganbasina su oiramba yai amaibi kundalina laisana batroktido amaibina laisana basi ahingda sanai haibani adudi pung baro taba ngaiba oina ai film ama yengkige asomna khanduna poireido film ama sum jing adubu mahak film adu da pungning changba ngamdi masa do swai jing thamoi manung do chik lawbagum tawri adumna mahang sarangna leiringai pungdi baro taselakli pung baro taba ngaiba do mangodi asuki matik wakhri masidagi poireido pung baro hek taba ka mahak phamungdagi kumthraklaga ngasai gi matogum maning lomda perprap lakli aduga jingagi ohoba amadagi amabi kundalai gi yunggi maning lomda hauriba chu pambi sing adugi manakte jingi adumna yenglakpadadi mamannaba singno haiba dumak chumli amaibi kundalai do makutta karino khangtapa mayo mama pairaga maphia mata thongdana sanglaba masam madu ningdu yawna thadaraga uru ungduna jagoi saduna leiribado uri madu ubada poirei swai lawi matamadu da poireina is karino tawri basidi masibu ima amaibi kunda leirane hera wairamoida masi hingsabi soidana wairamgani adubo ai asengba mati khangtoklagi ngehakta tum jengkige asumna khanduna kundalaina tawriba khudimak mahana loina jengli matamadu da kundalaigi akoibada karino khandba musin muba wangjing wangba ama mahaki manakta koicha chatuna leiribado poireina urai madu ubudagi poirei ngasai makai sagatlamba wagal asapuna mapungkai kaikri khudak aduda mai horokpagu masa do swai launa sagalai poireina hais soidradana asidi laimu kowunina siri ai imung da sanghorage aibu photo masa ma kaphau-sirane aduna chungedaba mari ai photo amatang kaphauge asomna khallaga mahakna camera da on tawraga amaibi kundalaina mafi amata setana jagoi saduna laimu sanaribado camera namsalli adubu numidangi matam oibanina mayekti kaya sengdri masidagi mahakna video namlingai matam aduda mahaki manakta kanagumba ama gam lakpake makhol tar'i makhol adu tabada poireido akoi batuta koyingjing aduga camera namlibadu su tokli matam aduda mahakna jingagi ahoba makhul aduda amuk jenglakpadadi mahaki mamit mapa sapsana amaibi kundalaido nontharaga yengduna leiramli madu ubada poirei yamna kanna oima haina lauduna songthoi masidagi mahakna machin melaga imunglomda grung chensalai adumna tawba aduda yum aduda tumliba poireigi mama hoi mapa hoina hai kaidore poirei haiduna hangdui maduda poireina kaishunati deima ai maninga panthu-bane aduga laurga tilaklibaduna karigi hangoi amana khonomda chongkhalakpa adugi khangbanida nangboibo ai tumin tumuko matamsu thenglabani asomna mapado hairamlaga tungkhri poirisu sor thabet holaga maning thongmada lon sillamlaga mahaki ka tamna changlakhi masidagi mahakna phamogda long hiblaga phajupado singkhatli aduga mahakna hojik tawkhibado amadi ukhibado karino haiduna mathanta nik launa khanjari aduga amabi kundalaina ngasai toromliba phiba maduda su mahak nungaijaba fauri hayeng nong hek nganbaga mamanaba singda amabi kundalaina toromliba phiba madu soidana paw tamlagi haiduna yamna nungaijari masidagi mahakna hojik namkhiba video ado yengi haiduna Folado on tawduna gallery changduni jenglakpadadi angakpa saktam ama uri amaibi kundalaigi akoibada musin muba makok yaudaba laimu mayam amana
masa pumba koisenduna nongthakta paadun leiribado video aduda uri aduga amaibi kunda leidi amuba maiku marak aduda mahak jagoi sari amaibi kunda leigi saktam amata uramdrei madu ubada poireido khangprek khangi aduga karino ngasai inu ubuduga video sida ubaga manadribasina asomna khanduna mahakna leiringai matamaduda mahakna tumliba ka adugi phaglangda kanagumba mana tungdung thilai hanaga kharaga kiduna leiringai poiregi phaglangga thilakpa aduda poireido swai lawi aduga hei kanano adumna hairuba adudagidi tumina amuk leikhri poirei ahing aduma tumpham chafam khangdi masa ado swai lauri adumna tawduna poireido asum leirambadagi adumak tumthakhra mali mahana mikap thorakpadadi nong phajana ngalamli mahana mikap thorakpada mahaki mamasu manakta leptuna leirami aduga hai ngasaidagi aina kaubabu tadini ha tholo nani kundalani nangbu unaba laine hogolo wa tabada poina ha ini kundalai madi karigino ima hai nanga wari ma sanani ngena hai thaba khara tawna bi wedan male amuta mating pamgi du chalu hoi ima rai leina hai krabo hai ma lei hai bana tine khoro na khokna tumli hai dan lauram bani chalo adom na mama macha launa bado sumaga leptuna leiri ba kundalena tara male poirei lao tholo inega warim ta sasi poirei kumpum la phum khangdi hoi ine tholak lage asumna khumlaga poirei do tande manti hawgalakli ngarang mahakna tawriba do khanglak kaduriba chala khanbada mahak mihun thawun sudrabani masidagi poirei do phamungdagi tapna hawgalaklaga mapanda thorai mapanda kundalai do leptuna leirami matamadu poireina ine kari leirage ayuksida hai ategi natine kotagi phau khajikta kolu law haigi tawbani nakhoi ki mama da haigidaba sune ayung nganta dagi thakpa chatkhri haibe sun nang hautre aduna nanga mukta chalu sidana hoi ine aisu yahawada ngari mai mit kapta tadrida kot ka badu bu nungai gadro haiba poirei yahawba du thiengba hauna bro inkhalak liba noina yahaw thiengba sei taphai dabani nati nangphu ngaranga hing kari ga torurage ba ine ai kashu tawdeda adu ai mai haibata tarukige asumna poirei do tingak lauramlaga imungda chensanki madugi matung ngai hak lega ka poirei do mamai mami tawa loiraga thorakli kundalai adumak leptuna ngairami madudagi kundalaina lao loirabadi changmasi lao ai sune phau tappa chatpa thiengkhrani adumna haibadagi poirei tande mande amaibi kundalai gi matung ineduna chakki kundalai amadi poirei gam asum lakpana haujikti kundalai khoigi mayum yoraklei matam aduda kundalaina poirei chango somda chaksang leire adudagi din kot leire ni lao asomna haiduna kundalaina poirei bu imungda pusalli poirei masa ado kithik kirum tawi karibu tholaga ba khanduna masa ado swai launa changlei yum mado ichik aduga phung sabagum su tawri yengki ba khuding makta ikida kiri ikhangda khangli poirei do tawpham khangjadi masidagi poirei do asum sangsalakli kundalai su kot adugi mamangda leplei aduga thumuk amaga wara amaga paiduna leirami matamadu da poireina ine thumuksina pikdiro se thumuksiga bora siga paikro aduga ne manungdagi halaga dum thadaro kaisu toroi kaisu na wangbo budi nateda aine he kaawdu nungaitraba hoi ine asumna poirei do kot aduda kakhatkri masidigi mahakna kot manung aduda sangsellaklaga phawado pikli adumna mahakna phau piklingai phawado khomjanbagi makhol marak aduda tunglomda kanagumba ama phau marak aduda jau chatpagi makhol tarai khonjel adu tabada poireina tunglomda sat jingthui adubu kana amatadi leiramdi kot ado imam mami aduga mahakna kot adugi kachin koya koilei leijuna yingduna phawado asum khomjali adumna mahakna phau khomjanba aduta karino mayom ama yaukibagum makutta samin phangi adumna sum phangbaduda mahakna karino hujikidudi asomna haraga bora manung aduda maraga amuk jengi matam adudadi kari amata yaramdi poirei
ꯑꯀꯤꯕ ꯄꯥꯈꯠꯄ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯐꯧꯗꯣ ꯄꯔꯞ ꯄꯔꯞ ꯄꯦꯛꯁꯜꯂꯤ ꯑꯗꯨꯒ ꯕꯣꯔꯥ ꯑꯗꯨ ꯌꯨꯡꯈꯠꯇꯨꯅ ꯊꯨꯝꯃꯣꯛꯅ ꯄꯦꯛꯇꯨꯅ ꯐꯧ ꯑꯗꯣ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯖꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯃꯤ ꯑꯃ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕꯒꯤ ꯃꯉꯣꯟꯗ ꯁꯥꯎꯍꯨꯝ ꯐꯪꯂꯛꯏ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯨꯡꯂꯣꯝꯗ ꯑꯃꯨꯛ ꯁꯠ ꯌꯦꯡꯊꯣꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝ ꯋꯥꯡꯃꯗꯒꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯒꯤꯗꯨꯕꯣ ꯂꯣꯏꯔꯦ ꯏꯅꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯐꯧ ꯋꯥꯔꯥꯗꯣ ꯄꯌꯥꯅ ꯀꯔꯛ ꯀꯔꯛ ꯂꯥꯞꯅ ꯀꯤꯁꯜꯂꯤ ꯑꯗꯨꯒ ꯀꯣꯠ ꯑꯗꯨꯗꯒꯤ ꯊꯥꯗꯔꯛꯏ ꯃꯁꯤꯗꯒꯤ ꯄꯣꯏꯔꯩꯗꯣ ꯀꯣꯠ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯦ ꯑꯗꯨꯗꯨꯒ ꯏꯅꯦ ꯕꯣꯔꯥ ꯁꯤꯃꯅ ꯌꯥꯔꯗ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯌꯥꯔꯅꯤ ꯅꯪꯕꯨ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯆꯥ ꯒꯤꯂꯥꯁ ꯑꯃꯇꯪꯗꯤ ꯊꯛꯈꯣꯗꯅ ꯌꯥꯔꯅꯤꯗ ꯏꯅꯦ ꯌꯨꯝꯗ ꯑꯗꯨꯝ ꯊꯛꯎꯔꯒꯦ ꯍꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅꯅꯦ ꯆꯥ ꯂꯣꯟꯕꯁꯨ ꯂꯣꯏꯔꯕꯅꯤ ꯊꯛꯈꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯨꯟꯗꯥꯂꯩꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯍꯩꯗꯨꯅ ꯄꯣꯏꯔꯩꯗ ꯄꯤꯔꯛꯏ ꯄꯣꯏꯔꯩꯁꯨ ꯉꯥꯏꯍꯥꯛ ꯐꯝꯊꯗꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯐꯝꯊꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯥ ꯑꯗꯣ ꯊꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩꯅ ꯅꯪꯕꯨ ꯉꯔꯥꯡ ꯀꯔꯥꯏꯗ ꯆꯠꯂꯨꯒꯦꯅꯦ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩ ꯈꯨꯝꯐꯝ ꯈꯪꯗꯦ ꯆꯥ ꯑꯗꯣ ꯈꯪꯆꯤꯡ ꯍꯦꯛ ꯆꯤꯡꯁꯜꯂꯨꯔꯦ ꯃꯔꯩꯗꯣ ꯄꯣꯛꯄꯗꯒꯤ ꯃꯃꯥꯏ ꯑꯗꯣ ꯍꯨꯔꯨ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩꯅ ꯍꯥꯏ ꯇꯞꯅ ꯊꯧꯅꯦ ꯅꯪꯕꯣ ꯅꯪꯅꯤꯅꯦ ꯅꯪꯕꯣ ꯑꯌꯨꯛꯁꯤꯗ ꯅꯪꯕꯨ ꯊꯕꯛꯀ ꯆꯠꯀꯗꯕ ꯂꯩꯕ꯭ꯔꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯇꯝꯗꯅ ꯁ꯭ꯀꯨꯜ ꯆꯠꯀꯅꯤ ꯊꯦꯡꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯕꯗꯨꯕꯣ ꯏꯅꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯩꯁꯤ ꯏꯃꯥꯟꯅꯕ ꯈꯔ ꯎꯅꯒꯗꯕ ꯍꯩ ꯉꯥꯏꯈꯣꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯉꯥꯅꯨ ꯈꯔ ꯂꯩꯔꯤꯕꯁꯤ ꯌꯣꯟꯊꯣꯛꯀꯦꯗꯅ ꯍꯥꯏꯕꯗꯨꯕꯨ ꯀꯃꯥꯏ ꯇꯧꯕ ꯅꯪꯕꯨ ꯃꯤꯒ ꯑꯝꯇ ꯍꯪꯗ꯭ꯔꯕ꯭ꯔꯣ ꯏꯅꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯉꯩ ꯍꯟꯗꯛ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯗ ꯆꯥꯛ ꯆꯥꯟꯅꯒꯅꯤ ꯑꯗꯨꯗ ꯂꯧꯒꯦꯅ ꯍꯥꯏꯅꯔꯕꯅꯤ ꯏꯅꯦꯒꯤꯗꯨꯕꯨ ꯂꯨꯄꯥ ꯀꯌꯥꯅꯣ ꯍꯥꯏ ꯀꯦꯖꯤꯗ ꯂꯨꯄꯥ 350ꯅꯤ ꯑꯗꯣ ꯏꯌꯥꯅ ꯂꯧꯔꯕꯅꯤꯅ ꯈꯔ ꯇꯥꯕ ꯇꯥꯔꯦꯗꯅ ꯑꯗꯣ ꯏꯅꯦ ꯀꯌꯥ ꯇꯥꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯍꯥꯡꯆꯤꯠꯀꯤ ꯕꯥꯏꯒꯤ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯑꯅꯤ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯣꯏꯅꯦ ꯑꯗꯣ ꯍꯣꯔꯦꯟꯂ ꯍꯌꯦꯡꯂ ꯅꯣꯏꯅ ꯂꯥꯛꯄꯗꯣ ꯍꯦꯛꯇ ꯌꯥꯔꯦ ꯍꯥꯏ ꯂꯥꯛꯑꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯨꯀꯣ ꯑꯩ ꯃꯆꯤꯟꯖꯥꯛ ꯇꯞꯇꯅ ꯄꯤꯖꯒꯗꯧꯔꯤꯕꯅꯤ ꯈꯔ ꯂꯨꯝꯅꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯨꯟꯗꯥꯂꯩꯗꯣ ꯅꯣꯛꯏ ꯄꯣꯏꯔꯩꯗꯣ ꯃꯁꯥꯗꯣ ꯏꯍꯥꯎ ꯍꯔꯥꯎꯗꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯄꯔꯞ ꯆꯠꯅꯤꯡꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯥꯗꯣ ꯀꯥꯝꯗꯨꯅ ꯊꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡꯂꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯨꯟꯗꯥꯂꯩꯗꯣ ꯄꯣꯏꯔꯩꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯄꯣꯏꯔꯩꯁꯨ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯐꯧ ꯈꯨꯄꯦꯛꯇꯨꯕꯣ ꯑꯩꯅ ꯊꯨꯝꯃꯣꯛꯇꯒꯤ ꯄꯤꯛꯑꯒ ꯕꯣꯔꯥꯗ ꯍꯩꯖꯤꯟꯕꯗ ꯀꯔꯤꯅꯣ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯗꯨꯅ ꯑꯗꯨꯒ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯖꯧ ꯆꯠꯂꯤꯕꯗꯨꯅ ꯀꯅꯥ ꯑꯗꯨꯒ ꯑꯩꯅ ꯕꯣꯔꯥꯗꯨ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯛꯄꯗ ꯏꯌꯥꯡ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯞꯄꯣꯔꯠ ꯇꯧꯕꯗꯧꯅ ꯇꯧꯏꯅꯦ ꯍꯌꯦꯡꯉꯩ ꯃꯥꯒꯤ ꯀꯣꯠ ꯃꯅꯨꯡꯁꯤ ꯆꯪꯉꯨꯕ ꯌꯥꯕ ꯅꯠꯇꯦ ꯀꯣꯠ ꯃꯅꯨꯡꯗ ꯂꯥꯏ ꯂꯩ ꯍꯥꯏꯕꯗꯨ ꯆꯨꯝꯃ ꯆꯠꯂꯅꯤ ꯑꯁꯨꯝꯅ ꯈꯟꯅ ꯋꯥꯈꯜ ꯑꯃꯗ ꯂꯥꯛꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯑꯥꯏ ꯄꯣꯏꯔꯩ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗ ꯄꯣꯏꯔꯩ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯈꯪꯀꯧ ꯀꯧꯔꯛꯏꯕꯗꯨꯕꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯕꯗꯤ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯗ ꯃꯥꯅ ꯑꯆꯨꯝꯕꯒ ꯁꯥꯗꯅ ꯅꯠꯇꯦ ꯏꯆꯥꯕꯨ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯃꯪꯂꯒ ꯆꯠꯂꯤꯕ꯭ꯔꯣ ꯍꯥꯏ ꯃꯇꯝ ꯋꯥꯠꯂꯤ ꯂꯥꯎ ꯏꯄꯥꯒ ꯁꯞꯄꯣꯔꯠ ꯈꯣꯏꯔꯨꯁꯤ ꯑꯦꯔꯥ ꯀꯔꯤ ꯀꯥꯟꯗꯕꯗ ꯂꯥꯎ ꯄꯥꯕꯨꯡ ꯏꯟꯖꯤꯟꯅ ꯀꯣꯛ ꯈꯣꯏꯍꯟꯕ ꯌꯥꯕꯗꯨꯕꯨ ꯏꯟꯖꯤꯟꯅ ꯈꯣꯏꯍꯟꯕꯗꯨꯗꯤ ꯈꯣꯏꯍꯟꯕꯅꯤ ꯄꯩꯁꯥꯅ ꯄꯩꯁꯥ ꯂꯩꯇꯕꯅꯦ ꯏꯟꯖꯤꯟꯅ ꯈꯣꯏꯕꯗꯣ ꯂꯩꯅꯨꯡ ꯌꯧꯗꯦꯅꯦ ꯑꯩꯒꯤ ꯏꯄꯥꯒꯤ ꯁꯝꯐꯨꯠ ꯑꯁꯤꯅ ꯈꯣꯏꯒꯥꯏꯒꯗꯧꯔꯤꯕꯅꯤ ꯂꯩꯔꯤꯕ ꯁꯟ ꯄꯥꯕꯣꯠꯁꯦ ꯀꯔꯤꯃꯠꯇ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯁꯪꯒꯣꯝ ꯈꯔꯒꯤꯗꯃꯛ ꯁꯨꯝ ꯊꯥꯛꯄꯗꯨꯗꯤ ꯇꯟꯗ꯭ꯔꯣ ꯀꯥꯟꯗꯦ ꯋꯥꯔꯦꯝ ꯉꯥꯡꯒꯅꯨ ꯏꯄꯥꯒ ꯁꯞꯄꯣꯔꯠ ꯈꯣꯏꯔꯨꯁꯤ ꯂꯥꯎꯀꯣ ꯍꯣꯏ ꯑꯗꯣ ꯑꯩ ꯏꯃꯨꯡꯗ ꯐꯤ ꯑꯝꯇ ꯍꯣꯡꯈꯤꯒꯦ ꯍꯤꯡꯒꯣꯜ ꯆꯠꯄꯒꯤꯁꯨ ꯐꯤ ꯍꯣꯡꯅꯕ꯭ꯔꯥꯅꯦ ꯅꯪꯒꯤꯁꯤꯕꯣ ꯄꯥꯕꯨꯡ ꯑꯩ ꯀꯨꯏꯔꯣꯏ ꯀꯩꯗꯧꯔꯒꯦ ꯐꯔꯦ ꯀꯨꯏꯔꯛꯀꯅꯨ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ ꯍꯤꯡꯈꯣꯜꯗ ꯂꯥꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩꯒꯤ ꯃꯄꯥꯗꯣ ꯍꯤꯡꯈꯣꯜꯂꯣꯝꯗ ꯆꯠꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯁꯟ ꯄꯥꯕꯣꯠ ꯑꯅꯤꯗꯣ ꯂꯥꯡꯒꯣꯜ ꯄꯥꯟꯈꯠꯇꯨꯅ ꯈꯣꯏꯅꯅꯕ ꯍꯣꯠꯅꯔꯤ ꯑꯁꯣꯝꯗꯅ ꯄꯣꯏꯔꯩꯗꯣ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯔꯞ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯔꯤꯅꯣꯗ ꯑꯩꯕꯨ ꯁ꯭ꯋꯥꯏꯗ ꯊꯅꯝꯕꯗꯥꯏꯅꯦ ꯈꯪꯗ꯭ꯔꯦꯗ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯄꯥꯕꯨꯡꯒꯤꯗꯒꯤ ꯑꯣꯏꯅ ꯈꯔ ꯆꯥꯕ ꯍꯥꯏꯗꯨꯅꯤ
asomna khallaga mapagi kada parap lai adaga mapagi thamliba sajando pik ama umsallaga wakhal nungaina thul'i mahana adumna yumdagi hek tholakpaga sumangda amaibi kundalai do leptuna mangoda yengduna leirami maruda poireina khanjai e karino ni ini amaibi sina ingonda munna yengal leirami sibo ngan ke gi iman manadi magi sibu ngara aina tawkibadugi ising jingnari bajalane as asomna khallaga poirei do hingkholomda chatli matamada kundalaina hai poirei nangbung na hangai ke iman manadi kaidoragine nangbo nasangam dabro ine yengbigene adumna harapda poireina ine ai kashu tawdeda hingkhonda sambol khoirogi tawbani isa kashu tawdeda asomna hairamlaga poirei parap chakri kundalai su poireida ngak yenamlaga imunglomda adumak changki masidagi poireina hingkhol he chorakpada poiregi mapana ai kari haino nanena pabung kalasu nateda isa ngamdabran hangakpani ai masigi amaibi sei kiya nukna dunune mi jabani ko mi jabani ai dine nunaga sakolakpase yamna mi pairi bani ko yum hongna sira haina pawba khalibani pabung ini amaibi sibu kari tawgi pabung maiga yanadaba leibro ai yanadaba haibabu ngahan waida kanna khraponi adudagi ni jinga khanadana hojik pawba leiribase kuidak labari jinga sisu koling kasale macet kinthare phawdo phawjin jaradana sa adubune ai khalibani hantak sen khara talaga nauna khajinge haidana mana yengbase nung phawba chet kai hairibani ne pabung adi khangdabnina moigi imungda changaga kotagi phawga so dum pi marak ta moigi gas thangjanba gasu adumak changi ai mangle changu launu namana hairi werangani ne ha nama apangmi do madu yarunu ko nangi nama dine nama amaibi sore nani amaibi asina ne sumkhrabani ne sumkhraba babu adu wari do khara libiudana lige sapotse hana khoigisi aduga hore ne namana chapuraga lakpado aduda pothabo nei palige che khoyu adumna hairakpadagi poireisu mapara pirakliba langkol adu paiduna hingkholado khoigaibe hori mapana tunglomda hapu khulli adumna tawduna matamado haujinkri somdana kamdauri kundalaido saksangda phamduna sak thongduna leiri matamaduda matomta khanjai ngarangaina lai sanadingaida kanagumba mana yengkibadubu poireisina tabajalane mahana karigumba khangkhrabadi ai thabaktu sodina bera kakadoribani masigi angangsi aina chingnabadu sodina chungani masi aina thamai sandaba yadre adumna khanduna leiringai mahagi yana khada kanagumba ma dung chatkibado mahana makhol takhi matamadu kundalaina hai kanano adumna hanglakpaduta poiregi mamana kundalai aini nakhoi maningi pharigomse anthongna phakre adugi khara hekkedana tawbanida adumna hairakpaduta kundalaina hoi ado haibiramdadi he phadoba ai hairamdre saunko adumna hairamlaga poiregi mamado parap chatki tasengna makidi mahana lalibadu phadigom hekpa nati karigumba amagidamak laklibani kundalaida mahana phadigom hekpa laklibani haijenbadani masidagi poiregi mamado parap adumak chakri kundalaisu karisu khanjandana mahaki chakto adumak thongduna leihori somdana kamdauri poireido support khoiba waradona mapa bongda ngahakta phamkisi pawa haibadagi poiregi mapanasu hoi haiduna phamthari matamatuda mahaki mamanasu sa puduna laklei matamatuda poireina aidi ine kundalai hoidasu thaklae imana porakpasisu thakpa tare mahau kamdogi yengba tare adumna hairakpada poiregi mapana hai poirei nangbu kundalai hoida sa thali haiba hoi babung kedoroge karigumba mati tholorani heibo kaidobagi none nanga sa thaluritubo hey madugi amaibido posem laiwa mantra thona haikraba sada kari semdilakpa khangpona tene nathibong lawmali heibo as baba aidi dupta khangdi
ngahak waina pabana hairagadi thabak toina kadawai tawrodoino hoini adusu chumini adubu ngasidi pa haige muna taw adumna hairakpaduda poiregi mamana hai poirei napabung singaurabani thainagine mihul lama leidibani sarai hauribani ko wansandaronu adumna hairakpada poiregi mapana ai sono chupi haudong turen kumdabi angau phuksu nongkhannabi sidi adumna hairakpada poiregi mamado phek lauduna imungdomda changkhri matamadu poirena baba waridu karino amta libiuni ligi namana ikhoida lakpan nauringai nangi ipuga ipokna kallingai matamgi warini matamadu dadi nayamba hoinang amata poktringai gi matamni matam adu dadi nakhoigi ine amai bise maming wokhak chatli leikai da lai haraurapda maha nektana khaktokpona tine matum adu dadi aikhoigi imungse khara adumak wari maduna aina langphaida chathoi aina langphaida chathokhrabagi tungda nani amai bi asina leiwa mantra kaya thajinduna nama bunga honnanaba honaribani ne maduda natana nathakta nayamba nachi kaya ma mahangna manghan khrabani wa adu tabada aidi sangmun khibana mahakpu phuge hayuna sangdobani matamaduda mahaki nupa hembana mahaki nupigi misang changdana aingoda khut tharakhibani adumna aikoi yamna khanaki adumna khanarubadagidi khoigi imungse amuk toiba tamnabada leiba ngamdaba haibado oikhibani tumlingaida kangtholga sei thok hekta nomba jani bungo marudaga nate aikhoinaga cha ising thonglingai mi mai thabagi manamsina amuk toiba imungse leiba ngamdabani ne madudagi aina amaiba amada yengrubadadi nakhoigi imungse takna tumna siragani maduda natana nakhoigi imung asida phatraba asiba puba laina nakhoibu questions ngaduna leiri yadana hairakibani wadu tabadagiri aina amaiba aduda matik chaba sen piraga aja puja kayama tawkibani maruda natana yumgi akoibada luraba potlam chairam kayama phumjanki madudagi aina sauduna jinga khajankibani ne jinga khajan khraba matung laitumda sondana yamna langkraponi adubune amaiba ama aina yenglubado mahana tawbidana yumgi juthek marida phungkiba potching aduna nga thokpadagi aikhoigi imungda karimata tawrakhidrabani ado pabung ipuga ibokana karamna lekhidabano migidi hauji phawba imanabangadi loina mapu mabuk lei loina makalli ipuga ibokadubu yamna ahal loikrabro hai ahal loiba natiri yamna kalliba jani masigi amaibisina sariyengda solaga pisalakpadagi madu sarubadagi ngawna phaida chiphet aramlaga adumak laikhiribani ne namito yamna tamlakhibani yamta thangdi namisu oiribani wari se nang tabada swai lawgadoribani hibo pabung libiro ai puning loksing oyanaba tahoge tagadabani masigi nani amaibi se helagi amaibi natine hai khraba jani lamta thangje numini nga sasi haidana aizo kaithenda nga leiba chatli nga leiraga halakpadadi yum aduda mi mayama mawom sendaram aduda aina kaidawna yawraba jano haiduna parap changsilupadadi napudo amuk toiba lengba thinba haure mamitta karinoma ure haidana tharo onduna leirami maduda nani amaibi kunda leina laikat naduna leirami aidi mahana changlakpado khoidau thikpana loirabani adubu leikaina kauruduna lakpani haibaduda ai wa adu ngangidre mahana tawibadagi pabungdo khara makhaidi hantharakle phamungda yatananabagidamakta hairambadagi mahakpu phamungda ningthina potha hankhibani madugi matung aina nga adu sem saduna thong thanganaba tawringai ikhang khangaudana ne ngagi makuk adu mangkhribani ne aina khali karinoda haujikta aina pukham mathak asida thanamba nga adubu mai leithok luraga leisilakpada leiramjiba sibu kharaida chakhraba janone haiduna phanakanadi thibani pabung mai leithok lubudi karigino aduga inakta haudongum kunbro hai partindagi singara soke haiduna lamubudani ne leisilakpada hekta leiramdi aduga haudong shamata leiti akhoi imungda leiba haudong makhaidi masiki kundale asina sabda loikhredana pabung kainuni haridubo
ꯏꯅꯦ ꯀꯨꯟꯗꯥꯂꯩꯁꯤꯕꯨ ꯍꯧꯗꯣꯡ ꯆꯥꯕ꯭ꯔꯣ? ꯈꯪꯗꯦ ꯈꯪꯗꯦ ꯏꯕꯨꯡꯉꯣ. ꯍꯧꯗꯣꯡ ꯑꯃ ꯂꯣꯏ, ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯂꯥꯛꯑꯒ ꯍꯦꯛꯇ ꯁꯤ. ꯍꯧꯗꯣꯡ ꯑꯃꯃꯨꯛ ꯂꯧꯔꯨꯅꯤ, ꯌꯨꯝ ꯇꯥꯏꯅꯕꯗ ꯍꯦꯛꯇꯃꯛ ꯁꯤ. ꯃꯁꯤꯒꯤ ꯍꯟꯅ ꯑꯃꯥꯏꯕꯤꯁꯤ ꯍꯧꯗꯣꯡ ꯆꯥꯕ ꯑꯃꯥꯏꯕꯤꯅꯤꯅꯦ. ꯑꯣ ꯄꯥꯕꯨꯡ, ꯑꯩꯗꯤ ꯃꯥꯅ ꯁꯦꯠ ꯁꯦꯠꯇꯅ ꯆꯥꯕꯒꯤ ꯋꯥꯔꯤꯔꯅ ꯈꯜꯂꯨꯔꯦ. ꯁꯦꯠ ꯁꯦꯠꯇꯅ ꯆꯥꯔꯝꯕꯁꯨ ꯌꯥꯏ, ꯑꯩꯅ ꯎꯗꯕꯒꯤ ꯋꯥꯅꯤ. ꯑꯗꯨ ꯄꯥꯕꯨꯡ, ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯕꯒꯗꯤ ꯎꯔꯕ꯭ꯔꯣ? ꯎꯗꯦ. ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕ ꯌꯦꯡꯖꯔꯨꯗꯤ ꯍꯥꯏꯌꯨꯅ. ꯊꯕꯛꯅ ꯆꯤꯜꯂꯀꯥꯟꯁꯤꯗ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯕ ꯌꯦꯡꯕꯒ ꯀꯥꯏꯗꯅ. ꯑꯗꯨ ꯄꯥꯕꯨꯡ, ꯏꯄꯨꯗꯣ ꯀꯃꯥꯏꯅ ꯂꯩꯈꯤꯗꯕꯅꯣ? ꯉꯥ ꯃꯀꯣꯛꯇꯣ ꯑꯗꯨꯃꯛ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯕꯣ? ꯍꯣꯏ, ꯀꯥꯎꯏꯅꯦ ꯋꯥꯔꯤꯗꯣ. ꯉꯥ ꯃꯀꯣꯛꯇꯣ ꯑꯩꯅ ꯐꯅ ꯀꯟꯅ ꯊꯤꯔꯒꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯕꯅꯤ. ꯑꯗꯨꯝ ꯐꯪꯈꯤꯗ꯭ꯔꯦ. ꯉꯥ ꯃꯀꯣꯛ ꯆꯥꯎꯗꯅ ꯆꯥꯕꯗꯨ ꯑꯩ ꯀꯤꯔꯛꯂꯗꯨꯅ ꯉꯥꯗꯣ ꯍꯨꯟꯗꯣꯛꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ. ꯃꯗꯨꯗꯒꯤ ꯑꯩꯅ ꯍꯦꯔꯥ ꯑꯁꯨꯛ ꯇꯥꯡꯅ ꯄꯩꯁꯥ ꯇꯤꯡꯅ ꯂꯩꯔꯨꯔꯒ ꯍꯨꯟꯗꯣꯛꯄ ꯍꯧꯅꯗꯦ ꯍꯥꯏꯗꯅ ꯃꯩꯗ ꯋꯣꯛꯊꯣꯛꯏ. ꯃꯗꯨꯗꯒꯤ ꯉꯥꯗꯣ ꯊꯣꯡꯉꯤ. ꯑꯗꯨꯝꯅ ꯊꯣꯡꯕ ꯊꯥꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯒꯗꯕꯒꯤ ꯍꯦꯛ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯝꯗꯧꯒꯦ ꯍꯥꯏꯕꯨ ꯅꯈꯣꯏꯒꯤ ꯅꯄꯨꯁꯤ ꯐꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤꯕꯅꯤꯅꯦ. ꯃꯗꯨꯁꯨ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯗꯅꯤ. ꯃꯁꯥꯗꯣ ꯏꯐꯤꯡ ꯐꯤꯡꯉꯤ. ꯁꯥꯎꯔꯪ ꯌꯨꯔꯪꯅꯅ ꯆꯦꯟꯊꯣꯔꯛꯂꯒ ꯑꯗꯨꯛ ꯁꯥꯈ꯭ꯔꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨꯕు ꯃꯈꯨꯠ ꯑꯅꯤ ꯅꯝꯗꯅ ꯆꯥꯔꯤꯕꯅꯤꯅꯦ. ꯃꯗꯨꯏꯗꯨꯗ ꯑꯩꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯈꯨꯠꯇꯣ ꯇꯥꯞ ꯐꯥꯔꯨꯕꯅꯤ. ꯃꯗꯨꯗꯒꯤ ꯏꯕꯨꯡꯉꯣ, ꯆꯥꯛꯆꯥ ꯌꯦꯠ ꯑꯗꯨꯅ ꯑꯩꯉꯣꯟꯁꯤꯗ ꯀꯌꯥꯗꯤ ꯀꯟꯅ ꯊꯥꯔꯛꯈ꯭ꯔꯦ. ꯃꯗꯨꯗ ꯅꯠꯇꯦ, ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛꯅ ꯑꯩꯉꯣꯟꯗ ꯂꯪꯁꯤꯜꯂꯛꯂꯤꯕꯅꯤ, ꯃꯍꯥꯛꯀꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯄꯤ ꯍꯥꯏꯗꯅ. ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯅꯨꯄꯥ ꯊꯧꯅꯥ ꯐꯨꯗꯣꯛꯇꯅ ꯅꯪꯒꯤ ꯅꯄꯨꯗꯣ ꯀꯟꯅ ꯐꯥꯖꯤꯜꯂꯦ. ꯅꯃꯥ ꯍꯣꯏ, ꯏꯕꯣꯛ ꯅꯕꯣꯛ ꯍꯣꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯟꯗꯨꯅ ꯊꯝꯂꯦ. ꯃꯗꯨꯗꯒꯤ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯅꯝꯃꯨ, ꯑꯩ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯍꯦꯛ ꯋꯥ ꯇꯥꯟꯅꯕ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯆꯠꯄꯅꯤ. ꯃꯁꯤꯗꯒꯤ ꯑꯩꯅ ꯑꯃꯥꯏꯕꯗꯨ ꯄꯨꯔꯒ ꯌꯨꯝꯗ ꯂꯥꯛꯏ. ꯌꯨꯝ ꯌꯧꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯅ ꯀꯥꯞꯂꯝꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯁꯣꯜꯂꯤ. ꯑꯩꯅ ꯑꯣꯖꯥ ꯑꯃꯥꯏꯕ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣꯅ ꯍꯪꯕꯅꯤ. ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯤ ꯀꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦꯅꯦ. ꯊꯋꯥꯏꯗꯤ ꯉꯍꯥꯟꯅ ꯆꯠꯈ꯭ꯔꯦꯅꯦ. ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯊꯋꯥꯏ ꯑꯁꯤꯗꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯅꯤ. ꯅꯪꯒꯤ ꯄꯥꯕꯨꯡꯁꯤ ꯀꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ. ꯃꯁꯥꯗ ꯏ ꯑꯃꯠꯇ ꯆꯦꯟꯗ꯭ꯔꯦꯅꯦ. ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯨꯡꯉꯣ, ꯑꯩꯁꯤ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯗꯣ ꯍꯦꯛ ꯑꯣꯏꯕꯅꯤ. ꯋꯥꯖꯔꯛꯂꯕ ꯄꯥꯕꯨꯡꯅꯤ, ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ. ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯄꯨꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯏꯁꯤꯡ ꯈꯤꯛꯏ. ꯃꯗꯨꯗꯒꯤꯗꯤ ꯅꯄꯨꯗꯣ ꯗꯣꯝ ꯂꯥꯎꯅ ꯇꯨꯗꯨꯅ ꯋꯥꯟꯊꯈꯤ. ꯑꯗꯨꯝꯅ ꯋꯥꯟꯊꯈꯤꯕꯗꯒꯤꯗꯤ ꯑꯗꯨꯃꯛ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯦꯗꯅ. ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯆꯨꯝꯂꯤ. ꯃꯗꯨꯗꯒꯤ ꯅꯄꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯕꯨ ꯅꯄꯨꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨ ꯍꯦꯟꯅ ꯁꯥꯊꯤꯅ ꯇꯝꯅꯕ ꯍꯧꯔꯛꯈꯤꯕꯅꯤ. ꯃꯗꯨꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯉꯤꯕꯁꯤ. ꯍꯣꯏ ꯄꯥꯕꯨꯡ, ꯑꯩꯅ ꯇꯥꯅꯤꯡꯂꯤꯕꯁꯨ ꯇꯝꯅꯕ ꯃꯇꯥꯡꯗꯨꯅꯤ. ꯍꯥꯏꯒꯦ ꯇꯥꯎ. ꯅꯨꯃꯤꯠꯇꯨ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯅꯔꯦ. ꯅꯄꯨꯒꯤ ꯑꯁꯇꯤ ꯍꯥꯡꯆꯤꯠꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ. ꯑꯩ ꯑꯃꯗꯤ ꯅꯪꯒꯤ ꯅꯃꯥ ꯑꯃꯗꯤ ꯅꯕꯣꯛ ꯑꯩꯈꯣই ꯂꯣꯏꯅ ꯇꯨꯝꯂꯤ. ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯗꯨꯡ 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 ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯏ. ꯑꯩ ꯃꯈꯣꯜꯗꯨ ꯇꯥꯔꯕꯁꯨ ꯁꯨꯃꯥꯏꯅ ꯃꯤ ꯂꯩꯈꯤꯗꯕꯁꯤ ꯈꯜꯂꯦ ꯑꯗꯨꯃꯛ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯇꯧꯅꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯅꯤꯅ ꯀꯌꯥ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ. ꯑꯗꯨꯒꯗꯤꯅꯦꯍꯦ ꯏꯕꯨꯡꯉꯣ, ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ 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 ꯊꯤꯜꯂꯒ ꯅꯪꯒꯤ ꯅꯕꯨꯛꯀꯤ ꯃꯃꯤꯡꯁꯤ ꯍꯦꯛꯇ ꯀꯧꯔꯛꯄꯒꯤ ꯋꯥꯅꯤꯗ. ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯩꯅ ꯏꯃꯥ ꯁꯨꯃꯥꯏꯅ ꯄꯨꯒꯗꯧꯔꯤ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯄꯅꯤ. ꯑꯗꯨꯝꯅ ꯍꯥꯡꯇꯣꯛꯄ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ. ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯁꯨ ꯅꯔꯤꯜ ꯂꯩꯔꯕꯗꯤ ꯀꯅꯥꯅꯣ ꯊꯣꯛꯂꯛꯂꯣ, ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯗꯨꯅ ꯍꯦꯛ ꯂꯥꯎꯔꯨꯔꯦꯅꯦ. ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ, ꯂꯨꯈꯝ ꯑꯁꯤꯗ ꯀꯌꯥꯗꯤ ꯀꯟꯅ ꯈꯨꯕꯥꯛꯅ ꯊꯥꯔꯛꯈ꯭ꯔꯦ. ꯑꯩꯁꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯔꯪ ꯆꯠꯄꯅꯤꯗꯅ ꯏꯕꯨꯡꯉꯣ. ꯃꯗꯨꯗꯒꯤ ꯑꯩꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯅꯤ. ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯗꯤ ꯂꯩꯇꯦ. ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯑꯩꯁꯦ ꯀꯤꯔꯛꯄꯗꯒꯤ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯄꯅꯤ. ꯅꯃꯥꯁꯨ ꯂꯥꯇꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ. ꯃꯩ ꯄꯥꯏꯔꯕꯗꯤ ꯂꯥꯏꯅ ꯆꯪꯗꯦ ꯍꯥꯏꯅꯩꯗꯅ ꯏꯕꯨꯡꯉꯣ. ꯍꯣꯏ ꯄꯥꯕꯨꯡ, ꯂꯥꯏ ꯆꯪꯗꯕꯅꯤ. ꯑꯗꯨꯅ ꯑꯃ ꯃꯊꯤꯡꯗ ꯆꯨꯔꯨꯞ ꯊꯛꯑꯒ ꯆꯠꯅꯔꯤꯕꯗꯨꯗꯤ. ꯂꯥꯇꯦꯟ ꯄꯥꯏꯔꯨꯕꯗꯒꯤ ꯍꯦꯟꯖꯜꯂꯛꯄꯔ ꯀꯔꯤꯅꯣ, ꯅꯃꯥꯅ ꯄꯥꯏꯔꯤꯕ ꯂꯥꯇꯦꯟꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯨꯜꯂꯒ ꯂꯪꯈꯥꯏꯕꯒꯨꯝ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯂꯥꯛꯇꯅ ꯂꯪꯈꯥꯏꯕꯅꯤꯅ ꯂꯥꯇꯦꯟꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ.
ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯦ ꯅꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯂꯥꯇꯦꯜ ꯑꯗꯨꯅ ꯃꯨꯟꯈꯤꯕꯒꯤ ꯀꯟꯅ ꯌꯥꯜꯂꯨꯕꯗꯨꯗ ꯍꯨꯕꯥꯠꯂꯤꯕꯅꯤꯅꯦ ꯃꯗꯨꯗꯒꯤꯗꯤ ꯈꯪꯍꯧꯗꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯕꯥꯔꯇꯤꯟ ꯑꯗꯨꯅ ꯋꯥꯡꯅ ꯄꯥꯏꯈꯠꯂꯛꯂꯒ ꯑꯩ ꯇꯝꯅ ꯊꯣꯝꯖꯤꯜꯂꯛꯂꯤꯕꯅꯤꯅꯦ ꯑꯗꯨꯃ ꯇꯧꯔꯛꯄꯗꯗꯤ ꯅꯃꯥꯅ ꯑꯩꯁꯦ ꯏꯃꯨꯡꯗ ꯆꯪꯉꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯄꯔꯞ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯀꯝ ꯂꯣꯟꯁꯤꯜꯂꯒ ꯄꯣꯅꯥꯗ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯄꯥꯟꯁꯤꯟꯕꯅꯤ ꯑꯗꯨꯝꯅ ꯑꯩꯈꯣꯏꯅ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯅꯪꯒꯤ ꯏꯕꯣꯛꯇꯣ ꯃꯍꯥꯛꯀꯤ ꯀꯥꯗ ꯁꯣꯔ ꯐꯨꯟꯀꯠꯂꯦ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯥꯎꯔꯛꯄꯅꯤꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯅꯕꯣꯛꯇꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯀꯠꯅꯈꯤꯕꯅꯤ ꯅꯕꯣꯛꯇꯤ ꯍꯨꯃꯥꯡꯅ ꯄꯤ ꯀꯥꯡꯗꯅ ꯃꯃꯤꯠ ꯑꯗꯨ ꯃꯊꯛꯇ ꯌꯦꯡꯈꯠꯂꯦ ꯍꯥꯏꯔꯒ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯈꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯃꯤꯅ ꯅꯣꯛꯄ ꯑꯃꯗꯤ ꯀꯞꯄ ꯂꯥꯎꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯒꯤꯔꯤ ꯇꯛꯄ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯏꯁꯥꯁꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯃꯥꯁꯨ ꯅꯕꯣꯛꯄꯨ ꯀꯧꯗꯨꯅ ꯀꯞꯂꯤꯕꯅꯤ ꯅꯕꯣꯛꯇꯤ ꯃꯁꯥꯗꯨ ꯁꯣꯔ ꯐꯨꯟꯒꯠꯄꯅꯤꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯗꯅ ꯃꯁꯥꯗꯨ ꯆꯞ ꯇꯤꯡꯊꯣꯛꯂꯒ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦꯗꯅ ꯑꯩꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯃꯥꯏꯕ ꯀꯧꯔꯨꯒꯗꯕꯁꯨ ꯃꯄꯥꯟꯗ ꯇꯧꯔꯤꯕ ꯁꯞꯇ ꯑꯗꯨꯅ ꯊꯣꯛꯄ ꯀꯤꯔꯦꯗꯣ ꯋꯥꯔꯤꯗꯕꯨ ꯑꯗꯨ ꯀꯤꯗ꯭ꯔꯕꯒꯤ ꯋꯥꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯑꯩꯁꯦ ꯏꯃꯤꯡ ꯐꯥꯎꯕ ꯀꯥꯎꯈꯤꯕꯅꯤ ꯑꯗꯨꯝꯅ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯀꯥꯡꯈ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯨꯠ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯏꯅꯦ ꯃꯗꯨꯗꯒꯤ ꯑꯩꯅ ꯀꯥꯡꯈꯗꯨꯗ ꯁꯠ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯏꯃꯩ ꯃꯨꯁꯤꯟ ꯃꯨꯔꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯇꯨꯝ ꯑꯃ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯃꯤꯠ ꯑꯔꯪꯕꯗꯨ ꯄꯥꯡꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯩꯅ ꯀꯔꯤ ꯃꯇꯨꯡ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯛꯄꯅꯤꯗꯅ ꯑꯗꯨꯝꯅ ꯍꯦꯛ ꯆꯣꯡꯊꯣꯛꯄꯒ ꯑꯩꯒꯤ ꯏꯁꯥꯁꯤ ꯄꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈꯗ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯟꯅꯅꯕ ꯍꯣꯠꯅꯩ ꯅꯃꯥꯅ ꯑꯩꯕꯨꯁꯨ ꯌꯥꯜꯂꯤ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯀꯥꯡꯊꯣꯜ ꯑꯗꯨꯗꯒꯤ ꯊꯣꯡꯅꯕ ꯍꯣꯠꯅꯩ ꯃꯁꯤꯗꯒꯤ ꯑꯩꯅ ꯍꯦꯔꯥ ꯍꯥꯏꯗꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯄꯅꯤꯗꯅ ꯀꯥꯡꯊꯣꯜ ꯑꯗꯨꯁꯨ ꯂꯨꯝꯃꯤꯅꯦ ꯍꯩ ꯀꯥꯡꯊꯣꯜ ꯑꯗꯨ ꯈꯪꯋꯥꯡ ꯋꯥꯡꯅ ꯊꯥꯡꯀꯠꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯕꯣꯛꯇꯣ ꯑꯁꯣꯝ ꯀꯥꯆꯤꯟꯗ ꯍꯦꯛ ꯑꯣꯟꯊꯈ꯭ꯔꯦ ꯑꯩꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ ꯀꯥꯡꯊꯣꯜ ꯑꯗꯨꯁꯨ ꯆꯦꯞꯈꯠꯂꯛꯂꯦꯗꯣ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯀꯥꯡꯈꯗ ꯂꯩꯔꯝꯕ ꯑꯃꯨꯕꯗꯣ ꯕꯪ ꯂꯥꯎꯅ ꯄꯥꯏꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥꯆꯤꯟꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯕꯒꯤ ꯋꯥꯅꯤꯗ ꯑꯩꯅ ꯈꯜꯂꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯤꯅ ꯉꯥꯛꯄ ꯉꯝꯗꯕ ꯂꯥꯏꯃꯨ ꯑꯣꯏꯔꯦꯗꯀꯣ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯁꯤꯗ ꯇꯤꯟꯖꯦꯠ ꯂꯥꯏꯌꯦꯠꯄꯗꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯑꯣꯟꯕ ꯑꯄꯨꯕ ꯍꯥꯏꯕ꯭ꯔꯥ ꯑꯄꯨꯕ ꯍꯥꯏꯕ꯭ꯔꯥ ꯃꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯈꯟꯗꯨꯅ ꯑꯩꯁꯦ ꯀꯂꯥꯛꯁꯦ ꯊꯛ ꯅꯤꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯐꯃꯨꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯊꯝꯂꯦ ꯅꯕꯣꯛ ꯀꯥꯆꯤꯟꯗ ꯑꯣꯟꯊꯈꯤꯕꯗꯨꯁꯨ ꯊꯥꯡꯒꯠꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯊꯝꯂꯦ ꯅꯕꯣꯛꯇꯤ ꯐꯗ꯭ꯔꯥꯛ ꯇꯥꯈ꯭ರೆ ꯀꯔꯤ ꯑꯃꯠꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯈꯤꯗ꯭ꯔꯤ ꯅꯃꯥꯗꯤ ꯀꯟꯅ ꯀꯞꯂꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯑꯩꯅ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯃꯥꯗ ꯑꯩꯅ ꯍꯥꯏ ꯏꯃꯥꯁꯤ ꯐꯖꯅ ꯁꯦꯟꯅꯔꯝꯃꯨ ꯑꯩ ꯑꯃꯥꯏꯕꯗꯣ ꯑꯝꯇ ꯀꯧꯔꯨꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯩꯁꯤ ꯑꯃꯥꯏꯕ ꯀꯧꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯀꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯅꯃꯥꯅ ꯆꯠꯈꯤꯅꯨ ꯃꯇꯣꯝꯇ ꯂꯩꯍꯧꯕ ꯀꯤ ꯍꯥꯏꯔꯦꯅꯦ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯅ ꯅꯕꯣꯛꯇꯨ ꯏꯁꯤꯡ ꯈꯔ ꯈꯤꯛꯂꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯗ ꯑꯩꯁꯦ ꯄꯔꯞ ꯆꯦꯜꯂꯤ ꯆꯥꯛꯁꯪ ꯌꯧꯔꯛꯄꯗꯗꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯣꯜ ꯂꯤꯛ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯈꯣꯔꯣ ꯆꯤꯡꯕ ꯂꯪꯈꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯏ ꯑꯗꯨꯝꯅ ꯆꯥꯛꯁꯪꯗ ꯀ꯭ꯔꯣꯡ ꯒ꯭ꯔꯥꯡ ꯇꯧꯕꯗꯨꯗ ꯅꯃꯥꯁꯨ ꯄꯥꯈꯠꯂꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯦꯜꯂꯛꯏ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄꯗꯗꯤ ꯑꯩꯁꯤ ꯄꯥꯏꯔꯛꯄ ꯇꯦꯡꯀꯣꯠ ꯑꯃꯗ ꯊꯥꯕꯗꯒꯤ ꯀꯣꯛꯇ ꯏ ꯊꯣꯛꯇꯨꯅ ꯂꯩꯔꯦꯗꯣ ꯃꯗꯨ ꯎꯕꯗ ꯅꯃꯥꯗꯤ ꯄꯥꯈꯠꯈꯤꯕꯅ ꯌꯥꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯤ ꯏꯃꯨꯡ ꯑꯗꯨꯗ ꯇꯧꯅꯔꯤꯕ ꯁꯞꯇ꯭ꯔꯞ ꯈꯨꯗꯤꯡꯃꯛ ꯊꯪꯅꯔꯤꯕ ꯅꯪꯒꯤ ꯅꯅꯤ ꯑꯃꯥꯏꯕꯤ ꯑꯁꯤꯅ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯈꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯧꯔꯛꯂꯤꯕꯅꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯅꯕꯣꯛꯀꯤ ꯀꯥꯗ ꯂꯥꯛꯂꯦ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯂꯧꯔꯛꯄ ꯉꯝꯈꯤꯗꯦ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯦ ꯅꯣꯡ ꯉꯥꯟꯊꯣꯔꯛꯄꯗꯒꯤꯗꯤ ꯇꯞꯅ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯕꯣꯛꯁꯨ ꯑꯗꯨꯃꯛ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯦꯗꯅ ꯃꯗꯨꯗꯒꯤ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯪꯒꯤ ꯅꯅꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯇꯧꯈꯤꯕ ꯂꯩꯇꯦ ꯀꯔꯤꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯏꯅ ꯁꯥꯎꯖꯤꯜꯂꯛꯄꯒꯤ ꯋꯥꯅꯤꯗ
ꯑꯩꯅ ꯀꯔꯤꯒꯤ ꯇꯧꯗꯅꯤ ꯅꯪꯅ ꯉꯔꯥꯡ ꯑꯍꯤꯡ ꯂꯥꯏ ꯁꯥꯟꯅꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯨꯔꯦꯅꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯍꯦꯟꯕꯗ ꯊꯣꯔꯛꯂꯒ ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯛꯈꯤ इमुंग अदुदा नखोइना फत्तबा तौरुबदगी लाइना येचरगा करिगी अइंगोंदा तानरक्लिबनो अइखोइगी इमुंगदा चंगलिबनो हाइदुना यामना थीना चैरखी आइसु तबों खंगदबनिना युमदा दुमा हलखी नबुकी मथौ मंगमसु पांगथोखी मदुगी मतुंगदगिदी युम मसिदा मी अमन्ना कप्पा अमदी नाहेबना चिंगबा मखोल कयाबा ताबा हौरखी मरुदगी अइना हाना यंगलंबा अमाइबादो खरा हाइबा वाटली हाइदना अतोपा अमाइबा अमा अमुक तानखी अमाइबादुसु ममिंग फजना चटपा अमाइबनी मयामना मीवई लाइवई तौई हदना हाइनरिबा अमाइबनी अमाइबा अदुना युम मदुदा लाक्लगा अतै करी हाइरक्की हाइबो इस इबुंगो नंगदी ओथोंनो वाना लैरमलगनिदा युमलोन केरोनबा नुंगाइतबा हाइबसी नुंगाइखिद्रबनी असुबना हाइरगा महाना खुबा अहुमलक्तंग प्रोक प्रोक खुरगा लेवा मंत्र सोनबनीदना अदुमना हेक सोनबगदी आसोमदगी अमाइबी कुंदा लैदो यामना कन्ना ऐ सिरे हादना लौरपगी वारिदा अमाइबा अदुना ओ तौरिबा असिदी युमथंगनबदनीदना खंगले असुमना हाइरगा महागना लाइदो हंजल्ली मदुदगिदी महागनाने लाई खोइरमबीबदगी इमुंग असि तंगदु लैताना लेरक्लिबनी अदुगा पाबुंग अमाइबी कुंदा लैना कन्ना लाउखिबदु अमाइबा अदुना करेमदा तौखिद्रबरो कोक हातोखिगे हाइदिने हई अइनसु अमाइबदुदा हाइरिबनीने अदुबु अमाइबा अदुदिने अदुगुम्बा थबक तौदी आइदी मी अतैगा मानदीदना हाइरइनी अदुदगिदी अइसु वा मखा मुक तारुद्रे अदुबु महागना मतुंग तौरक्लबसु संगदनाबा हाइदना आया लाइसोनती सोन तौरमदना अखोइगी हिंखोलसिदा पोट फुममबनी तु असिदा सरफोन पाम्बी महौरिबसे मसिगी हेक मखोंगदा पोट फुमलिबनी अदुनाने करीमता तौरक्ट्रिबनी ngasi फावदा अदुना यामना कन्नदी संगसिलुनुको नामा सुमाना चेनुना पुरमनबा होनरमलबनी अमाइबा अदुना लैवा तिनवा कया तौदुना खाइदोक पिबदगी नामासी वखल तरक्लिबनी हौजिकसु अमुक साफोंलक्लिबदुनी होय पाबुं आइनसु खलिनी इमासी मरक मरकता कैनुमै तौबेना तौबनी आसुमदा पोइरै अमति मपागा वारे सनरिङै पोइरैगी ममानबसिंग अदो पोइरैगी मनाक्ता लाई मतमदुदा पोइरैना कयो नोइ लोइ हौनरगा खुइदा लाइसिदि करी पाउ लैरगे वा अदु ताबदा बिनोइना बोसती अखोइना कौरिबो लाक्ते अदुगी लाक्चरिबा वा अदु ताबदा पोइरैगी मपाना आइस इसासिंग लाक्पसि यामना फरे हिंगोन कोइबसै ngakta yauramoibo noi mayam sangra tawrabadi mikup ta loini heibo वा अदु ताबदा नाउचाना औ पाबुं असिदबु तौजगे आदना खोइ लाक्चरिबनी मदुदा थोइबना मानी नाउसा सिदबु तौजगे हादना लाइबा नत्रो तरो हौरो से लांगोजी पायुसे अदुमना हाइरकपदुदा मयामदो वा नुई मासिदगी पोइरेगी मपासु फरे नखोइ मयाम लाक्लबनिना थबकसे तौमिन हौरो अइसु हिंगोल संबंजुंगनबा पया खजितक सिरुखिगे हाइरमलगा सटख्रै मतमदुदा बिनोइना करिनु पोइरे नंग तुमिन लेथोख्रिदुबो ई पावमसु हाइरक्ते नंगी फोनसु स्विच ऑफ लै कै हाइबा होइने अइदी ngarangtagi चार्ज दम तौद्र मालेदना तौनेबा नंग अदो कमाइ तौरगे गानुदो हाइनरोरबो हाइरमाबने हयेंला हांचिलनो लौनग मतमन लौ हाइबनी हांचिति बाय नुमिनि कमाइ लौदिनो हयें लौसलगा थामसे हेरा हयें लौसलगा करा थमदिनो हांचि तौदबा थबक्तुबो एरा अदुगी नतेदा आइना हाइबदी हयें लौसलगा हयें सिम करिम पिजदना थमगदी हांचित अखोइना सेम साबदा थुइदोंना मोट्रेदना अदुगी वानिरा यारिबुंगो पेना पिजगदबनी सिदोरबनीना ngौरगा थमगने हाटपंगोदी यारेसे अमना अंगांग अमना मंगांग हांचितो लौरसी अदो पोइरै ममनबु कयादा हाइनरमगे मोइना बुदी चनी यांखै चहुम यांखै हाइ अदो अइ ओइबनिना खरा तागेना हायौबनी होइने फरेने अदुमना मयाम वारी सानरकपदुता पोइना मरक थलगा अदो वारी सुनुआई कैनोमा हाइयिने करिनो अंगांग बदुगिरा ngौ बदुगिरा हेदा हाइरोंने अस अदुगिरम नथि नोइना ngarang अइगोंदा हाइबदु चुम्मेबा करिनु चुम्मिबो पोइरे बनादु चुम्ना nganguने नंगी कोड लैंग्वेज तु अखोइ खांद्रेबा अइना हाइबदिने
ꯑꯩꯈꯣꯏꯒꯤ ꯑꯃꯥꯏꯕꯤ ꯀꯣꯟꯗꯥ ꯂꯩꯁꯤ ꯂꯥꯏ ꯁꯥꯟꯅꯩ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ ꯍꯥꯏꯕ ꯑꯦ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯑꯁ ꯉꯔꯥꯡꯁꯦ ꯑꯍꯤꯡ ꯍꯧꯒꯠꯂꯒ ꯑꯩꯅ ꯌꯦꯡꯕꯅꯤ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯆꯨ ꯃꯈꯣꯡꯗꯣ ꯑꯗꯨꯗꯅꯦ ꯑꯃꯨꯕ ꯃꯌꯨꯝ ꯑꯃ ꯄꯥꯏ ꯑꯗꯨꯒꯅꯦ ꯎꯔꯨ ꯎꯔꯨ ꯍꯥꯏꯔꯒ ꯖꯒꯣꯏ ꯄꯛꯁꯥꯗ ꯁꯥꯏ ꯑꯩꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯌꯦꯡꯉꯒ ꯀꯤꯗꯨꯅ ꯑꯗꯨꯝ ꯏꯃꯨꯡꯗ ꯆꯪꯉꯤ ꯑꯩ ꯉꯥꯏꯈꯣꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯐꯤ ꯁꯦꯠꯇꯕ꯭ꯔꯣ ꯁꯦꯠꯇꯦ ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯃꯨꯁꯤꯟ ꯃꯌꯥꯝ ꯑꯃꯁꯨ ꯀꯣꯏꯄꯥꯏ ꯄꯥꯏ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯕꯤꯅꯣꯏꯅ ꯑꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯐꯤ ꯁꯦꯠꯇꯕ ꯑꯗꯨꯒ ꯑꯃꯨꯕꯁꯨ ꯃꯌꯥꯝ ꯄꯥꯏꯕ ꯉꯥꯏꯈꯣꯅꯦ ꯄꯣꯏꯔꯩ ꯃꯈꯥ ꯀꯝꯗꯧꯔꯕ ꯅꯠꯇꯦ ꯅꯪꯕꯨ ꯚꯤꯗꯤꯑꯣ ꯅꯝꯍꯧꯕ ꯌꯥꯗꯕ꯭ꯔꯕ ꯑꯁ ꯅꯝꯃꯤꯅꯤ ꯀꯩꯅꯣ ꯅꯨꯃꯤꯗꯥꯡꯅꯤꯅ ꯑꯃꯠꯇ ꯃꯌꯦꯛ ꯁꯦꯡꯗꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯣꯏꯔꯒ ꯑꯃꯨꯛꯀꯁꯨ ꯌꯦꯡꯒꯦꯅꯅꯦ ꯖꯤꯡꯒ ꯑꯍꯣꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯕꯗꯗꯤꯅꯦ ꯑꯁ ꯑꯃꯥꯏꯕꯤ ꯀꯣꯟꯗꯥꯂꯩꯗꯣ ꯃꯃꯤꯠꯇꯨ ꯏꯔꯥꯎ ꯂꯥꯎꯋꯤ ꯑꯩꯉꯣꯟꯗꯅꯦ ꯅꯣꯟꯊꯔꯒ ꯌꯦꯡ ꯂꯩꯔꯝꯃꯤꯅꯦꯃꯤ ꯑꯗꯩꯗꯤ ꯑꯩꯁꯨ ꯈꯪꯗꯅ ꯏꯃꯨꯡꯗ ꯆꯦꯟꯁꯜꯂꯛꯑꯦꯗꯅ ꯑꯦ ꯑꯗꯨꯗꯤ ꯅꯪꯅ ꯇꯧꯕ ꯊꯕꯛꯇꯨ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ ꯈꯪꯗꯦꯕꯣ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯑꯗꯨꯕꯨ ꯃꯥꯅ ꯑꯩ ꯎꯈꯤꯕꯗꯤ ꯃꯥꯜꯂꯦ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩꯗ ꯎꯈꯤꯕꯁꯦ ꯃꯤꯗꯨ ꯍꯤꯡꯒꯟꯗꯦ ꯍꯥꯏꯕꯅꯤ ꯄꯣꯏꯔꯩ ꯀꯩꯅꯣ ꯍꯥꯏꯔꯧꯅꯦ ꯆꯥꯅꯤꯡꯕ ꯆꯥꯍꯧꯔꯣ ꯍꯩꯕꯣ ꯑꯁ ꯀꯔꯤꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯨꯔꯦ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯑꯩ ꯅꯥꯎꯆꯥ ꯅꯪꯁꯨ ꯈꯪꯉꯝꯒꯅꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥ ꯊꯣꯛꯄ ꯃꯣꯍꯣꯟꯗꯨ ꯈꯪꯉꯤꯗꯅ ꯈꯪꯉꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯣꯏꯅꯦ ꯑꯗꯨꯒꯤ ꯃꯣꯍꯣꯟꯗꯣ ꯃꯥꯅ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯥꯏꯕ ꯀꯨꯖꯣ ꯍꯥꯏꯕ꯭ꯔꯥ ꯀꯨꯟꯖꯣ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩꯗ ꯎꯈꯤꯕ ꯖꯥꯠꯅꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯍꯩꯗꯤ ꯍꯩꯕ ꯖꯥꯠꯅꯤ ꯍꯩ ꯂꯥꯏꯃꯨ ꯑꯃ ꯃꯔꯦꯡ ꯖꯨꯝꯗ ꯍꯥꯞꯄꯒ ꯀꯣꯏꯆꯠ ꯆꯠꯂꯦ ꯍꯥꯏ ꯅꯨꯃꯤꯗꯥꯡꯗ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤꯗꯤꯅꯦ ꯑꯃꯨꯛ ꯇꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯀꯟꯅ ꯂꯥꯎꯔꯕ ꯖꯥꯠꯅꯤ ꯑꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯂꯛꯄꯗꯒꯤ ꯃꯥꯁꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯑꯦ ꯍꯥꯏ ꯃꯗꯒꯤ ꯃꯥꯁꯤ ꯃꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯑꯒ ꯂꯣꯠꯂꯦꯗꯅ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯍꯥꯏ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗꯅꯤꯁꯦ ꯈꯨꯔꯥꯗꯣ ꯀꯣꯡꯒꯣꯜ ꯄꯤꯔꯤ ꯀꯥꯔꯒꯅꯦ ꯃꯁꯥꯗꯣ ꯃꯨꯁꯤꯜꯂꯒꯅꯦ ꯑꯗꯨꯝ ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩꯗ ꯎꯔꯨꯕꯗꯒꯤꯅꯦꯗꯅ ꯍꯥꯏꯅꯩ ꯃꯗꯣ ꯈꯪꯅ ꯆꯠꯂꯨ ꯄꯣꯏꯔꯩ ꯑꯗꯨꯅ ꯅꯪꯁꯨ ꯏꯕꯣ ꯁꯤꯔꯅꯤ ꯌꯥꯔꯔꯣꯏ ꯍꯦꯔꯥ ꯕꯤꯅꯣꯏ ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯕ ꯌꯥꯗꯦꯗ ꯅꯪꯒꯤ ꯅꯈꯨꯔꯥꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕꯗꯨ ꯎꯔꯨꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯤꯔꯦ ꯄꯣꯏꯔꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯉꯤꯁꯤꯅ ꯀꯝꯗꯧꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯃꯥꯏꯕꯤ ꯀꯣꯟꯗꯥꯂꯩꯅ ꯈꯪꯍꯧꯗ꯭ꯔꯕ ꯖꯥꯠꯂꯣ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯥꯎꯈꯠꯂ ꯃꯇꯝꯁꯤꯗꯕꯨ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯂꯥꯏ ꯁꯥꯟꯅꯕ ꯀꯥꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕꯅ ꯊꯥꯖꯗꯕ ꯇꯧꯅꯨ ꯂꯥꯏꯁꯤ ꯂꯩꯗꯤ ꯂꯩꯕꯅꯤꯀꯣ ꯊꯥꯖꯗꯕ ꯇꯧꯅꯨ ꯑꯗꯣ ꯄꯣꯏꯔꯩ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯅꯤꯌꯔ ꯕꯥꯏꯁꯤ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯑꯣꯏꯅ ꯆꯥꯅꯔꯒꯨꯝꯁꯤ ꯅꯣꯏꯒꯤ ꯁꯪꯒꯣꯏ ꯑꯃꯟꯕ ꯌꯥꯡꯂꯦꯟ ꯀꯣꯟꯕꯁꯦ ꯃꯁꯤꯗ ꯑꯣꯏꯅ ꯆꯥꯅꯔꯁꯤ ꯑꯗꯨꯒ ꯑꯍꯤꯡꯗꯨꯃ ꯑꯩꯈꯣꯏ ꯅꯣꯏꯗ ꯂꯦꯛꯂꯒꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯃꯥꯏꯕꯤ ꯀꯣꯟꯗꯥꯂꯩꯅ ꯂꯥꯏ ꯁꯥꯟꯅꯕꯗꯨ ꯌꯦꯡꯕ ꯌꯥꯔꯦꯗꯅ ꯊꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯈꯟꯅꯕ ꯌꯥꯏꯅꯤ ꯃꯌꯥꯝ ꯌꯥꯗ꯭ꯔꯣ ꯌꯥꯏꯌꯦ ꯑꯩ ꯑꯃ ꯌꯥꯎꯖꯔꯔꯣꯏ ꯀꯔꯤꯒꯤꯅꯣ ꯅꯥꯎꯆꯥꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯧꯖꯤꯛꯇ ꯎꯈ꯭ꯔꯕꯗꯤ ꯁꯤ ꯍꯥꯏꯗꯨꯗꯤ ꯑꯁ ꯁꯤꯔꯣꯏꯁꯦ ꯀꯥꯟꯗꯦꯁꯦ ꯊꯕꯛꯀ ꯇꯧꯅ ꯇꯧꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯊꯕꯛꯇ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯂꯦꯞꯇꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯕꯥꯏ ꯅꯨꯃꯤꯠ ꯌꯧꯁꯤꯜꯂꯛꯂꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯄꯣꯏꯔꯩ ꯍꯣꯏꯒꯤ ꯁꯪꯒꯣꯏꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯅꯕꯗꯣ ꯁꯤꯜꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯤꯜ ꯂꯥꯡꯂꯤꯕꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯇꯧꯔꯒꯨꯝꯁꯤ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏna ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯅꯕꯗꯣ ꯁꯤꯜꯂꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯡꯕ ꯊꯥꯛꯄ ꯀꯟꯅ ꯇꯧꯔꯤ ꯄꯣꯏꯔꯩꯒꯤ ꯃꯄꯥꯕꯨꯡꯁꯨ ꯑꯗꯨꯒꯨꯝꯕꯗ ꯌꯥꯝꯅ ꯂꯥꯡꯕ ꯄꯥꯝꯖꯕ ꯃꯄꯥꯕꯨꯡ ꯑꯣꯏꯕꯅꯤꯅ ꯌꯥꯎꯁꯜꯂꯛꯇꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯔꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯀꯣꯟꯗꯥꯂꯩ ꯀꯝꯗꯧꯔꯤ ꯀꯔꯤꯅꯣ ꯌꯨꯝꯊꯪꯅꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯂꯤꯕꯁꯤꯕꯣ ꯑꯁ ꯉꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠꯅꯦꯕ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯈꯪꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯗꯒ ꯇꯥꯛꯊꯣꯛꯈ꯭ꯔꯣꯅꯦ ꯑꯩ ꯍꯤꯡꯐꯝ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤꯁꯦ ꯑꯗꯨꯕꯨ ꯑꯩ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯈꯣꯔꯦꯟ ꯈꯔ ꯊꯦꯡꯅ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯣꯟꯗꯥꯂꯩꯗꯣ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯆꯥꯛ ꯊꯣꯡꯈꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯑꯃꯥꯏꯕꯤ ꯀꯣꯟꯗꯥꯂꯩꯗꯣ ꯃꯈꯨꯠꯇ ꯀꯔꯤꯅꯣ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯄꯥꯏꯔꯒ ꯃꯍꯥꯛ ꯃꯅꯤꯡꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯆꯨ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯣ ꯃꯁꯥꯗ ꯈꯤꯔꯨꯝ ꯂꯥꯎꯖꯔꯤ ꯉꯁꯤꯗꯤ ꯕꯥꯏ ꯅꯤꯌꯔ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ
ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯃꯥꯌꯦꯞ ꯈꯣꯡꯗꯨꯅ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯗꯨꯅ ꯊꯤꯟꯕ ꯂꯥꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯑꯁ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯒ ꯈꯪꯂꯛꯂꯕꯗꯤ ꯑꯩꯁꯦ ꯍꯤꯡꯐꯝ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤꯁꯦ꯫ ꯑꯩꯁꯨꯅꯦ ꯅꯨꯃꯤꯠ ꯊꯥꯒ ꯍꯦꯛ ꯑꯃꯠꯇ ꯌꯦꯡꯍꯧꯗꯦ ꯉꯁꯤꯁꯦ ꯇꯧꯒꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯊꯕꯛꯁꯦ ꯍꯦꯛꯇ ꯂꯥꯡꯁꯜꯂꯨꯏꯌꯦꯕ꯫ ꯑꯁ ꯑꯩꯕꯨ ꯇꯣꯛꯂꯁꯤꯔꯅꯦ꯫ ꯑꯁ ꯀꯔꯤꯒꯨꯝꯕ ꯇꯣꯛꯂꯨꯔꯒꯅ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤ ꯃꯥꯏꯊꯤꯒꯗꯧꯔꯤꯕꯅꯤ꯫ ꯆꯍꯤ ꯑꯃ ꯑꯃꯨꯛ ꯁꯥꯡꯗꯣꯛꯀꯗꯧꯔꯤꯕꯅꯦꯕ꯫ ꯑꯁ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯉꯥꯡ ꯈꯔ ꯂꯥꯡꯈꯤꯕꯗꯨꯅ ꯆꯠꯈ꯭ꯔꯕꯔꯥ ꯆꯠꯇ꯭ꯔꯤꯕꯔꯥ ꯀꯣꯛ ꯆꯠꯈ꯭ꯔꯒꯦꯗꯤ ꯂꯩꯇꯦ꯫ ꯑꯁꯣꯝꯅ ꯀꯨꯟꯗꯥꯂꯩ ꯃꯊꯟꯇ ꯈꯟꯅ ꯈꯟꯅ ꯃꯍꯥꯛꯁꯨ ꯃꯈꯣꯡꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯥꯌꯦꯞ ꯑꯗꯨꯁꯨ ꯃꯥꯅ ꯂꯥꯏ ꯈꯣꯏꯔꯝꯒꯗꯧꯔꯤꯕ ꯅꯥꯀꯜ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯏꯁꯩ ꯁꯛꯄ ꯑꯃꯗꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯊꯥꯗꯨꯅ ꯊꯤꯟ ꯂꯥꯡꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯤ ꯃꯥꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛ ꯑꯗꯣ ꯇꯧꯗꯅꯗꯤ ꯇꯣꯛꯂꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯨ ꯃꯈꯣꯡ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯐꯝꯊꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯊꯦꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯥꯏ ꯀꯌꯥ ꯀꯧꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯉꯁꯤꯗꯤ ꯃꯤꯒꯤ ꯁꯔꯨ ꯑꯃꯗꯤ ꯏꯅꯆꯤꯡꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯂꯥꯏ ꯑꯗꯣ ꯈꯣꯏꯔꯝꯗꯨꯅ ꯂꯥꯏ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯂꯥꯏ ꯀꯧꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯁꯣꯝꯗꯅ ꯄꯣꯏꯔꯩꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯄꯣꯏꯔꯩ ꯍꯣꯏꯒꯤ ꯌꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯎꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅꯁꯨ ꯄꯣꯏꯔꯩ ꯍꯣꯏꯅ ꯂꯥꯛꯂꯤꯕꯗꯣ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯔꯝꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯇꯧꯔꯤꯕꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯆꯨ ꯃꯈꯣꯡ ꯑꯗꯨꯗꯅꯤ꯫ ꯑꯗꯨꯒ ꯄꯣꯏꯔꯩ ꯍꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯂꯣꯝꯗꯅꯤ꯫ ꯃꯁꯤꯗꯒꯤ ꯄꯣꯏꯔꯩꯒꯤ ꯃꯃꯥꯟꯅꯕ ꯊꯣꯏꯕꯅ ꯏꯇꯥꯎ ꯌꯨꯝꯁꯨ ꯌꯧꯔꯕꯅꯤꯅ ꯆꯪꯍꯧꯔꯣꯅꯦ꯫ ꯉꯁꯤꯒꯤ ꯊꯥꯕꯜꯗꯨꯗꯤ ꯐꯖꯅ ꯅꯨꯡꯉꯥꯏꯌꯦ꯫ ꯅꯨꯡꯉꯥꯏꯅꯤ ꯑꯩ ꯆꯪꯍꯧꯔꯒꯦ ꯅꯈꯣꯏꯁꯨ ꯅꯌꯨꯝ ꯌꯧꯅꯅꯕ ꯍꯟꯅꯈ꯭ꯔꯣꯍꯩ꯫ ꯃꯇꯥꯡ ꯑꯗꯨꯗ ꯕꯤꯅꯣꯏꯅ ꯑꯁ ꯉꯥꯏꯈꯣꯍꯦ ꯍꯧꯖꯤꯛꯁꯤꯕꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯃꯗꯨꯗ ꯅꯥꯎꯆꯥꯅ ꯄꯨꯡꯕꯨꯗꯤ 12 ꯈꯔ ꯍꯦꯜꯂꯦ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯨ ꯂꯥꯏ ꯁꯥꯟꯅꯔꯝꯃꯅꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯍꯣꯏꯅꯦ ꯇꯥꯟꯖꯥ ꯑꯃꯅꯤ꯫ ꯄꯣꯏꯔꯩ ꯅꯣꯏꯗ ꯍꯦꯛꯇ ꯄꯥꯏꯁꯟꯈ꯭ꯔꯁꯤꯕꯣ ꯑꯗꯨꯒ ꯌꯦꯡꯁꯤ꯫ ꯍꯥꯏꯀꯣ ꯅꯣꯏꯒꯤ ꯇꯥꯆꯧ ꯍꯣꯏ ꯏꯃꯥ ꯕꯕꯥ ꯍꯣꯏ ꯂꯩꯔꯝꯃꯣꯏꯗ꯭ꯔꯣ? ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯗ ꯃꯣꯏꯁꯨ ꯉꯁꯤ ꯋꯥꯏꯅ ꯌꯥꯎꯔꯗꯤ ꯆꯥꯛ ꯆꯥꯅꯕ ꯆꯠꯂꯝꯒꯅꯤ꯫ ꯑꯁꯤꯗ ꯃꯥꯌꯦꯞ ꯈꯣꯡꯉꯒ ꯂꯥꯡꯉꯤꯁꯤ ꯑꯁꯤꯗ ꯂꯣꯏ ꯌꯥꯎꯔꯝꯒꯅꯤ꯫ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯦꯛꯇ ꯆꯪꯂꯒ ꯈꯨꯂꯥꯡꯈꯥꯡ ꯀꯧꯔꯁꯤ꯫ ꯀꯔꯤꯅꯣ ꯕꯤꯅꯣꯏ ꯈꯨꯂꯪꯈꯥ ꯀꯧꯕ ꯍꯥꯏꯕꯕꯣ ꯂꯥꯏꯕꯛ ꯌꯦꯡꯗꯧꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯣ ꯂꯥꯛꯑꯣ ꯆꯪꯁꯤ ꯂꯥꯛꯑꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯅꯣꯏ ꯃꯥꯡ ꯊꯥꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯣꯏꯕ ꯅꯥꯎꯆꯥ ꯄꯣꯏꯔꯩ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯅ ꯕꯤꯅꯣꯏ ꯍꯣꯏꯒꯤ ꯃꯅꯤꯡ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯉꯥꯅ ꯖꯤꯡꯒ ꯑꯍꯣꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄꯗꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯉꯁꯤꯁꯨ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯁꯥꯗ ꯃꯐꯤ ꯑꯃꯠꯇ ꯊꯣꯡꯗꯅ ꯆꯨ ꯃꯈꯣꯡ ꯑꯗꯨꯗ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯊꯦꯟꯗꯨꯅ ꯊꯝꯂꯒ ꯖꯒꯣꯏ ꯁꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯩꯔ ꯁꯔꯨꯔ ꯈꯪꯗꯕ ꯀꯔꯤꯅꯣꯃ ꯄꯥꯏꯗꯨꯅ ꯍꯨꯔꯨ ꯍꯨꯔꯨ ꯎꯪꯗꯨꯅ ꯃꯍꯥꯛꯅ ꯃꯁꯥꯗꯣ ꯎꯔꯨ ꯎꯔꯨ ꯎꯪꯂꯒ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕꯗꯣ ꯃꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯄꯣꯏꯔꯩꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯂꯛꯄꯗꯒꯤ ꯃꯍꯥꯛ ꯂꯥꯏ ꯁꯥꯟꯅꯕꯗꯣ ꯂꯦꯞꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯆꯥꯏꯊꯣꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯄꯣꯏꯔꯩꯒꯤ ꯃꯃꯥꯟꯅꯕ ꯊꯣꯏꯕꯅ ꯀꯔꯤꯅꯣ ꯃꯥꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯆꯥꯏꯊꯣꯛꯏꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯣꯏꯁꯦ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯕꯤꯅꯣꯏꯅ ꯇꯥꯅꯤꯡꯗꯦ ꯅꯪ ꯁꯤꯃꯩꯕꯣ ꯀꯤꯒꯟꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯀꯤꯔꯒ ꯅꯪ ꯆꯠꯂꯣ ꯑꯩꯗꯤ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯅꯨꯡꯉꯥꯏꯅꯤ ꯕꯤꯅꯣꯏ ꯅꯪ ꯅꯨꯡꯉꯥꯏꯅꯦꯕ꯫ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯋꯣꯏꯕꯃꯛꯀꯤ ꯀꯨꯟꯗꯥꯂꯩꯅ ꯇꯧꯔꯤꯕ ꯑꯗꯣ ꯃꯈꯣꯏꯅ ꯌꯦꯡꯂꯤꯕ ꯑꯗꯣ
ꯌꯦꯡꯉꯛꯇꯅꯕ ꯑꯃꯗꯤ ꯎꯗꯅꯅꯕ ꯃꯃꯤꯠꯁꯤꯡ ꯑꯗꯣ ꯊꯃꯥꯏ ꯁꯟꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯄꯣꯏꯔꯩ, ꯊꯣꯏꯕ, ꯕꯤꯅꯣꯏ, ꯅꯥꯎꯆꯥ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯃꯤꯠꯇꯣ ꯇꯞꯅ ꯃꯝꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ ꯀꯔꯤꯅꯣ ꯃꯤꯠꯁꯤꯕꯨ ꯃꯝꯁꯤꯜꯂꯛꯏꯁꯤꯕꯨ ꯅꯠꯇꯦ ꯑꯍꯤꯡꯁꯤꯗ ꯅꯨꯃꯤꯠ ꯇꯥꯔꯕ꯭ꯔꯣ? ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯍꯤꯡꯁꯤꯗ ꯅꯨꯃꯤꯠ ꯇꯥꯔꯕꯕꯨ ꯀꯩꯅꯣ? ꯑꯩꯁꯨ ꯃꯤꯠꯁꯦ ꯃꯝꯈ꯭ꯔꯦ, ꯀꯩꯝ ꯎꯗ꯭ꯔꯦ꯫ ꯃꯗꯨꯗ ꯕꯤꯅꯣꯏꯅ ꯑꯩꯁꯨ ꯀꯩꯝꯇ ꯎꯈꯤꯗ꯭ꯔꯦ꯫ ꯄꯣꯏꯔꯩ ꯀꯥꯏ ꯂꯩꯒꯦ ꯅꯪꯕꯣ? ꯑꯗꯨꯝꯅ ꯃꯥꯔꯛꯄꯗꯨꯗ ꯄꯣꯏꯔꯩꯅ ꯀꯩꯅꯣ ꯑꯩ ꯁꯤ ꯂꯩꯌꯦ, ꯀꯩꯅꯣ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ, ꯑꯩꯈꯣꯏ ꯏꯃꯨꯡ ꯆꯪꯉꯨꯔꯁꯤ ꯂꯥꯛꯑꯣ, ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯉꯥꯗꯣ ꯃꯈꯨꯠ ꯄꯥꯏꯅꯔꯗꯨꯅ ꯃꯥꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯑꯗꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯣꯏꯅ ꯄꯣꯏꯔꯩ, ꯀꯔꯤꯅꯣ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯗꯥꯔꯤꯗꯨꯕꯨ ꯁꯨꯡꯌꯧ ꯌꯧꯗ꯭ꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤꯕꯨ ꯑꯣꯟꯅꯔꯖꯥꯠꯂꯣ? ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯗꯥꯔꯤꯗꯨꯗꯤ ꯉꯁꯥꯏꯗ ꯌꯧꯕ ꯌꯥꯔꯕꯅꯤ, ꯃꯥꯗꯨꯅ ꯂꯥꯛꯄꯁꯤꯗ ꯀꯔꯥꯏ ꯌꯧꯔꯕꯅꯣ? ꯃꯪꯂꯣꯝꯗ ꯆꯠꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯃꯒ ꯉꯥꯡꯅꯗꯨꯅ ꯃꯥꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯃꯥꯕꯗ ꯃꯤ ꯑꯃꯗ ꯊꯦꯡꯗꯣꯔꯤ꯫ ꯃꯗꯨꯗ ꯅꯥꯎꯆꯥꯅ ꯀꯥꯏꯗ ꯑꯩꯅ ꯄꯥꯔꯤꯁꯤꯅ? ꯀꯅꯥꯅꯣ ꯁꯤꯅ? ꯀꯅꯥꯅꯣ? ꯑꯗꯨꯝꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯩꯔꯝꯂꯤꯕꯅꯣ? ꯋꯥ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯗꯤ ꯈꯪꯂꯤ ꯉꯥꯡꯂꯛꯂꯤꯕ ꯑꯗꯣ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤ ꯄꯣꯏꯔꯩ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯈꯣꯏꯔꯝꯗꯨꯅ ꯀꯞꯈ꯭ꯔꯤ꯫ ꯄꯣꯏꯔꯩꯒꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯈꯪꯂꯤ ꯃꯈꯣꯏꯅ ꯃꯥꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯅꯥꯛꯇꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯨ ꯀꯞꯇꯨꯅ ꯑꯩꯈꯣꯏ ꯃꯇꯨꯡ ꯇꯧꯔꯔꯣꯏ, ꯑꯩꯈꯣই ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯈꯣꯏꯔꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯐꯔꯦ, ꯅꯈꯣꯏꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯉꯥꯛꯄꯤꯔꯒꯦ, ꯇꯧꯒꯗꯕꯨ ꯅꯈꯣꯏꯅ ꯊꯕꯛ ꯑꯃꯗꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯍꯦꯛ ꯄꯥꯡꯊꯣꯛꯇ꯭ꯔꯕ ꯅꯈꯣꯏ ꯅꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯃꯤꯠ ꯎꯔꯣꯏꯗꯕꯅꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯥꯎꯆꯥꯗꯣ ꯀꯞꯈꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯏꯃꯥ ꯑꯃꯥꯏꯕꯤ, ꯃꯤꯠ ꯑꯅꯤꯃꯛ ꯇꯥꯡꯕꯒꯤ ꯃꯍꯨꯠꯇ ꯑꯃꯈꯛꯇꯪ ꯇꯥꯡꯍꯟꯕꯤꯌꯨ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯅꯨꯄꯤ ꯊꯤ ꯈꯪꯉꯔꯣꯏꯕ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯅꯨꯄꯤꯒꯁꯨ ꯊꯤꯅꯤꯡꯉꯤꯅꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ, ꯅꯈꯣꯏ ꯃꯉꯥꯃꯛ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯣ? ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕ, ꯕꯤꯅꯣꯏ, ꯄꯣꯏꯔꯩ ꯑꯃꯗꯤ ꯀꯨꯟꯖꯣ ꯇꯨꯃꯤꯟ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩꯅ ꯑꯃꯨꯛ ꯅꯈꯣꯏ ꯉꯝꯃꯔꯣꯏ, ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯅꯃꯤꯠꯇꯨ ꯇꯥꯡꯂꯒ ꯑꯗꯨꯝ ꯂꯩꯔꯣꯀꯣ꯫ ꯏꯃꯥ, ꯑꯩ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅꯃꯛ ꯌꯥꯖꯔꯒꯦ, ꯑꯩꯈꯣꯏꯅ ꯉꯝꯒꯗꯕ ꯊꯕꯛꯇꯤ ꯍꯥꯏꯕꯤꯌꯨꯀꯣ꯫ ꯍꯩ ꯅꯨꯄꯥ ꯃꯆꯥ, ꯅꯪ ꯑꯃꯗꯤ ꯊꯧꯅꯥ ꯐꯩ, ꯍꯥꯏꯌꯨ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ? ꯏꯃꯥ, ꯑꯩ ꯊꯣꯏꯕ ꯀꯧꯏ꯫ ꯑꯗꯨꯒ ꯄꯣꯏꯔꯩ, ꯅꯪꯗꯤ ꯀꯝꯗꯧꯕ? ꯏꯅꯦ, ꯑꯩ ꯄꯥꯕꯗ ꯍꯪꯉꯛꯈꯤꯒꯦ꯫ ꯀꯔꯤ? ꯄꯥꯕꯗ ꯍꯪꯉꯛꯈꯤꯒꯦ ꯀꯥꯏꯅ? ꯅꯪꯅꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯄꯥꯗꯨꯗ ꯍꯪꯉꯛꯄ꯭ꯔꯣ? ꯑꯗꯨꯗꯤ ꯍꯪꯗꯦꯗ ꯏꯅꯦ, ꯑꯣꯟꯊꯣꯛꯄ꯫ ꯑꯗꯨꯅꯤ, ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ, ꯅꯈꯣꯏ ꯃꯉꯥꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯔꯕ ꯅꯈꯣꯏ ꯅꯃꯤꯠ ꯎꯒꯅꯤ, ꯅꯠꯇ꯭ꯔꯕ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯅꯃꯤꯠ ꯇꯥꯡꯗꯨꯅ ꯂꯩꯔꯦ ꯈꯪꯉꯨ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯔꯛꯇꯅꯅꯕ ꯅꯣꯏꯕꯨ ꯑꯩꯅ ꯂꯣꯏꯅꯃꯛ ꯉꯥꯎꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ, ꯑꯩ ꯍꯣꯏ ꯌꯥꯖꯔꯦ꯫ ꯕꯤꯅꯣꯏ, ꯌꯥꯔꯦ ꯍꯥꯏꯌꯨꯔꯦ ꯅꯪꯕꯣ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯌꯥꯖꯔꯦ, ꯃꯤꯠꯁꯤꯗ ꯈꯔ ꯊꯨꯅ ꯑꯝꯇ ꯎꯍꯟꯕꯤꯌꯨꯕ꯫ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯈꯣꯏ ꯅꯃꯤꯠ ꯎꯍꯟꯕ ꯌꯥꯔꯣꯏ꯫ ꯅꯣꯏꯅ ꯅꯃꯤꯠ ꯎꯔꯛꯂꯒ ꯋꯥꯈꯜ ꯖꯥꯠ ꯑꯃ ꯈꯜꯂꯤꯅꯦ꯫ ꯅꯥꯎꯆꯥ, ꯁꯤꯗꯤ ꯅꯪꯉꯣꯟꯗ ꯄꯥꯜꯂꯤꯍꯦ꯫ ꯆꯠꯂꯣꯏ, ꯅꯪꯗꯤ ꯇꯧꯗ꯭ꯔꯣ? ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯣ꯫ ꯑꯗꯣ ꯏꯃꯥ ꯑꯃꯥꯏꯕꯤ, ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯕꯨ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕꯁꯤ ꯂꯣꯏꯈꯤꯒꯦ, ꯇꯨꯃꯤꯟ ꯐꯝꯃꯨ꯫ ꯅꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯀꯤꯕ ꯌꯥꯗꯦꯀꯣ꯫ ꯑꯩꯅ ꯍꯣꯔꯦꯟ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯐꯤ ꯁꯦꯠꯂꯕ ꯀꯥꯟꯗ ꯋꯥꯗꯨ ꯇꯞꯅ ꯅꯣꯏꯗ ꯍꯥꯏꯒꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯗꯥꯂꯩ ꯁꯔꯨ ꯑꯗꯣ ꯄꯥꯏꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯗꯨꯗ ꯅꯠꯇꯅ ꯑꯗꯨꯁꯨ ꯀꯅꯥꯗꯅꯣ ꯈꯪꯗꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕ ꯑꯃꯨꯕ ꯑꯃꯗ ꯀꯠꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯄꯣꯏꯔꯩ, ꯊꯣꯏꯕ, ꯕꯤꯅꯣꯏ ꯑꯃꯗꯤ ꯅꯥꯎꯆꯥ ꯃꯈꯣꯏꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯕ ꯑꯃꯗꯤ ꯗꯨꯡ ꯆꯠꯄꯒꯤ ꯃꯈꯣꯟꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯥꯔꯤ꯫
ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯥꯔꯛꯇꯕ ꯑꯃꯗꯤ ꯇꯝꯅꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝꯅ ꯇꯧꯏ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯑꯣꯏꯅꯗꯤ ꯈꯪꯂꯕ ꯃꯃꯥꯟꯅꯕ 5 ꯑꯗꯣ ꯀꯤꯕꯅ ꯃꯁꯥ ꯑꯗꯣ ꯂꯣꯏꯔꯤ ꯃꯈꯣꯏꯗꯤ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯂꯥꯏꯅꯅꯤ ꯈꯟꯖꯜꯂꯨꯕꯗ ꯃꯈꯣꯏꯗꯤ ꯁꯣꯔ ꯍꯣꯜꯂꯤ ꯐꯥꯎꯕ ꯀꯥꯎꯊꯣꯛꯂꯨꯔꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯀꯨꯟꯗꯥꯂꯩꯅ ꯀꯧꯔꯨꯔꯤꯕ ꯂꯥꯏ ꯑꯗꯣ ꯃꯗꯨꯒ ꯀꯨꯟꯗꯥꯂꯩꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯈꯣꯏꯅ ꯈꯪꯗꯕ ꯃꯔꯣꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯐꯤ ꯁꯦꯠꯆꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯆꯤꯟꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯑꯃꯨꯛ ꯆꯥꯏꯊꯣꯔꯛꯏ ꯑꯗꯨꯝꯅ ꯆꯥꯏꯊꯣꯔꯛꯄꯗꯒꯤꯗꯤ ꯄꯣꯏꯔꯩꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯃꯤꯠ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯉꯥꯟꯊꯣꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕꯅ ꯑꯩꯗꯤ ꯃꯤꯠ ꯎꯔꯦꯍꯦ ꯅꯣꯏꯗꯤ ꯑꯩꯁꯨ ꯎꯔꯦ ꯅꯪꯗꯤ ꯑꯩꯗꯤ ꯉꯁꯥꯏꯅ ꯎꯔꯦꯗ ꯁꯨꯝ ꯇꯥꯡꯖꯟꯅꯕꯒꯤ ꯋꯥꯅꯤ ꯕꯤꯅꯣꯏꯒꯤ ꯂꯣꯡꯗꯥꯎꯁꯤ ꯌꯥꯎꯍꯧꯗ꯭ꯔꯗꯤ ꯄꯥꯎ ꯇꯝꯕ ꯍꯩꯇꯝꯅꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯍꯥꯏ ꯅꯈꯣꯏ ꯍꯧꯖꯤꯛꯇꯤ ꯅꯃꯤꯠ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯅ ꯏꯅꯦ ꯎꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯅꯦꯒꯤꯗ ꯃꯇꯦꯡ ꯄꯥꯡꯖꯒꯗꯕꯁꯤꯕꯨ ꯃꯨꯟꯅ ꯇꯥꯎ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯈꯣꯏ 5 ꯃꯥꯟꯅꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯈꯨꯜ ꯑꯃ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯃꯌꯥꯝꯅ ꯂꯥꯠꯇꯨꯅ ꯂꯥꯏ ꯍꯔꯥꯎꯗꯨꯅ ꯊꯝꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯒꯗꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯏꯃꯥ ꯀꯨꯟꯗꯥꯂꯩ ꯃꯤꯒꯤ ꯂꯥꯏ ꯍꯔꯥꯎꯐꯝ ꯂꯥꯏꯁꯪꯗꯨꯗ ꯆꯪꯂꯒ ꯅꯠꯇꯦ ꯎꯃꯪ ꯂꯥꯏꯗꯨ ꯍꯨꯔꯥꯜꯂꯨꯁꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯅ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯊꯣꯡ ꯑꯗꯣ ꯅꯈꯣꯏ 5ꯅ ꯐꯛꯀꯥꯏꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯣ ꯅꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ ꯊꯥꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯦꯛ ꯄꯤꯕꯒ ꯅꯈꯣꯏ ꯅꯤꯡꯇꯝꯕ ꯄꯤꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯍꯦꯛ ꯅꯠꯇ꯭ꯔꯕ ꯅꯈꯣꯏ ꯅꯃꯤꯠꯇꯣ ꯂꯧꯇꯥꯡ ꯇꯥꯡꯒꯗꯧꯔꯤꯕꯅꯤ ꯏꯃꯥ ꯑꯃꯥꯏꯕꯤ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯝꯃꯣꯏꯗ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯅ ꯉꯝꯂꯣꯏꯗꯕꯅꯤꯅ ꯑꯩ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯒꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯁꯣꯟꯕ ꯑꯃꯨꯛ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ ꯏꯃꯥ ꯌꯥꯔꯦ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯊꯣꯏꯕ ꯆꯠꯈꯤꯒꯗꯧꯔꯒꯦ ꯐꯛꯀꯥꯏꯕꯕꯨ ꯀꯌꯥꯝ ꯋꯥꯕꯅꯣ ꯈꯣꯡꯄꯥꯛ ꯑꯃꯨꯛꯇꯪ ꯀꯥꯎꯕꯗ ꯕꯥꯛ ꯀꯥꯏꯒꯅꯤ ꯀꯩꯅꯣ ꯀꯊꯥ ꯅꯪꯒꯤ ꯐꯛꯀꯥꯏꯕ ꯑꯔꯥꯏꯕꯅꯤꯅꯦ ꯆꯠꯂꯨꯗꯣꯏꯗꯣ ꯎꯃꯪ ꯂꯥꯏꯗꯅꯤ ꯈꯟꯅꯍꯧꯗꯣꯏꯗꯣ ꯑꯔꯦꯝꯕꯗꯅ ꯆꯤꯟꯁꯨ ꯄꯩꯔꯒ ꯏꯕꯨꯡꯉꯣꯅ ꯇꯧ ꯂꯩꯗꯅ ꯅꯪ ꯍꯣꯏꯅꯦ ꯎꯃꯪ ꯂꯥꯏꯗ ꯉꯥꯡꯕꯁꯤ ꯆꯩꯕꯁꯤ ꯆꯤꯟꯅ ꯉꯥꯡꯉꯒꯅ ꯆꯤꯟ ꯄꯩ ꯈꯣꯡꯅ ꯀꯥꯎꯔꯒꯅ ꯈꯣꯡ ꯇꯤꯛꯏ ꯍꯥꯏꯕꯅꯤꯀꯣ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯣꯏꯅꯥꯏꯔꯗꯤ ꯑꯄꯪꯕ ꯁꯥ ꯅꯈꯣꯏꯗ ꯀꯔꯤꯝꯇ ꯇꯧꯔꯛꯂꯣꯏꯅꯦ ꯂꯥꯏꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯅ ꯊꯣꯛꯄ ꯇꯥꯏꯔꯒꯦ ꯇꯧꯕꯇꯕꯨ ꯃꯤꯗꯤ ꯈꯪꯍꯟꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯐꯥꯔꯕꯁꯨꯅꯦ ꯑꯩꯒꯤ ꯃꯤꯡ ꯄꯟꯕ ꯌꯥꯔꯣꯏ ꯅꯈꯣꯏ ꯚꯥꯞ ꯇꯥꯔꯕ꯭ꯔꯣ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯍꯣꯏ ꯏꯅꯦ ꯑꯩꯈꯣꯏ ꯐꯅꯅꯕ ꯁꯤꯜꯂꯒꯦ ꯑꯗꯣ ꯍꯌꯦꯡꯂ ꯇꯧꯗꯣꯏꯁꯤꯕꯨ ꯉꯁꯤꯔꯣ ꯉꯁꯤꯗꯤ ꯃꯤ ꯂꯥꯡꯕꯅꯤꯅ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯍꯌꯦꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯅꯈꯣꯏꯅ ꯆꯠꯇꯨꯅ ꯊꯕꯛ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯇꯧꯔꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯒꯗꯕꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯂꯥꯏ ꯇꯩꯅꯕ ꯉꯝꯂꯣꯏ ꯚꯥꯞ ꯇꯥꯔꯕ꯭ꯔꯥ ꯍꯣꯏ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯆꯠꯂꯣ ꯑꯗꯨꯒ ꯊꯕꯛ ꯑꯁꯦ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯆꯠꯂꯣ ꯑꯁꯣꯝꯅ ꯃꯈꯣꯏꯗ ꯑꯃꯒ ꯏꯟꯅꯗꯨꯅ ꯆꯠꯈꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯥꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯈꯟꯖꯗꯨꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯑꯗꯣ ꯃꯈꯣꯏ 5ꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯁꯣꯏꯗꯅ ꯉꯝꯂꯒꯅꯤ ꯈꯜꯂꯨꯕꯗ ꯃꯁꯥꯗꯣ ꯍꯔꯥꯎꯕꯒꯤ ꯄꯟꯗꯣꯟ ꯂꯣꯝꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩꯅ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯈ꯭ꯔꯕ ꯊꯕꯛ ꯑꯗꯨ ꯉꯝꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯤꯄꯥ ꯃꯆꯥ 5 ꯑꯁꯤꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯩꯅ ꯁꯣꯏꯗꯅꯗꯤ ꯉꯝꯂꯒꯅꯤ ꯈꯪꯒꯅꯤꯗꯅ ꯅꯈꯣꯏ 5 ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯥꯡ ꯑꯗꯨ ꯐꯪꯂꯕꯗꯤ ꯑꯩꯅ ꯁꯥꯀꯣꯛ ꯂꯥꯏꯒꯤ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯑꯩꯅ ꯅꯤꯡꯇꯝꯅ ꯁꯥꯀꯣꯛ ꯂꯥꯏꯕꯨ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯐꯩ ꯁꯥꯀꯣꯛ ꯂꯥꯏꯗꯣ ꯍꯦꯛ ꯐꯪꯕꯒ ꯑꯩꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯑꯩꯕꯨ ꯂꯥꯏ ꯁꯥꯟꯅꯕꯤꯅꯤ ꯐꯠꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯊꯣꯛꯂꯤꯕ ꯂꯩꯀꯥꯏ ꯑꯁꯦ ꯋꯥꯍꯟꯗꯅꯗꯤ ꯈꯛꯇꯣꯛꯂꯣꯏ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯒꯦꯗꯅ ꯀꯨꯟꯗꯥꯂꯩꯗꯣ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏ ꯁꯥꯟꯅꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯍꯥꯛꯇꯤ ꯃꯣꯟꯗꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤ ꯁꯣꯝꯗ ꯄꯣꯏꯔꯩ ꯊꯣꯏꯕ ꯑꯃꯗꯤ ꯕꯤꯅꯣꯏ ꯅꯥꯎꯆꯥ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯂꯝꯕꯤꯗ ꯆꯠꯅ ꯑꯃꯒ ꯆꯩꯅꯕ ꯂꯦꯞꯇꯤ ꯕꯤꯅꯣꯏ ꯅꯪꯗꯤ ꯌꯥꯝ ꯄꯥꯝꯗꯥꯏꯅꯦ ꯁꯨꯒꯨꯝꯕꯁꯦ ꯌꯦꯡꯈꯣꯕ ꯌꯦꯡꯈꯣ ꯁꯦ ꯌꯦꯡꯉꯣ ꯆꯠꯂꯣ ꯌꯦꯡꯈꯣꯆꯣ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯦꯔꯥ
ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯨꯗ ꯅꯣꯏꯗꯤ ꯌꯥꯎꯗꯕ꯭ꯔꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯕꯥꯅꯤꯅ ꯈꯟꯅꯔꯒ ꯀꯩꯁꯨ ꯁꯣꯂꯨꯁꯟ ꯄꯨꯊꯣꯔꯛꯑꯣꯏ ꯑꯗꯨꯒꯤ ꯃꯍꯨꯠ ꯍꯌꯦꯡ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯗꯣ ꯈꯟꯅꯁꯤ ꯀꯃꯥꯏꯅ ꯇꯧꯕꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯉꯥ ꯃꯥꯟꯅꯔꯒ ꯃꯤꯒꯤ ꯂꯥꯏꯕꯨꯡꯒꯤꯗꯨ ꯆꯪꯉꯨꯔꯅꯤ ꯊꯣꯡꯕ ꯀꯥꯏꯔꯨꯔꯅꯤ ꯊꯥꯡ ꯍꯥꯏꯕ꯭ꯔꯥ ꯇꯥ ꯍꯥꯏꯕ꯭ꯔꯥ ꯉꯁꯥꯏꯗꯨꯕꯣ ꯊꯥꯡ ꯍꯥꯏꯕ ꯍꯣꯏꯅꯦ ꯊꯥꯡꯗꯨ ꯂꯧꯊꯣꯛꯎꯔꯅꯤ ꯂꯥꯏꯗꯨꯅ ꯂꯨꯁꯝꯗ ꯄꯥꯔꯒ ꯑꯃꯃꯝ ꯃꯦꯈꯥꯏꯔ ꯑꯃꯃꯝ ꯍꯥꯠꯈ꯭ꯔꯅꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤꯔꯅꯤ ꯂꯥꯏꯔꯩꯕꯥꯛꯇ ꯑꯩꯈꯣꯏ ꯃꯉꯥ ꯂꯦꯡꯒꯣꯟꯅꯔꯒ ꯇꯠꯈꯤꯕ ꯁꯤꯗ ꯐꯤꯂꯝ ꯂꯣꯏꯔꯦ ꯑꯁ ꯊꯣꯏꯕ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯕꯤꯠ ꯍꯟꯕ ꯋꯥ ꯉꯥꯛꯇ ꯑꯗꯣ ꯄꯣꯏꯔꯩ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯅꯪꯗꯤ ꯀꯣꯛ ꯂꯩꯗꯥꯏꯅꯦ ꯑꯁ ꯃꯇꯥꯡꯁꯤꯗꯕꯨ ꯀꯣꯛ ꯂꯩꯕꯗ ꯆꯠꯅꯕ ꯌꯥꯕ꯭ꯔꯥꯗ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯨ ꯑꯝꯇ ꯍꯩꯇꯦ ꯑꯗꯨꯒꯤꯗꯤ ꯋꯥꯔꯨꯅꯣꯃꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯑꯁꯣꯝꯗꯒꯤ ꯀꯥꯝꯃꯛꯀꯅꯤ ꯍꯥꯏꯕꯅꯤ ꯃꯥꯅ ꯍꯥꯏꯗꯨꯗꯤ ꯂꯥꯏꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯤꯗꯪ ꯄꯥꯟꯅꯔꯣ ꯍꯥꯏꯗꯅ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯆꯠꯂꯁꯤ ꯑꯗꯨꯗꯨꯒꯅꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯣꯏꯅ ꯈꯟꯅꯔꯨꯔꯁꯤ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯨ ꯁꯣꯄ ꯀꯥꯏꯕ ꯍꯩꯕ꯭ꯔꯣ ꯑꯗꯨꯒꯤꯗꯤ ꯕꯤꯅꯣꯏꯁꯤ ꯌꯥꯝꯅ ꯍꯩꯕꯅꯤ ꯅꯪꯗꯤ ꯍꯩꯗꯥꯏꯅꯦ ꯑꯩꯁꯤꯕꯨ ꯍꯨꯔꯥꯟꯕꯗ ꯃꯀꯣꯛ ꯇꯥꯕꯩ ꯇꯥꯏꯞꯇ ꯊꯣꯏꯕ ꯅꯪꯗꯤ ꯍꯩꯗꯥꯏꯅꯦ ꯈꯔ ꯍꯩꯌꯦ ꯉꯍꯥꯟꯋꯥꯏꯗ ꯑꯩꯅ ꯍꯨꯔꯥꯟꯈꯤꯕ ꯄꯣꯠꯁꯤ ꯁꯅꯥ ꯗꯥꯏꯃꯟ ꯌꯥꯝ ꯍꯨꯔꯥꯟꯂꯦꯗ ꯇꯧꯔꯅꯤ ꯃꯥꯏ ꯂꯣꯡꯗꯥꯎꯁꯤ ꯍꯧꯔꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯨꯟꯅ ꯇꯥꯔꯤꯕ ꯅꯥꯎꯆꯥꯅ ꯌꯥꯔꯁꯤ ꯁꯣꯐ ꯀꯥꯏꯕꯗꯨꯗꯤ ꯄꯅꯥ ꯑꯅꯤ ꯇꯧꯔꯒ ꯆꯞꯈꯥꯏꯔꯒ ꯊꯨꯒꯥꯏꯕ ꯌꯥꯕꯅꯤ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯝꯃꯤꯅ ꯑꯦꯔꯥ ꯐꯣꯟꯗ ꯀꯩꯗ ꯎꯕꯗꯨꯗ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯣ ꯇꯧꯒꯗꯕꯨ ꯑꯩꯈꯣꯏꯅ ꯆꯠꯄꯗꯨꯗ ꯀꯅꯥꯝꯇꯗ ꯈꯪꯍꯟꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯊꯣꯡ ꯍꯥꯡꯕꯁꯨ ꯃꯈꯣꯟ ꯇꯥꯒꯅꯤ ꯂꯩꯄꯥꯟꯅꯕꯁꯨ ꯂꯩꯔꯝꯒꯅꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯦꯔꯥ ꯂꯩꯄꯥꯟꯅꯕ ꯁꯦꯂꯣꯡꯒꯥꯏꯗꯨꯗꯤ ꯂꯥꯏ ꯍꯔꯥꯎ ꯃꯇꯝꯗ ꯊꯣꯛꯄꯩ ꯋꯥꯅꯤ ꯑꯇꯩ ꯃꯇꯝꯗꯗꯤ ꯂꯩꯔꯣꯏ ꯂꯥꯏꯕꯨꯡꯒꯤ ꯁꯣꯐ ꯀꯥꯏꯔꯝꯃꯒ ꯊꯥꯡ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗ ꯀꯅꯥꯅꯣꯗꯅ ꯊꯤꯔꯛꯀꯗꯣꯏꯁꯦ ꯉꯁꯤꯗꯤ ꯕꯦꯔꯥ ꯀꯥꯗꯣꯏꯁꯦ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯂꯥꯏ ꯀꯃꯤꯇꯤꯗꯨ ꯌꯥꯝ ꯁꯥꯊꯤꯕꯅꯤꯀꯣ ꯃꯣꯏꯗꯤꯅꯦ ꯃꯤꯉꯣꯟꯗ ꯋꯥꯍꯪ ꯄꯥꯍꯧꯗꯦ ꯈꯨꯠꯅ ꯍꯦꯛꯇ ꯍꯥꯟꯅ ꯍꯧꯋꯤ ꯍꯥꯏꯕꯅꯤꯀꯣ ꯌꯥꯔꯁꯦ ꯎꯔꯗ ꯋꯥꯗꯨꯗꯅꯦ ꯉꯥꯡꯅꯔ ꯂꯩꯔꯅꯨ ꯍꯌꯦꯡꯒꯤꯗꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅꯕ ꯇꯧꯔꯁꯤ ꯑꯔꯤ ꯃꯄꯥꯒꯤ ꯌꯥꯎꯖꯔꯨꯏꯍꯦ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯉꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯄꯣꯏꯔꯩꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯂꯞ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯃꯣꯏꯗ ꯄꯨꯂꯞ ꯂꯦꯛꯂꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯒꯤ ꯀꯥꯗ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯇꯨꯝꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯉꯥꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯃꯁꯥꯁꯤꯡ ꯑꯗꯣ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯜꯂꯤ ꯍꯣꯔꯦꯟ ꯃꯈꯣꯏꯅ ꯇꯧꯔꯨꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯁꯤꯒꯗꯧꯔꯤꯕ꯭ꯔꯥ ꯆꯪꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯃꯗꯨꯗ ꯅꯠꯇꯅ ꯃꯈꯣꯏ ꯋꯥꯈꯜ ꯑꯗꯣ ꯃꯊꯥ ꯁꯥꯅ ꯁꯣꯐ ꯀꯥꯏꯕꯒꯤ ꯅꯤꯌꯣꯝ ꯀꯌꯥ ꯑꯃꯁꯨ ꯇꯝꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨꯁꯨ ꯍꯧꯖꯤꯟꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥ ꯄꯨꯂꯞ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯣ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯏꯅꯦ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯗꯥꯂꯩ ꯃꯥꯏ ꯂꯩꯊꯣꯛꯂꯛꯏ ꯑꯗꯨꯒ ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯦ ꯅꯈꯣꯏ ꯂꯥꯛꯂꯕꯕꯣ ꯏꯅꯦ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯉꯁꯤ ꯇꯧꯔꯒꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯍꯤꯡꯗꯨ ꯂꯥꯏ ꯈꯔ ꯇꯥꯏꯅꯕꯤꯔꯣ ꯏꯅꯦꯅ ꯑꯗꯣ ꯏꯅꯦ ꯃꯤꯅꯒ ꯐꯥꯔꯗꯤ ꯅꯥꯟꯊꯣꯛꯅꯅꯕ ꯃꯟꯇ꯭ꯔ ꯑꯝꯇꯪ ꯇꯥꯅꯤꯡꯗꯦꯀꯣ ꯆꯠꯂꯣ ꯍꯣꯔꯦꯟꯅꯦ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯕꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯈꯟꯅꯁꯤꯀꯣ ꯍꯣꯏ ꯏꯅꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯣꯏꯅ ꯃꯁꯤꯒꯤ ꯑꯃꯥꯏꯕꯤꯁꯤ ꯑꯩꯈꯣꯏ ꯃꯉꯥꯅ ꯊꯣꯛ ꯍꯦꯛ ꯐꯥꯔꯒ ꯊꯣꯛ ꯍꯥꯠꯇꯣꯛꯑꯗꯤ ꯃꯥꯅ ꯑꯣꯏꯅ ꯆꯥꯎꯁꯤꯜꯂꯛꯏꯅꯦ ꯍꯧꯖꯤꯛꯀꯤꯗꯨ ꯌꯥꯝ ꯀꯦꯡꯗ꯭ꯔꯣ ꯆꯀꯦꯡ ꯂꯥꯎꯏ ꯏꯕꯨꯡꯉꯣ ꯍꯥꯠꯇꯣꯛꯑꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯁꯤ ꯍꯜꯂꯛꯀꯗꯧꯗꯣꯔꯤꯕ ꯖꯦꯜꯗ ꯑꯣꯏꯅ ꯆꯪꯅꯅꯕ ꯀꯊꯥ ꯃꯤ ꯍꯥꯠꯄ ꯍꯥꯏꯁꯦ ꯖꯦꯜ ꯆꯪꯗꯅꯕ ꯇ꯭ꯔꯤꯛ ꯌꯥꯝ ꯂꯩꯔꯖꯥꯠꯅꯤ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩꯉꯣꯟꯗ ꯈꯔ ꯍꯪꯉꯣ ꯏꯕꯨꯡꯉꯣ ꯅꯪꯁꯤꯕꯨ ꯊꯥꯏꯅ ꯃꯤ ꯍꯥꯠꯄꯒꯤ ꯁꯨꯄꯥꯔꯤ ꯀꯤꯂꯔꯒ ꯑꯣꯏꯔꯛꯄ꯭ꯔꯣ ꯑꯁ ꯇꯧꯔꯦ ꯅꯕꯥꯅꯤꯒꯤ ꯑꯃꯨꯛ ꯍꯧꯔꯦ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯃꯅ ꯑꯃꯗ ꯑꯃꯨꯛ ꯉꯥꯡ ꯑꯃꯅ ꯑꯃꯗ ꯉꯥꯡ ꯉꯔꯪ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯄꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯄꯨꯔꯣꯏꯕ ꯍꯦꯝꯕꯗꯣ ꯊꯣꯡꯒꯥꯜꯗ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯅꯈꯣꯏ ꯃꯉꯥꯅ ꯊꯣꯛꯂꯛꯂꯤꯕꯁꯤ ꯀꯩꯗꯧꯔꯦ ꯀꯔꯤ ꯌꯦꯡꯂꯨꯕꯅꯣꯅꯦ ꯅꯅꯦꯗ ꯀꯔꯤ ꯌꯦꯡꯂꯨꯕꯅꯣ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯃꯥꯃꯥ ꯑꯩꯅꯦ ꯁꯤꯗꯤ ꯄꯣꯏꯔꯩꯁꯨ ꯌꯥꯎꯔꯤꯅꯦ ꯅꯕꯥꯅꯤꯕꯨ ꯁꯣꯏꯔꯦ ꯅꯈꯣꯏ ꯃꯉꯥꯕꯨ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣꯅꯦ
ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯍꯥꯏꯒꯦꯁꯦ ꯃꯥꯃꯥ ꯑꯩꯒꯤ ꯐꯣꯟ ꯇꯥꯍꯧꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯃꯥꯏꯕꯤꯗ ꯀꯗꯥꯏ ꯖꯒꯥꯗ ꯂꯩꯒꯦꯅ ꯌꯦꯡꯍꯟꯒꯦ ꯇꯧꯕꯅꯤꯗ ꯐꯣꯟ ꯇꯥꯍꯧꯕ ꯈꯨꯗꯣꯞ ꯇꯥꯍꯧꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯅꯨꯄꯤ ꯅꯣꯏꯒꯤ ꯅꯅꯦ ꯃꯥꯏꯕꯤꯅ ꯂꯣꯏꯅꯃꯛ ꯌꯦꯡꯕ ꯍꯩꯕꯅꯤ ꯌꯦꯡꯍꯜꯂꯣ ꯃꯥꯒꯤ ꯃꯀꯣꯛꯁꯦ ꯃꯊꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯕꯅꯤ ꯅꯣꯏꯕꯣ ꯏꯕꯣ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤ ꯌꯥꯝ ꯊꯥꯖꯩꯅꯦꯀꯣ ꯑꯩ ꯑꯃ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯆꯠꯂꯣ ꯉꯥꯏꯈꯣ ꯅꯣꯏꯕꯣ ꯑꯆꯣꯏꯕꯒ ꯌꯥꯎꯔꯤꯕ꯭ꯔꯥꯅꯦ ꯑꯩ ꯂꯨꯄꯥ 10 ꯀꯨꯟꯗꯪ ꯄꯤꯔꯝꯃꯨꯗꯅ ꯑꯁ ꯀꯗꯥꯏꯗꯅꯣꯗ ꯃꯥꯃꯥ ꯁꯤꯀꯤ ꯅꯠꯇ꯭ꯔꯀꯥꯟꯁꯤꯗ ꯁꯤꯀꯤ ꯅꯠꯇꯦꯅꯦ ꯑꯩꯗꯤ ꯂꯨꯄꯥ 10 ꯄꯤꯔꯝꯃꯨ ꯍꯥꯏꯕꯅꯤꯅꯦ ꯁꯤꯀꯤꯗꯨꯕꯨꯗꯤ ꯑꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯁ ꯄꯤꯊꯣꯛꯑꯝꯃꯣ ꯌꯥꯔꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕꯅ ꯂꯨꯄꯥ 10 ꯄꯤꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯕꯅ ꯅꯈꯣꯏ ꯃꯥꯡꯒꯣꯜ ꯂꯣꯏꯔꯣ ꯏꯕꯣ ꯃꯥꯡꯒꯣꯜ ꯂꯣꯏꯌꯨ ꯁꯤ ꯑꯣꯏꯔꯗꯤ ꯌꯨꯝꯗ ꯆꯪꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯟꯕꯗꯣ ꯑꯃꯨꯛ ꯍꯜꯂꯒ ꯆꯠꯈ꯭ꯔꯤ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯑꯁ ꯑꯁꯨꯃꯥꯏꯅꯀꯣ ꯈꯔ ꯊꯛ ꯈꯔ ꯆꯥ ꯂꯩꯕꯁꯤꯅ ꯅꯨꯡꯉꯥꯏꯔꯕꯖꯥꯠꯅꯤꯗ ꯅꯨꯡꯉꯥꯏꯅꯤ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯃꯉꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯄꯣꯏꯔꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯄꯣꯏꯔꯩꯒꯤ ꯃꯄꯥꯅ ꯅꯈꯣꯏꯗꯤ ꯌꯨꯝꯗ ꯍꯟꯗ꯭ꯔꯕ꯭ꯔꯣ ꯑꯩꯈꯣꯏꯗ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯥꯅꯦ ꯆꯦꯡ ꯇꯥꯡꯕꯅꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯕꯤꯅꯣꯏꯅ ꯄꯥꯕꯨꯡ ꯆꯦꯡꯒꯤ ꯋꯥꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯏꯇꯥꯎ ꯄꯣꯏꯔꯩꯒꯤ ꯆꯥꯛ ꯁꯂꯨꯛꯇꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯒꯦ ꯍꯦꯔꯥ ꯏꯄꯥꯅ ꯅꯨꯡꯁꯤꯗꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯣꯏ ꯑꯩꯈꯣꯏꯗꯅꯦ ꯊꯕꯛ ꯁꯨꯔꯒ ꯑꯗꯨꯝ ꯂꯩꯔꯣ ꯆꯥꯛꯁꯨ ꯑꯩꯈꯣꯏꯗ ꯆꯥꯔꯣ ꯆꯥꯎꯅꯕ ꯊꯥꯀꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩꯒꯤ ꯃꯄꯥꯗꯣ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ ꯄꯣꯏꯔꯩ ꯅꯣꯏ ꯄꯥꯕꯨꯡꯒꯤꯁꯤꯕꯨ ꯐꯥꯒꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯐꯅꯥꯏꯔꯣ ꯑꯁ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ ꯆꯪꯉꯣꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏ ꯂꯩꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯊꯣꯡꯒꯥꯜꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗ꯭ꯔꯕ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯆꯤꯕꯣꯟ ꯃꯈꯣꯏ ꯃꯉꯥ ꯑꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯉꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯁꯜꯂꯛꯂꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯉꯥꯗꯣ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯕꯨ ꯀꯧꯔꯔꯤ ꯑꯗꯨꯝꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯕꯨ ꯀꯧꯔꯛꯄ ꯑꯗꯨꯗꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯅꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨ ꯀꯟ ꯀꯧꯔꯛꯂꯤꯕꯗꯨꯕꯣ ꯃꯤ ꯇꯥꯔꯛ ꯀꯔꯤ ꯈꯟꯗꯣꯔꯤꯒꯦ ꯀꯩꯅꯣꯅꯤ ꯏꯃꯥ ꯑꯩꯈꯣꯏꯅ ꯏꯃꯥ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯀꯧꯕꯁꯤꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯣꯔꯤꯒꯦ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯊꯦꯡꯂꯕꯅꯤ ꯅꯈꯣꯏꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯅꯦ ꯀꯔꯤ ꯑꯃꯠꯇ ꯔꯤꯖꯦꯛ ꯂꯩꯍꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯐꯔꯦ ꯆꯠꯂꯣ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯁꯣꯏꯒꯅꯨ ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯈꯔ ꯉꯜꯂꯤ ꯈꯔ ꯊꯦꯡꯊꯔꯒ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯐꯔꯦ ꯍꯣꯔꯦꯟ ꯄꯨꯡ 12ꯗꯣ ꯑꯗꯨꯗ ꯅꯈꯣꯏ ꯆꯠꯂꯣ ꯑꯩ ꯁꯣꯝꯗꯒꯤ ꯂꯥꯏꯁꯟꯅꯔꯛꯀꯦꯀꯣ ꯍꯣꯏ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10-11 ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡ 10 ꯈꯔ ꯍꯦꯟꯖꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯄꯣꯏꯔꯩꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯂꯩꯔꯛ ꯃꯆꯤꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯈꯨꯟ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯎꯃꯪ ꯂꯥꯏꯒꯤ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯆꯪꯅꯅꯕꯒꯤꯗꯤ ꯃꯈꯣꯏ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯁꯨ ꯖꯨ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯂꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯥꯏ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏ ꯃꯉꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯌꯦꯡꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯈꯪꯂꯤ ꯃꯈꯣꯏ ꯃꯉꯥꯅ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯄꯣꯏꯔꯩꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯎꯃꯪ ꯂꯥꯏꯒꯤ ꯂꯥꯏꯕꯨꯡ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯃꯤ ꯀꯤꯔꯨꯛ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯃꯤ ꯈꯔ ꯑꯃꯗꯤ ꯂꯥꯞꯇꯛꯅ ꯆꯠꯈꯤꯕ ꯎꯏ ꯑꯗꯨꯕꯨ ꯄꯥꯡꯉꯗꯤ ꯊꯦꯡꯅꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯅ ꯂꯥꯏꯕꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯈꯔ ꯑꯃꯅ ꯂꯥꯏꯕꯨꯡꯒꯤ ꯒꯦꯠꯇ ꯄꯥꯎ ꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯍꯧꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯈꯔꯅ ꯂꯥꯏꯕꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯕꯨꯡꯒꯤ ꯁꯣ ꯑꯗꯣ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯨꯡꯒꯤ ꯁꯣ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯕ ꯁꯣ ꯑꯃ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯕꯤꯅꯣꯏꯅ ꯁꯤꯒꯤ ꯁꯣꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯏ ꯂꯥꯕ ꯑꯣꯏꯔ ꯃꯥꯜꯂꯤꯅꯤ ꯅꯥꯎꯆꯥꯗꯣ ꯈꯤꯛ ꯅꯣꯛꯑꯒ ꯆꯠꯂꯣꯍꯩ ꯁꯣꯗꯕꯨ ꯂꯥꯕ ꯂꯩꯕ꯭ꯔꯣ ꯁꯦ ꯅꯪ ꯉꯁꯥꯏꯒꯤ ꯌꯣꯠ ꯆꯞꯅꯕ ꯀꯥꯇꯤꯗꯨ ꯄꯨꯊꯣꯔꯛꯑꯣ ꯑꯁ ꯁꯤꯅ ꯌꯥꯔꯣꯏꯃꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯦ ꯔꯦꯇꯤꯁꯤꯅ ꯑꯣꯏꯅ ꯀꯛꯊꯠꯂꯁꯤ ꯁꯤꯗꯤ ꯇꯦꯟꯁꯥꯔꯤ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯂꯦꯜꯂꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏꯅ ꯇꯦꯟꯁꯥꯔꯤ ꯁꯣ ꯑꯗꯣ ꯂꯦꯟꯊꯠꯄ ꯍꯧꯔꯛꯏ
ꯑꯗꯨꯝꯅ ꯂꯦꯟꯕꯗꯨꯗ ꯃꯈꯣꯟꯗꯤ ꯈꯔ ꯊꯣꯛꯏ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯑꯁ ꯀꯔꯤꯅꯣ ꯃꯈꯣꯟ ꯌꯥꯝꯅ ꯍꯧꯋꯤ ꯅꯪꯒꯤꯗꯨꯕꯣ ꯃꯤ ꯂꯣꯏ ꯇꯥꯕ ꯇꯥꯔꯦ ꯑꯣꯖꯥ ꯃꯤ ꯇꯥꯔꯁꯨ ꯎꯄꯥꯏ ꯀꯔꯤꯝ ꯂꯩꯇꯦ ꯍꯩ ꯂꯦꯜꯂꯨ ꯂꯦꯟꯕ ꯂꯦꯞꯀꯅꯨ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊꯦꯟꯁꯥꯔꯤ ꯑꯗꯨꯅ ꯁꯣꯗꯣ ꯂꯦꯟꯊꯠꯂꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯃꯇ ꯇꯥꯗ꯭ꯔ ꯃꯥꯜꯂꯤ ꯀꯅꯥꯝꯇ ꯊꯣꯛꯂꯛꯇꯦ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯁꯣꯗꯣ ꯂꯦꯟꯊꯠꯄꯗ ꯆꯥꯎꯔꯥꯛꯅ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯟꯅ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯁꯣꯗꯣ ꯊꯦꯟꯁꯥꯔꯤ ꯑꯗꯨ ꯂꯦꯟꯊꯠꯄꯗꯒꯤꯗꯤ ꯍꯥꯡꯂꯤ ꯑꯗꯨꯒ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯕꯦꯟꯗꯧ ꯏꯕꯨꯗꯧ ꯑꯅꯤ ꯎꯕꯗ ꯃꯈꯣꯏ ꯆꯪꯂꯛꯂꯤꯕꯁꯤꯡ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯤꯕꯅ ꯃꯁꯥ ꯑꯗꯣ ꯀꯔꯤꯅꯣꯃ ꯇꯧꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯍꯟꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯍꯥꯏꯔꯛꯄ ꯊꯥꯡ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯕꯗꯒꯤꯗꯤ ꯊꯥꯡ ꯑꯗꯣ ꯐꯖꯔꯕ ꯐꯝꯕꯥꯛ ꯑꯃꯗ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯔꯕ ꯀꯣꯌꯦꯠ ꯑꯃꯗꯤ ꯐꯩꯖꯣꯝꯅꯆꯤꯡꯕ ꯊꯨꯞꯇꯨꯅ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯥꯡ ꯑꯗꯣ ꯏꯔꯪ ꯂꯪꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯕꯤꯅꯣꯏꯅ ꯁꯤꯗ ꯂꯩꯔꯦꯍꯦ ꯊꯥꯡ ꯍꯥꯏꯕꯗꯣ ꯍꯩ ꯄꯨꯔꯣ ꯆꯠꯁꯤ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯊꯥꯡ ꯑꯗꯣ ꯕꯤꯅꯣꯏꯅ ꯄꯥꯏꯈꯠꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯈꯣꯡꯂꯩ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯂꯒ ꯃꯈꯣꯏ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯞꯄ ꯂꯥꯎꯕ ꯑꯃꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯀꯌా ꯑꯃꯁꯨ ꯇꯥꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯒꯣꯜ ꯊꯧꯗꯨꯅ ꯇꯥꯟꯅꯔꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯉꯥꯅ ꯌꯦꯡꯕꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯎꯈꯤꯗꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯕꯤꯅꯣꯏꯅ ꯊꯥꯡꯁꯤ ꯄꯤꯔꯕꯅꯤꯅ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤꯗꯤ ꯐ꯭रीडम ꯐꯪꯉꯦ ꯑꯩꯅꯦ ꯃꯇꯨꯡꯅꯦ ꯃꯤꯅ ꯂꯥꯏ ꯁꯥꯟꯅꯕ ꯁꯨꯌꯦꯡ ꯌꯦꯡꯖꯔꯔꯣꯏꯀꯣ ꯌꯦꯡꯉꯣꯏ ꯅꯪ ꯌꯦꯡꯉꯣꯏ ꯑꯩꯗꯤ ꯍꯥꯏꯗ꯭ꯔꯣ ꯃꯤꯅ ꯂꯥꯏ ꯁꯥꯟꯅꯕ ꯌꯦꯡꯕꯁꯦ ꯄꯨꯟꯁꯤꯗꯕꯅꯦꯅ ꯐꯔꯦꯅꯦ ꯁꯦ ꯑꯁ ꯌꯥꯔꯁꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯉꯥ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯒ ꯏꯃꯥ ꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯂꯩꯇꯕ꯭ꯔꯣ ꯑꯗꯨꯝꯅ ꯀꯧꯔꯨꯕ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩꯒꯤ ꯅꯨꯄꯥꯅ ꯑꯩ ꯀꯅꯥꯅꯣ ꯑꯌꯤꯡ ꯑꯊꯦꯡꯕꯁꯤꯗ ꯇꯝꯅꯔꯛꯏꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯥꯟꯅꯕ ꯂꯥꯏꯖꯤꯡꯂꯥ ꯆꯠꯂꯣ ꯃꯅꯤꯡꯗ ꯂꯩꯔꯝꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯣꯏꯔꯩꯅ ꯑꯁ ꯂꯣꯏꯔꯦꯍꯦ ꯄꯥꯎꯈꯨꯝꯕꯥꯎꯗꯤ ꯃꯅꯤꯡ ꯂꯩꯔꯝꯒꯅꯤ ꯆꯠꯁꯤ ꯍꯥꯏꯒꯨꯝꯗꯅ ꯑꯩꯈꯣꯏꯁꯤꯁꯨ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯁꯥꯟꯅꯕ ꯂꯥꯏ ꯑꯣꯏꯔꯕꯅꯤꯅꯦ ꯃꯥꯅ ꯇꯧ ꯍꯥꯏꯕꯗꯅꯦꯕ ꯇꯧꯔꯤꯁꯦ ꯑꯁ ꯉꯥꯡ ꯂꯩꯔꯨꯅꯨ ꯆꯠꯁꯤ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯗꯥꯏꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯤ ꯃꯈꯣꯏ ꯃꯉꯥꯅ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯅꯣꯛꯏ ꯑꯗꯨꯒ ꯃꯁꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕ ꯃꯉꯥ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯊꯥꯡ ꯑꯗꯣ ꯄꯤꯔꯛꯂꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ ꯃꯗꯨꯗ ꯕꯤꯅꯣꯏꯅ ꯊꯥꯡ ꯑꯗꯣ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗ ꯄꯤꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯏꯅꯦ ꯊꯥꯡꯗꯨ ꯄꯤꯔꯕꯅꯤ나 ꯑꯩꯈꯣꯏ ꯆꯠꯈꯤꯕ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯩꯅ ꯍꯦꯛ ꯀꯧꯔꯛꯄꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯅꯨꯃꯤꯠ ꯇꯥꯡꯉꯦ ꯈꯪꯉꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯔꯞ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯊꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛꯇꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯅꯣꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯊꯥꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯌꯣꯝꯁꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠꯅ ꯆꯦꯖꯦꯠ ꯄꯥꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯈꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯍꯔꯥꯎꯕꯨꯡ ꯂꯥꯏꯕꯨꯡꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯦ ꯂꯥꯏꯁꯪꯒꯤ ꯊꯣꯡ ꯐꯛꯀꯥꯏꯗꯨꯅ ꯄꯣꯠ ꯆꯩ ꯐꯅꯌꯥꯝꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯂꯥꯎꯅꯔꯛꯂꯤ ꯑꯗꯨꯝꯅ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯋꯥ ꯂꯥꯎꯅꯔꯛꯄ ꯑꯗꯨꯗ ꯄꯣꯏꯔꯩꯒꯤ ꯃꯄꯥꯕꯨꯡꯁꯨ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯂꯛꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯃꯈꯣꯏꯒ ꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯇꯥꯟꯅꯅꯕ ꯍꯧꯗꯣꯔꯛꯏ ꯄꯣꯏꯔꯩꯒꯤ ꯃꯄꯥꯅ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡꯁꯨ ꯍꯧꯒꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯒꯤ ꯃꯄꯥꯅ ꯍꯩ ꯍꯧꯒꯠꯅꯔꯣ ꯂꯩꯀꯥꯏ ꯈꯨꯜꯂꯁꯦ ꯍꯨꯔꯥꯟꯕ ꯌꯥꯝꯅ ꯂꯩꯔꯦ ꯂꯥꯏꯕꯨꯡꯒꯤ ꯊꯣꯡꯗꯨ ꯐꯛꯀꯥꯏꯔꯒ ꯌꯥꯝꯂꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯔꯤꯅꯦ ꯁꯅꯥ ꯀꯣꯅꯨꯡꯗ ꯋꯥꯀꯠꯂꯒ ꯑꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯈꯤꯕꯁꯤꯡꯗꯨ ꯐꯥꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯇꯤꯡ ꯇꯧꯍꯧꯔꯤ ꯍꯧꯒꯠꯅꯔꯣ ꯀꯅꯥꯅꯕꯨ ꯍꯨꯔꯥꯜꯂꯤꯕꯅꯣ ꯈꯪꯗꯦꯅꯦ ꯂꯥꯏꯒꯤ ꯑꯔꯨꯕ ꯊꯥꯡ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯥꯡ ꯑꯗꯨ ꯑꯆꯝꯕ ꯊꯥꯡ ꯅꯠꯇꯦ
ꯈꯪꯗ꯭ꯔꯦ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯁꯣꯏꯗꯅ ꯋꯥꯐꯝꯗ ꯇꯥꯔꯅꯤ ꯑꯗꯨꯝꯅ ꯄꯣꯏꯔꯩꯒꯤ ꯃꯄꯥꯅ ꯉꯥꯡꯗꯨꯅ ꯆꯠꯈꯤꯕꯗꯨꯗ ꯇꯨꯝꯗꯨꯅ ꯃꯃꯤ ꯐꯥꯛꯂꯤ ꯂꯩꯔꯝꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯃꯤꯁꯤꯕꯣ ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯥꯔꯒ ꯑꯐꯥꯎꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯌꯦꯡꯍꯟꯅꯤꯁꯨ ꯍꯥꯏꯔꯤ ꯑꯁ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯣꯅꯦ ꯑꯩꯈꯣꯏ ꯃꯉꯥꯅꯅꯦ ꯈꯪꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯁ ꯄꯣꯏꯔꯩ ꯑꯩꯈꯣꯏꯅ ꯃꯊꯥ ꯁꯥꯔꯤ ꯆꯠꯅꯤꯗ ꯀꯥꯟꯗꯦ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯍꯣꯏꯗ ꯆꯠꯂꯨꯁꯤꯂꯣ ꯑꯗꯨꯒ ꯀꯔꯤꯅꯣꯗꯣ ꯑꯃꯨꯛꯇ ꯍꯪꯂꯨꯁꯤ ꯑꯩꯗꯤꯕꯀꯣ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯇꯧꯕꯗꯨꯅ ꯇꯧꯕꯅꯤꯀꯣ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ ꯕꯤꯅꯣꯏ ꯀꯅꯥꯗꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯍꯥ ꯏꯁ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯇꯧꯕꯅꯤ ꯀꯥꯏꯅ ꯑꯩ ꯀꯊꯥ ꯑꯗꯨꯃꯥꯏꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯍꯥꯏꯔꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯨꯔꯥꯟꯕꯗꯣ ꯐꯥꯈꯤ ꯇꯥꯕ ꯍꯣꯏꯅꯦ ꯕꯤꯅꯣꯏꯁꯤ ꯄꯪꯕ꯭ꯔꯥ ꯁꯤꯡꯕ꯭ꯔꯥ ꯁꯤꯡꯗ ꯑꯉꯥꯡ ꯀꯣꯛꯑꯣꯏꯅ ꯇꯧꯔꯗꯅ ꯀꯥꯟꯗꯦ ꯆꯠꯁꯤꯜꯂꯣ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗ ꯇꯥꯟꯅꯔꯨꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯉꯥꯗꯣ ꯑꯃꯒ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯐꯨꯛ ꯍꯧꯒꯠꯅꯔꯛꯂꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯗꯣꯝꯅ ꯂꯥꯛꯄꯗꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯨ ꯍꯤꯡꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯃꯉꯥꯅ ꯄꯨꯂꯞ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯄꯔꯞ ꯏꯟꯖꯥꯡ ꯅꯥꯄꯤ ꯍꯦꯛꯂꯤꯕꯗꯣ ꯇꯣꯛꯊꯣꯛꯂꯒ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯍꯥꯏ ꯅꯈꯣꯏ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯁꯂꯨꯞ ꯂꯥꯛꯂꯕꯗꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯅꯔꯣꯏꯗ꯭ꯔꯣ ꯆꯠꯂꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯛꯀꯦꯒ ꯂꯥꯛꯑꯣ ꯏꯃꯥ ꯑꯃꯥꯏꯕꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯅꯕꯗ ꯈꯨꯟꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯈꯤꯕ ꯂꯥꯏꯕꯨꯡ ꯐꯛꯀꯥꯏꯔꯝꯕ ꯃꯤꯁꯤꯡꯗꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯋꯥꯀꯠꯂꯒ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯊꯤꯟꯒꯅꯦꯅ ꯍꯥꯏꯔꯤ ꯃꯣꯏꯅꯒ ꯑꯩꯈꯣꯏꯗꯒ ꯐꯠꯇ ꯅꯨꯡꯗ ꯇꯧꯔꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇꯅꯦ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯆꯠꯂꯣ ꯃꯗꯨꯒꯤꯗꯃꯛ ꯊꯣꯏꯅ ꯋꯥꯔꯨꯅꯨ ꯑꯁ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯋꯥꯁꯤ ꯑꯩꯈꯣꯏ ꯀꯌꯥ ꯄꯨꯛꯅꯤꯡ ꯂꯨꯝꯗꯦꯗ ꯄꯨꯛꯅꯤꯡ ꯂꯨꯝꯗ꯭ꯔ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯍꯥ ꯆꯠꯂꯣ ꯑꯗꯨꯝꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯛꯄꯗꯨꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯃꯃꯥꯟꯅꯕ ꯃꯉꯥꯗꯣ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯃꯈꯣꯏ ꯃꯉꯥ ꯄꯨꯂꯞ ꯐꯝꯗꯨꯅ ꯋꯥ ꯇꯥꯟꯅꯔꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯄꯣꯏꯔꯩ ꯅꯣꯏꯒꯤ ꯄꯥꯕꯨꯡꯗ ꯍꯥꯏꯗꯣꯛꯍꯧꯔꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯍꯥꯏꯗꯣꯛꯂꯨꯔꯒꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯣꯏꯅೋ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄ꯭रा ꯍꯥꯠꯇꯣꯛꯈꯤꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯔꯔꯣꯏ ꯇꯥꯆꯧꯒꯤ ꯃꯆꯤꯟ ꯃꯇꯥꯗꯨꯒ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯀꯩꯅꯣꯝꯗꯤ ꯈꯟꯅꯁꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯍꯥꯏꯔ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ ꯃꯥꯒꯤ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ ꯑꯩꯈꯣꯏꯕꯨ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯍꯧꯁꯦ ꯍꯥꯏꯕ꯭ꯔꯣ ꯅꯥꯎꯆꯥ ꯅꯪꯒꯤ ꯀꯣꯛꯇꯨ ꯌꯥꯏꯅꯦ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯑꯃꯗꯅꯦ ꯐꯖꯅ ꯁꯦꯡꯕ ꯋꯥꯔꯤꯗꯨ ꯂꯤꯊꯣꯛꯍꯧꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯅꯤ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯂꯩꯀꯥꯏꯁꯤꯗꯕꯨ ꯀꯅꯥ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯂꯩꯒꯦ ꯉꯥꯏꯈꯣ ꯑꯩꯈꯣꯏꯒꯤ ꯉꯍꯥꯛꯋꯥꯏꯗꯅꯦ ꯌꯨꯝꯗ ꯌꯥꯝꯅ ꯀꯟꯅ ꯇꯝꯅꯈꯤꯕ ꯑꯃ ꯂꯩ ꯍꯥꯏ ꯃꯗꯨꯗ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯕꯕꯥꯅ ꯀꯧꯔꯒ ꯌꯦꯡꯍꯟꯈꯤ ꯍꯥꯏ ꯃꯗꯨꯒꯤ ꯑꯃꯥꯏꯕꯗꯨꯒꯤ ꯂꯩꯐꯝꯗꯨ ꯍꯪꯉꯒ ꯑꯩꯈꯣꯏ ꯊꯤꯗꯣꯛꯄ ꯌꯥꯏꯅꯦ ꯑꯗꯨꯅ ꯐꯇꯥꯔꯦ ꯑꯗꯨꯗꯤ ꯄꯣꯏꯔꯩ ꯅꯣꯏ ꯄꯥꯕꯨꯡꯗ ꯍꯪꯉꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯒꯤ ꯃꯄꯥꯅ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯃꯨꯛ ꯄꯨꯂꯞ ꯂꯥꯛꯂꯤ ꯃꯈꯣꯏ ꯃꯉꯥꯅ ꯄꯨꯂꯞ ꯂꯥꯛꯄ ꯑꯗꯨꯗ ꯄꯣꯏꯔꯩꯒꯤ ꯃꯄꯥꯅ ꯅꯈꯣꯏꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯊꯤꯔꯤ ꯂꯥꯎ ꯊꯕꯛ ꯁꯨꯗ꯭ꯔꯕꯗꯤ ꯆꯥꯛ ꯄꯤꯖꯔꯣꯏꯗꯦ ꯅꯣꯏꯕꯣ ꯂꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯣꯏꯔꯩꯅ ꯑꯁ ꯄꯥꯕꯨꯡꯁꯤꯗꯤꯕ ꯃꯤ ꯏꯀꯥꯏꯔꯩꯁꯨ ꯈꯪꯗꯦ ꯏꯀꯥꯏꯔꯣꯏꯁꯨ ꯈꯪꯗꯦ ꯊꯕꯛ ꯁꯨꯕꯗꯕꯨ ꯀꯔꯤꯒꯤ ꯏꯀꯥꯏꯗꯧꯔꯤꯕꯅꯣ ꯁꯨꯗ꯭ꯔꯕꯗꯤ ꯆꯥꯕ ꯐꯪꯗꯦ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯈꯣꯏ ꯈꯪꯕ ꯃꯇꯝ ꯌꯧꯔꯕꯅꯤꯀꯣ ꯂꯥꯎ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯏꯕꯅ ꯄꯥꯕꯨꯡ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯍꯪꯉꯨ ꯀꯔꯤꯅꯣꯅꯦ ꯑꯔꯨꯕ ꯋꯥ ꯃꯥꯜꯂꯤꯗ ꯍꯣꯏ ꯄꯥꯕꯨꯡ ꯑꯔꯨꯕ ꯋꯥꯅꯤ ꯍꯥꯏꯌꯨ ꯀꯔꯤ ꯇꯧꯔꯕ ꯄꯥꯕꯨꯡ ꯈꯣꯏꯒꯤ ꯉꯍꯥꯛꯋꯥꯏꯗ ꯑꯃꯥꯏꯕ ꯑꯃꯅ ꯌꯦꯡꯈꯤꯅ ꯍꯥꯏꯕꯗꯣ ꯀꯅꯥ ꯌꯦꯡꯕ ꯑꯃꯥꯏꯕ ꯌꯦꯡꯕ ꯍꯥꯏꯕ꯭ꯔꯣ ꯄꯣꯏꯔꯩ ꯅꯪ ꯑꯇ ꯍꯥꯏꯌꯣꯃꯤ ꯑꯁ ꯄꯥꯕꯨꯡ ꯑꯇꯩ ꯅꯠꯇꯦꯗ ꯉꯍꯥꯋꯥꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯨꯝ ꯌꯦꯡꯍꯟꯈꯤꯕꯗꯣ ꯑꯗꯨꯗꯨꯅꯤ ꯃꯥ ꯍꯥꯏꯁꯦ ꯑꯗꯨ ꯀꯩꯗꯧꯔꯕ ꯅꯠꯇꯦ ꯑꯗꯨꯗ ꯆꯠꯂꯒ ꯅꯈꯣꯏꯁꯨ ꯍꯨꯔꯥꯟꯕ ꯍꯩꯅꯅꯕ ꯂꯩꯋꯥ ꯇꯝꯃꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯉꯥꯏꯈꯣ ꯈꯨꯟꯒꯤ ꯂꯥꯏꯕꯨꯡ ꯐꯛꯀꯥꯏꯔꯒ ꯄꯣꯠ ꯆꯩ ꯐꯅ ꯌꯥꯝꯅ ꯍꯨꯔꯥꯟꯈꯤ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏ ꯃꯉꯥꯅ ꯋꯥꯔꯤꯅꯤꯅꯦ ꯋꯥꯔꯤꯅꯦ ꯍꯥꯏꯕ ꯑꯁ ꯀꯗꯥꯏꯗꯒꯤ ꯋꯥꯔꯣꯟꯗ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯍꯨꯔꯥꯟꯗꯦꯗ ꯃꯣꯏꯒꯤ ꯁꯣꯒꯥꯗꯣ ꯀꯟꯈ꯭ꯔ ꯄꯣꯠꯅꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯁ ꯄꯤꯡꯉꯣꯏ ꯅꯪꯁꯤꯗꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯄꯗ ꯁꯨꯝ ꯎꯕꯅꯤꯗ
ꯑꯣ ꯑꯗꯣ ꯀꯩꯗꯧꯔꯕ ꯍꯥ ꯑꯗꯣ ꯄꯥꯕꯨꯡ ꯑꯃꯥꯏꯕꯗꯣ ꯑꯩꯈꯣꯏꯒ ꯎꯅꯔꯒ ꯋꯥꯔꯤ ꯈꯔ ꯁꯨꯝ ꯁꯥꯅꯤꯡꯕ ꯉꯥꯏꯈꯣꯅꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯃꯥꯏꯕꯗꯣ ꯎꯅꯅꯤꯡꯉꯤꯗꯨꯕꯣ ꯑꯗꯨꯝꯅ ꯃꯃꯥꯟꯅꯕ ꯃꯉꯥ ꯑꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯁꯨꯔꯨ ꯅꯩꯅꯔꯒ ꯑꯃꯗ ꯑꯃꯨꯛ ꯍꯥꯏ ꯑꯃꯃꯨꯛ ꯍꯥꯏ ꯁꯨꯝ ꯇꯧꯕꯗꯨꯗ ꯄꯣꯏꯔꯩꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯅꯥꯎꯆꯥꯁꯦ ꯃꯣꯏꯒꯤꯁꯨ ꯌꯨꯝꯗꯨ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯍꯥꯏ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯃꯃꯥꯗ ꯋꯥꯔꯤ ꯁꯥꯕꯗ ꯑꯗꯨꯗꯤ ꯃꯥꯏꯕꯗꯨꯒꯤ ꯂꯩꯐꯝꯗꯨ ꯍꯪꯉꯛꯎꯗꯅ ꯍꯥꯏꯕ ꯑꯗꯨꯗꯨꯒꯤ ꯍꯪꯕꯅꯤꯗ ꯑꯗꯨꯗꯨꯒꯤꯔꯥ ꯑꯦꯔꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗꯁꯦ सिदगी सूम चलगा बाजार लेरदना हा बाजार की सोमदा लेर अचौबा मा चंगबनी को ओयोमदा आदुदगी लेर को सूम चंगलगा खोंनांग अचौबा मा हौबनी खोंनांग दु यौरबदी मखोय की युम यौरगोमनी आदो आइदा अमाइबा कुलचंद्र हायु अदुम फंगलनी ओ अमाइबा कुलचंद्र हाइबा अदुदी पाबुंग अखोय अमुक चलगे कयुने हाइसिबो नखोय थबक कमते तरोरोइद्रो पाबुंग थबक सिबुदी तौगे अद पाउसा हना हाइरोगे तौबा होय हाय कुमगी नोंग लाक्ट्रिङैदा पोचै थारनबा तौसिको चलो अदुमना हाइरकपा अदुदा मखोय ममानबा मंगादो पर अमुक थोरकलै मसिदगी नौचाना पोइरै नंगी कोक्सिदी वांगी हे माइको हुजकी अमाइबदो करी हाइबनो हो कुलचंद्र हाइबा कुलचंद्र बाजार मना किलेर अचौबा दुदी ऐ खंगी कैनो नंदी कमाई खंगीबा अस अदाइदगी नुपी कोइरमे अरुदा खंगबगे वाने ओ नंग ओइ तारेदना अदाइदगी नुपी कोइबि नुपा मा मयाम चंगदन फुखी हाइबदो तौराने बिनोयगी लंगदाव सम हौरे अदुमना मखोइना वारे सनदुना माइबगी मयुम अदुदा चटलुसी हादुना मखोइ मंगा पुलप हौंगदुना लाक्ले मतमदु अयुकी पुंग निपान खरे हेलकले मापन तरकले मखोई मंगाना असुम लाकपना पोइरेगी मपाना ताकलखिबा अमाइबा कुलचंद्र हारिबा युम मदुगी मनाकता हौबा अचौबा खोंनांग पाम्बी अदुगी मनाक यौसलकले मतम मदुदा नौचाना खोंनांग खोंगदि यौरेसे सी नतबा अचौबा खोंनांग अमता हौदी आइखो असिदा नुपी मचा खरा चलिसी असिदा हंसी असोमना हाइदुना मखोई नुपी मचा खरा चटलिबा अदुगी मनाकता चंगसिलई मतम मदुदा नौचाना इचनसिंग करिगोमता हंगेबा अदुमना नौचाना हाइबदुदा नुपी मचा सिंगदो ममाई लेथोरई अदुगा करी हाइगे हाइबनो हाइदुना हंगलनी मतमदुदा बिनोइना इचनसिंग जिदि सकपोथोना फजगरेने अदुमना कारण तासलुबदुदि नुपी मचा सिंग अदुना ममाई फेट लावरगा चटखी मतमदुदा थोइबना बिनोइगे मकोकता काक्सी हटली अदुदुगा नंगी हौनबिदो हौरब्रो मसिदी इचन अमाइबा कुलचंद्र हारिसिबु मोइगी थोंगालसिबु करम ओइरबनो अदुमना हांगलकपादुदा नुपी मचा सिंग अदुना नखोइदा लेबलिबा थोंगालदोने अदुमना हारमलगा चटखरै मतमदुदा नौचाना उरुरु लैद्रो येंबदा बिसक पिकना पिकतक तौबा थोंगाल अमा लैरमी मदु उबदा मखोइ मंगादो मदुदा चंगनसी हादुना मखोइ मरी चंगई अदुमना मखोइना चंगसलकपददी युम अमा थेंगनरै युम अदुदा मखोइ मंगाना अमाइबा कुलचंद्र हादुना कौरुरी मतमदुदा कुलचंद्र दो येना खादगी लाई कनानोने अइगी इमिंग पंदुना कौरिबसिबो खोंजेल सिदी अंगांग मालिदा अदुमना मथंता खल्लगा थोलकपादुदा अवैबमकी मखोइ मंगाना सुमांगदा लेपलगा अमाइबा कुलचंद्र हादुना कौरगा लेरिबदु उरी मदु उपदा अमाइबा कुलचंद्रना हाय थोराई मचाजा मिंगोंदा बदुमना कौबा हौनब्रो या थक्सी कासी नाइदबा नखोइना कौरिबदो अइनी करी हाइनिंगी इपु साउबिगनु अखोइ खंगदना तौबनी अखोइना इपु अमाइबा कुलचंद्रना कौरदी होरेन नहा मथोलगा अइबु अहल्लो अइबु हनुब्रो हादुना अमु लागलो ककाना कौरगना इपु ओइना अमु थोलो अदुगी अखोइ कौफों खंगदना मिंगदो हेक्ता यारे हौजिक कांगे अंगांसिंगसे मानबा ngамponti हाइखो नखोइना लाखोबु करिगिनो थबा इंखांग सुबगिरा हाय मदुमा ngamloi नखोइदा पिनबा सेंदि लारदना अइगी गंजा थंगनबा पैसाबो लैते चलो अस इपु अमाइबा अखोइ अरुबा थबक अमगे लाक्चरिबनी अखोइ सी दसाबा तारबा
hoi hi na khoi si ai na sum yeng bada tin mu lai mu mali ne ngai ko ai yena kha da ne thabak ama tawram mani madu du loisalaga ai thorok lage mango da ka khalaga ngai ramu yani dai pu koi sumang sida sum nung sa ya daga leiramge phare adumna hairam laga amai ba kulla chandra maning lomda parap chatkhri madugi matung mahak maning lomda sanglak mamang lomda lakli matamadu da mamana ba manga do sumang da nungsa ya duna leirami matamadu da amai ba kulla chandrana sumang da sum sara sine ko mangol si ingi aiba hoi yaye ipu kaidoraba karino na khoi da thokli budubo hayune adumna hanglak badu da thoibana makhoi thokiba amadi amai bai kunda laina makhoi da haibagi matungina makhoi na migi laibong da sangduna so phakairaga thanga ma lokthok amai bai kunda laida pi khibuna singba wari puna makli duna khanghalli wari adu tabada amai bai kulla chandra makhoi manga da munna yengla i atuga mako odon non tharaga laimai da makhutna karigum bakhara yekli atuga makhoi mamana ba manga da mu onsin duna hairi nakhoi manga si masi mathonggi lai macha de heibong nakhoi na piruri ba thang adudi acham ba thang ati sahi kaya suraba thang lai gi thang madugi thang adu nakhoi na amai bi kunda lai da piri ba du karigino haujikti amai bi kunda lai hingsa bi haibado oirabani ne ado nakhoi kaidoraba kaidau shaiba aduda ipu mana khoibu minai dona sum sirin na leiri khungi mi singnati moigi thang huran khiba misak adu khungi mi singna a konung da chalaga amai ba tanaraga yenghangane na haidi karigumba khoina ne haiba khanglabadi likai gi mi singna ai khoi chi tan thok para hatu khibra amadi sore roi adudugi ipu ga tana jagi da laksari bani dubudi soidraba wani ado ai ga tana dori basi kari matang dano nakhoi bu khangdana ba lo haribra natragana kaidau haribano ipu akoina pamjabati amabe kunda leina paishan khiba thang ado madudu akoina amuk mongondagi lauraga khulgi miyam da sinaba sini ai madudi ola roi amabe kunda leina pai khiba thang adu gi matengna kana matana mongonda changbang gamla roi ipu kari gi no adudi मासिबु थांग हाइबा यामना हाइब्रो हाय अदुगी नतेने थांग अदुगी मपानदगी महाकना यामना साथीबा सावै मिवै लाइवै तौवा म कौथोकप ngamgadori ne madu कौथोखरबदी माबो नमथबिनबा कनासु लेरोय अदुदी पु हौजिक कैदोबा ताइ अइखोइदी मागी मिनाइ सुम ओदुना लेरद्रो नत्रगना खुलगी मियामना खंगलगना अइखोइ सिखिबा नत्रगना खुल असिदगी सत्खिबा ai karigidamta nakhoi wari bane aisu amai bani ne ai haige munna taw nakhoi mangana magi mating kaidonung da pangluragano ipu adu khoi mi tanglodi ya karigi tangluni aina nakhoi da jantra mamam sibigani hariba jantra sin hek siriba makhaidi mana nakhoi da karisu torpa ngamloi ko phare jantra do ngasi nakhoi da sibirage aduga magi thabak kaidonung da mating panglugano hoi aikhoi khangjirani pu adumna makhoi wari sanaraba matung amaiba kula chandrana imungdagi jantra manga lokthok lure aduga makhoi manga di makhutta kisinbiri masidagi amaiba kula chandrana makhoi manga gi lupa chonga pir u haiduna amaiba kula chandrana hairi madu tabada makhoi mamanaba manga do amaga yengnai matamadu da poirina ipu aikhoi di sensom te yorokti kamai tawsige ai khangine nakhoi sensi kiam ta yorok laboi haibasi phare adudi ai ge thabak khara mating tawrone ko as amai bi kunda leidigi nan thoga chele ipu na mu phare aikhoi di amhani da ai ge thabak sidi ma ge dugum ba thang huran man nate ne se ai gi hingkhol sei yo song bra lore masi na khoina pungko kokna phadat lamui po adu warabadi sendo kokna si adu di yaine ai lao he adu ipu thang yoti krai tu
ꯁꯪꯒꯣꯏꯗ ꯂꯣꯏꯅ ꯂꯩꯔꯕꯅꯤꯀꯣ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯁꯪꯒꯣꯏꯗꯨꯗ ꯄꯔꯞ ꯆꯪꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯥꯅ ꯃꯥꯒ ꯆꯥꯟꯅꯕ ꯊꯥꯡ ꯌꯣꯠ ꯑꯃꯗꯤ ꯑꯇꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯍꯤꯡꯈꯣꯜ ꯁꯦꯡꯅꯕꯒꯤꯗꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯩꯅ ꯉꯍꯥꯟꯗꯒꯤ ꯊꯤꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯄꯥꯏꯈ꯭ꯔꯕ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯂꯒꯅꯤꯁꯦ ꯊꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥꯒ ꯑꯩꯒ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯄꯣꯏꯔꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯑꯩꯅ ꯉꯍꯥꯟꯋꯥꯏ ꯂꯥꯏ ꯇꯥꯏꯅꯈꯤꯕ ꯏꯃꯨꯡꯗꯨꯒꯤ ꯃꯤ ꯃꯥꯟꯈ꯭ꯔꯦꯗ ꯑꯩꯅ ꯂꯥꯏ ꯇꯥꯏꯅꯕꯤꯔꯝꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯔꯥꯜꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯑꯩꯅ ꯂꯩꯇꯥꯏꯅꯕꯤꯔꯝꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯇꯧꯗꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯌꯦꯅꯈꯥꯗ ꯆꯠꯍꯟꯗꯨꯅ ꯊꯥꯡ ꯑꯗꯨ ꯊꯤꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥꯡ ꯑꯗꯨꯗꯤ ꯐꯪꯈꯤꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯑꯣꯏꯅ ꯈꯪꯈꯤꯗꯨꯅ ꯐꯗꯤꯒꯣꯝ ꯍꯦꯛꯄ ꯂꯥꯛꯄꯅꯤ ꯍꯥꯏꯖꯤꯜꯍꯟꯈꯤꯕꯅꯤꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯥꯏꯕꯗꯒꯤ ꯈꯪꯂꯕꯅꯤꯅ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯔꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯒꯤ ꯊꯕꯛ ꯍꯧꯔꯒꯦ ꯀꯔꯤꯒꯨꯝꯕꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯥꯟꯈ꯭ꯔꯕꯗꯤ ꯑꯩ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯐꯩ ꯈꯪꯒꯅꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯗꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯉꯥꯅ ꯐꯖꯅ ꯁꯤꯠ ꯅꯥꯟꯅ ꯍꯤꯡꯈꯣꯜ ꯑꯗꯨ ꯁꯦꯡꯗꯣꯛꯂꯤ ꯍꯤꯡꯈꯣꯜ ꯑꯗꯨ ꯁꯦꯡꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯩꯈꯣꯏ ꯍꯤꯡꯈꯣꯜ ꯁꯦꯡꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅꯁꯨ ꯐꯔꯦ ꯅꯈꯣꯏ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯛꯂꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯀꯔꯤꯃꯠꯇ ꯃꯈꯣꯏꯗ ꯇꯧꯔꯛꯄ ꯉꯝꯂꯔꯣꯏ ꯖꯟꯇ꯭ꯔ ꯁꯤꯔꯦ ꯍꯥꯏꯕ ꯑꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯉꯁꯤꯗꯒꯤꯗꯤ ꯃꯥꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯅꯔꯁꯤ ꯅꯈꯣꯏꯁꯨ ꯅꯪꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯉꯥꯗꯣ ꯃꯊꯪ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯄꯣꯏꯔꯩꯁꯨ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯃꯍꯥꯛꯅ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯥꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯨꯜꯒꯤ ꯂꯥꯏꯕꯨꯡꯗꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕꯗꯨ ꯈꯪꯂꯕ ꯖꯥꯠꯂꯅꯦ ꯑꯁꯣꯝꯅ ꯈꯪꯗꯨꯅ ꯄꯣꯏꯔꯩꯗꯣ ꯌꯥꯝꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯒꯤ ꯃꯄꯥꯅ ꯍꯥꯏ ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯔꯥꯏ ꯆꯠꯂꯨꯏ ꯉꯁꯥꯏꯗꯤ ꯑꯌꯨꯛꯇꯒꯤ ꯀꯔꯥꯏ ꯆꯠꯂꯨꯕꯒꯦ ꯅꯪꯒꯤ ꯆꯥꯛ ꯍꯥꯞꯇꯦ ꯀꯣ ꯀꯔꯥꯏꯗꯅꯣ ꯆꯠꯀꯣ ꯆꯠꯂꯨ ꯑꯗꯨꯝꯅ ꯆꯩꯔꯛꯄꯗꯨꯗ ꯄꯣꯏꯔꯩꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯁꯥꯎꯔꯤꯁꯤꯗꯤ ꯍꯤꯡꯈꯣꯜ ꯁꯨꯗꯕꯩꯅꯤꯗꯅ ꯄꯥꯕꯨꯡ ꯑꯩ ꯏꯃꯥꯟꯅꯕꯉꯩꯒ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ ꯑꯩ ꯁꯨꯔꯒꯦ ꯀꯩꯗꯧꯔꯒꯦ ꯅꯃꯥꯟꯅꯕꯈꯩꯒ ꯃꯥꯟꯅꯔꯒ ꯑꯥꯗ ꯃꯤꯒꯤ ꯍꯤꯡꯈꯣꯜꯕꯨꯗꯤ ꯁꯦꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯍꯤꯡꯈꯣꯜ ꯁꯨ ꯍꯥꯏꯕ ꯌꯥꯗꯕ ꯃꯤꯒꯤ ꯊꯕꯛꯅ ꯊꯕꯛ ꯑꯣꯏꯅ ꯈꯟꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩꯗꯣ ꯏꯉꯛꯏ ꯄꯥꯕꯨꯡ ꯀꯅꯥꯅ ꯍꯥꯏꯅꯣ ꯑꯩ ꯑꯇꯣꯞꯄꯗ ꯊꯕꯛ ꯁꯨꯏꯌꯦꯅ ꯀꯅꯥꯅ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯈꯣꯏ ꯅꯠꯇ꯭ꯔꯣ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯍꯤꯡꯈꯣꯜꯗ ꯅꯥꯄꯤ ꯐꯥꯜꯍꯧꯕꯗꯨꯕꯣ ꯄꯥꯕꯨꯡꯗꯤ ꯀꯔꯝꯅ ꯈꯪꯉꯤꯕ ꯑꯩꯅ ꯑꯗꯣꯝꯗ ꯋꯥ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯊꯦꯡꯅꯔꯤꯕꯅꯤꯅꯦ ꯇꯧ ꯅꯈꯣꯏ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯆꯥꯛ ꯄꯤꯖꯔꯝꯕꯅꯤ ꯑꯗꯨꯅ ꯌꯨꯝꯗ ꯅꯣꯏ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯝꯃꯅꯤꯅꯦ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄꯗꯨꯗ ꯄꯣꯏꯔꯩ ꯇꯧꯐꯝ ꯈꯪꯗꯦ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯄꯥ ꯄꯣꯏꯔꯩꯁꯨ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯃꯥꯁꯨ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯣꯏꯔꯩꯗꯣ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯛꯂꯕꯁꯤ ꯐꯥꯎꯕꯗ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯑꯁꯣꯝꯗꯁꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯕ ꯅꯠꯇ꯭ꯔꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯂꯦꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯨ ꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯂꯥꯏꯁꯟꯅꯐꯝ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯂꯥꯛꯂꯤ ꯉꯁꯤꯗꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯌꯥꯝꯅ ꯌꯥꯝꯃꯤ ꯃꯍꯥꯛꯅ ꯊꯤꯗꯨꯅ ꯊꯝꯕꯗ ꯄꯨꯡꯊꯟ ꯊꯜꯂꯤ ꯃꯐꯝꯗꯨ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯦꯟꯗꯜ ꯃꯩꯔꯥ ꯆꯨꯈꯠꯇꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯊꯥꯡ ꯑꯗꯣ ꯃꯍꯥꯛꯅ ꯃꯐꯝ ꯆꯥꯅ
ꯌꯥꯡꯀꯣꯛ ꯑꯃꯒꯤ ꯃꯊꯛꯇ ꯂꯥ ꯑꯃ ꯊꯥꯏ ꯂꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯉꯧꯕ ꯐꯤ ꯑꯃ ꯊꯥꯏ ꯑꯉꯧꯕ ꯐꯤ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯑꯉꯥꯡꯕ ꯐꯤ ꯑꯃꯁꯨ ꯊꯨꯞꯇꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯊꯥꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯒ ꯃꯆꯤꯟꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯥꯏ ꯀꯧꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯎꯅꯥ ꯋꯥꯅꯥ ꯃꯌꯥꯝ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯍꯩꯊꯔꯛꯂꯤ ꯑꯗꯨꯒ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯀꯃꯟꯈꯤꯕꯅ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯑꯗꯨꯅ ꯐꯔ ꯐꯔ ꯍꯥꯏꯕꯒꯤ ꯃꯈꯣꯜꯁꯨ ꯍꯧꯅ ꯇꯥꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯀꯧꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯑꯗꯨꯝꯅ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯆꯤꯟꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯑꯗꯨꯒ ꯂꯩꯋꯥ ꯁꯣꯟꯕꯗꯤ ꯂꯦꯞꯇꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯦꯞꯇꯨꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯜꯂꯛꯄꯗꯨꯗ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯈ꯭ꯔꯦ ꯁꯒꯣꯜ ꯑꯗꯨꯅ ꯍꯦꯛ ꯂꯦꯞꯈꯤꯕꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯨꯁꯤꯟ ꯃꯨꯕ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯥꯀꯣꯛꯂꯥꯏꯗꯣ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯈꯣꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯀꯣꯛꯂꯥꯏꯗꯨꯅ ꯍꯥꯏꯌꯨ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯇꯥꯕꯤꯌꯨ ꯁꯥꯀꯣꯛꯂꯥꯏ ꯑꯩꯕꯨ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯅꯝꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯑꯗꯣ ꯍꯦꯛ ꯇꯧꯍꯧꯗꯕꯗ ꯑꯩꯕꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯀꯌꯥ ꯑꯃ ꯄꯤꯔꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯩꯒꯤꯁꯨ ꯉꯝꯖꯕ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯊꯛꯂꯤꯕ ꯑꯃꯗꯤ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯆꯅꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯑꯩꯅ ꯑꯁꯨꯝ ꯈꯟꯗꯨꯅ ꯌꯦꯡꯖꯕꯗ ꯁꯥꯀꯣꯛꯂꯥꯏ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯂꯧꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯤꯡꯇꯝꯕꯁꯦ ꯐꯪꯂꯔꯣꯏ ꯈꯟꯗꯨꯅ ꯁꯥꯀꯣꯛꯂꯥꯏ ꯂꯥꯏꯅꯤꯡꯊꯧꯕꯨ ꯑꯩꯅ ꯀꯧꯖꯕꯅꯤ ꯑꯣ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯍꯥꯏꯕ ꯍꯥꯏꯌꯨ ꯅꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯄꯥꯝꯕꯅꯣ ꯇꯥꯕꯤꯌꯨ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯑꯃꯥꯏꯕꯅꯤ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯂꯨꯔꯦꯜ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯐꯔꯦ ꯑꯃꯥꯏꯕꯤ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯤꯒꯗꯧꯔꯤ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯒꯅꯨ ꯇꯝꯕ ꯅꯨꯄꯥ 5 ꯀꯠꯆꯒꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯥꯎ ꯑꯃꯥꯏꯕꯤ ngasi koro nongdagi nanggi thawai adu panubagidama ai singdam sintha pangba hawrage tawgadabu haina khibagi matongina ai gi thabak thorom masai hek loibaga wanglen mikubaduda nahakna tamba manga gi lurelado kaktuna ingonda pigadabani karigumba hari thabak asi nahakna ngamfadrabadi nahak ai gi itung induna chatkigadabari aduga nanggi thawai adu ꯑꯩꯒꯤ ꯏꯅꯥꯏ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯈꯪꯖꯧ ꯍꯩ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯖꯔꯤ ꯁꯥꯀꯣꯛꯂꯥꯏ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯍꯟꯅ ꯍꯟꯅ ꯄꯨꯔꯦꯝꯖꯔꯤ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯃꯥꯏꯕꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯋꯥꯏꯈ꯭ꯔꯒꯦ ꯍꯌꯦꯡ ꯀꯣꯔꯧꯅꯣꯡꯗ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯕꯨ ꯉꯥꯏꯔꯝꯃꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔꯒꯤꯗꯃꯛ ꯄꯨꯡꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯋꯥꯏꯈ꯭ꯔꯒꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯃꯥꯡꯗꯒꯤ ꯁꯥꯀꯣꯛꯂꯥꯏ ꯑꯗꯣ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯑꯃꯨꯕ ꯃꯩꯈꯨ ꯃꯔꯛꯇ ꯆꯪꯈꯤꯗꯨꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯠꯈꯤꯕ ꯊꯥꯡ ꯑꯗꯨꯁꯨ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯂꯥꯏ ꯁꯥꯟꯅꯕꯗꯨ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯆꯠꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯃꯍꯥꯛꯁꯨ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯊꯣꯛꯂꯕ ꯌꯥꯏ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯔꯝꯂꯤꯕ ꯊꯥꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥꯡꯖꯧꯅꯅ ꯈꯪꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯇꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯗꯨꯗ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯁꯨ ꯑꯀꯟꯕ ꯂꯩꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯊꯣꯛꯆꯅꯅꯕ ꯍꯣꯠꯅꯔꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏꯗ ꯑꯩꯒꯤ ꯁꯥꯁꯤꯁꯨ ꯅꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯈꯔ ꯈꯤꯛ ꯌꯥꯡꯃꯜꯂꯤꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯅꯤ ꯂꯧꯈꯤꯕ ꯉꯁꯤ ꯑꯍꯤꯡ ꯍꯦꯛꯇꯃꯛ ꯊꯕꯛ ꯇꯧꯔꯛꯄ ꯌꯥ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯃꯆꯥ
ngasi amaiba Kulachandra kanano haibado matik chapsana khangangi khangloi do aina thedun thamliba thang ja taret asina lakadoriba misak amadi laising adubu mathiba pige khangani adumna khanduna leiringai ikhang khangaudana mahaga leiriba pham aduda amuba lechil mayam amana thajallakli adumna tawrakpa aduda amaiba Kulachandra khangli hojik amaiba kundalaina tharakhiba sakok lai ado mahaki manak jorok lei haibasi mahaksu amaiba amarina khanglibani thang adugi matengna sakok laibu mahaki manayona sirinaba yagadoribani haibase mahaksu khangli maramaduna thang adu phangnabagi damak amaibi kundalege manakta yamna toina mahanga lakhibani thang ado munnabagi haktakta yamna kanna sumabani khanakhibani adumna tawduna haujikti mahaki akoibada sakok lai lakpagi sagolgi makhol tarakli musin muba mamit ngorok ngona panglaba sagol lama tongduna sakok lai yamna kiraba saktam amada phimu setuna masa pumba pumu murba makai sagol ado yanga thaujallai madu ubada amaiba Kulachandrana hayum sidaga masidi aina panaba khara wagadori kamdongni sidi phare aigi thang tare asina palon nainur khadno thamlagi adumna amaiba Kulachandra mamit chejet uiselli aduga makot aduna lonaraga khurak chanduna thamli aduga manat manaka thamliba thang jatre aduna phantoktuna chaithoktuna thamli adumna thang jatre aduna palon naina kharaga thammiba aduda sakok lai ado yamna yana sagol ado thogjillakli aduga mahana pairakpa thangsang aduna amaiba Kulachandra na khaduna thamliba thang jatre ado kathatkri adumna thang jatre ado kathat khibagi makhol adudi angakpagi makholni yamna kanba barjatabagi makholdagi hena hawi adumna torokpa aduda amaiba Kulachandra thang jatre aduga loinana paithoktuna tari maduda natana sapu aduna mahak akan machaina ama phangli mathabak adudasu yamna kanna chaina phanglawari na mahak ngauna tari matam aduda sakok lai ado sangsallaklaga mahaki sagol aduna nekhai duna harana paw honari amaiba Kulachandra su achamba amaiba amadi nati asuki mati hairaba amaibani masidegi mahakna leiba khubama ma paikhatuna leiwa ama solaga sakok lai aduda saisalli adumna tawrakpa aduda sagol aduda mahakna saishingiba leiba makumado songkhre adumna leiba makumaduna hek songkhibaga sagol ado yamna kanna khongbang adi thangatuna yamna kanna khongi adumna sagol aduda chaina piruba aduda sakok lai ado hena saukhra mali mahana pariba thang ado sangna tingthoraklaga amaiba Kulachandra gi luren kaklage haiduna thaujillai matam aduda amaiba Kulachandra mahana sem saduna thamkhraba kuri gi sajai ama puthoraklaga chensan lagliba sakok lai aduda kalli adumna kanbadagi di sakok lai adusu yamna kanna chaina khol khangna lauri adumna lauramlaga amaiba Kulachandra gi magi akoibada sagol ado ngahak thorumlaga sakok lai ado amaiba Kulachandra da munna jingamlaga handuna thaukhre ngasigi oinadi amaiba Kulachandra na latam ado mai pakli mathangi nongalakpata kari tawgadabano haibadi khangbanati amaiba Kulachandra su hayengi khanbada mahak tawpham khangdrabani maruda natana ngasigi thaudok aduda mahaka sakok lai aduka yamna kanna lanthing nakhiba maramna masa ado wabna taptari maruda natana ngasai mahana palon naina kharaga thamkiba thang jitret adubu nam khainanaba sakok laina hairakhiba thanghai aduna panbadagi masa adusu khara makhagi chaina phanglibadi thang jitret aduna ngakhibagi sibamakti sihogre haibapu akanba chaina phangduna mahak leiribani masidagi mafam aduda ngahak potharamlaga mahaki laisanabagi pot masai punamak ngamdana loisallaga mahak polam singato puduna imung lomda changlakhi